ꯃꯤꯡꯁꯤꯕꯥꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯊꯛꯀꯠꯈ꯭ꯔꯦ꯫ ꯃꯥꯅ ꯄꯥꯈꯠꯄꯗꯣ ꯎꯔꯒ "ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯅꯥꯎ, ꯄꯣꯗ꯭ꯔꯣꯡ ꯄꯣꯗ꯭ꯔꯣꯡ ꯁꯧꯕ ꯅꯠꯇꯦ, ꯊꯨꯝꯁꯨ ꯍꯥꯞꯂꯕꯅꯤ꯫ ꯏꯅꯥꯎ, ꯏꯆꯦꯕꯨ ꯊꯥꯖꯧ, ꯏꯆꯦꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯅꯪꯒꯤ ꯐꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯩꯁꯨ ꯂꯩꯗꯣꯏꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ꯫ ꯌꯦꯡꯉꯣꯏ, ꯏꯁꯤꯡꯁꯦ ꯏꯪꯕꯅ ꯍꯥꯟꯈ꯭ꯔꯅꯤ, ꯅꯈꯣꯡ ꯑꯅꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯤꯡꯅꯕ ꯇꯧꯁꯤ." ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯡꯁꯤꯕ꯫ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯊꯩꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯨꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯎꯕ ꯈꯨꯗꯦꯡꯗꯨꯗ ꯅꯥꯀꯟꯗꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯂꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯗꯅ꯫ ꯄꯤꯡꯄꯤꯡꯒ ꯂꯨꯏꯂꯨꯏꯒꯅ ꯏꯁꯤꯡ ꯑꯁꯥꯕ ꯌꯥꯎꯕꯗꯨꯗ ꯊꯨꯝ ꯈꯨꯕꯥꯝ ꯑꯅꯤ ꯍꯥꯞꯆꯤꯜꯂꯤ꯫ ꯉꯁꯥꯏ ꯃꯊꯣꯡ ꯈꯪꯗꯅ ꯆꯦꯟꯕꯒꯤ ꯆꯣꯛꯊꯕ ꯐꯥꯎꯗꯨꯅ ꯈꯨꯕꯣꯝ ꯑꯅꯤꯗꯣ ꯃꯊꯤꯕꯣꯡ ꯊꯣꯛꯂꯤꯉꯩ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯑꯃꯨꯛ ꯑꯅꯥꯕ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯡꯕꯗꯨꯗꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯃꯁꯥꯗꯣ ꯑꯁꯥꯕꯗ ꯑꯁꯥꯕ ꯂꯣꯛꯏ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯂꯣꯛꯄ ꯂꯣꯏꯕꯒ ꯄꯤꯡꯄꯤꯡ ꯑꯃꯗꯤ ꯂꯨꯏꯂꯨꯏ ꯑꯅꯤꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯤꯡꯁꯤꯕꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯂꯕꯅꯤꯅ ꯅꯈꯣꯡ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯡꯉꯅꯤ, ꯑꯅꯥꯕꯁꯨ ꯐꯔꯅꯤ꯫ ꯄꯣꯊꯥꯍꯧꯔꯣ ꯄꯣꯊꯥꯍꯧꯔꯣ, ꯋꯥꯔꯝꯃꯅꯤ ꯏꯅꯥꯎꯗꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯏꯆꯦ ꯅꯪꯉꯣꯟꯗ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯏꯆꯦꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕꯅꯤ, ꯅꯪꯗꯤ ꯅꯪꯒꯤ ꯀꯥꯗꯁꯨ ꯂꯩꯍꯧꯗꯦ꯫ ꯑꯩꯅꯗꯤ ꯁꯅꯥ ꯁꯥꯕ ꯃꯤ ꯂꯥꯛꯏ, ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯅꯥ ꯌꯥꯎꯔꯕꯗꯤ ꯌꯦꯡꯍꯧꯔꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯗꯨꯝ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕ?" "ꯏꯆꯦ, ꯂꯩꯀꯣꯜꯗ ꯂꯩ." "ꯂꯩꯀꯣꯜꯗꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ?" "ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯆꯪꯂꯒ ꯄꯣꯊꯥꯅꯤꯡꯕ ꯐꯥꯎꯔꯕ ꯑꯗꯨꯒꯤꯅꯤ." "ꯑꯣ, ꯑꯩꯗꯤ ꯀꯣꯏꯊꯣꯛꯈꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯧꯔꯣ." "ꯍꯣꯏ ꯏꯆꯦ." ꯂꯩꯃꯔꯦꯝꯕꯤ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤ꯫ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯤꯟꯗꯗꯅ ꯊꯣꯡ ꯑꯗꯣ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯃꯤꯡꯁꯤꯕ꯫ ꯑꯗꯨꯒ ꯀꯌꯥꯗ ꯍꯩꯔꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯥꯟꯗ꯭ꯔꯥ ꯃꯇꯧꯗꯤ? ꯑꯩꯕꯨ ꯎꯗꯒꯤ ꯇꯥꯕꯗꯧꯅ, ꯄꯪꯕ ꯃꯤꯗꯧꯅ ꯍꯩꯈ꯭ꯔꯦ ꯏꯆꯦ ꯂꯩꯃꯔꯦꯝꯕꯤꯒꯤ ꯇꯥꯠ꯫ ꯑꯗꯨꯕꯨ ꯏꯆꯦ ꯅꯪꯒꯤ ꯇꯥꯠ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯍꯣꯗ꯭ꯔꯣꯡ ꯍꯣꯅ ꯂꯣꯏꯅ ꯎꯏ, ꯂꯣꯏ ꯈꯪꯏ꯫ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯈꯪꯏ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯪꯍꯜꯂꯤꯕ ꯃꯩꯁꯥꯁꯤꯒꯤ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ, ꯂꯦꯝꯅꯗꯤ ꯇꯣꯛꯑꯔꯣꯏ ꯑꯩ ꯁꯨꯛꯇꯣꯛ ꯍꯦꯛ." ꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯗ ꯊꯣꯛꯇ꯭ꯔꯤꯉꯩ, ꯆꯩꯅꯥ ꯐꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯅꯍꯥꯟꯒꯩ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯕꯩ ꯈꯔꯥ ꯁꯥꯕꯒꯤ ꯆꯩꯅꯥꯗꯣ ꯈꯪꯂꯝꯂꯣꯏꯗ꯭ꯔꯗꯣ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯤꯔꯕꯅꯤꯅ ꯈꯪꯂꯝꯂꯅꯤ꯫ ꯀꯥꯡ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯀꯥꯡ ꯌꯥꯎꯕ ꯀꯕꯨ ꯆꯅꯨ ꯅꯤꯡꯉꯣꯜ ꯇꯔꯨꯛꯇꯨꯕꯨ ꯉꯥꯎꯍꯟꯈꯤꯕ, ꯌꯥꯏ ꯊꯥꯈꯤꯕ, ꯃꯗꯨꯒꯤ ꯂꯃꯟꯁꯨ ꯉꯁꯤꯒꯤꯗ ꯁꯤꯡꯉꯕꯅꯤ꯫ ꯃꯥꯅꯗꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯏꯕꯗꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯩꯊꯦꯛꯄꯅꯤꯗꯅ꯫ ꯈꯪꯖꯔꯝꯃꯅꯤ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯄ, ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ, ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯩꯗꯣ ꯂꯥꯛꯆꯔꯦꯗꯣ ꯉꯁꯤꯗꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯣꯏꯒꯤ, ꯍꯤꯗꯥꯟꯅꯗꯣꯏꯒꯤ ꯈꯟꯕ ꯋꯥꯈꯜꯗꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯍꯦꯛ ꯈꯟꯕ ꯃꯤꯀꯨꯞꯇ 100ꯔꯛ ꯈꯟꯊꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯊꯟꯇ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯈꯨꯕꯥꯛ ꯈꯨꯏ ꯍꯧꯅ ꯂꯥꯎꯅ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯈꯨꯔꯤꯕꯅꯤ ꯋꯥꯈꯜ ꯑꯃꯗ꯫ ꯃꯥꯅ ꯉꯝꯃꯤ ꯍꯥꯏꯅ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯅꯕ ꯈꯨꯠ ꯊꯤꯟꯗꯨꯅ ꯃꯃꯤꯠꯇ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯤꯜꯂꯒ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯈꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯍꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯅꯥꯄꯜ ꯑꯃꯁꯨ
ꯅꯥꯄꯜ ꯑꯅꯤꯒꯤ ꯃꯨꯛꯅꯕꯗ ꯅꯥꯄꯜꯒꯤ ꯃꯌꯥꯏꯁꯦ ꯃꯥꯅ ꯈꯔ ꯀꯟꯈ꯭ꯔꯕ ꯃꯥꯅ ꯉꯁꯤꯗꯤ ꯃꯥꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯤꯡꯊꯣꯜ ꯑꯃꯁꯨ ꯃꯁꯥꯗ ꯁꯥꯒꯣꯟꯅꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯉꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯦ ꯑꯃꯨꯛ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯆꯌꯣꯜ ꯑꯅꯤꯃꯨꯛꯁꯦ ꯃꯊꯤ ꯐꯣꯡꯂꯨꯗ꯭ꯔꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯣ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯗꯅꯤ ꯈꯥꯂꯩ ꯂꯧꯕꯨꯛ ꯑꯃꯗ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯂꯧꯇꯥꯡ ꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩ꯫ ꯂꯧꯕꯨꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯆꯨ ꯄꯥꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯆꯨꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯂꯣꯟꯕꯁꯤꯡꯅ ꯂꯩꯅꯕ ꯆꯨꯍꯤꯡ ꯁꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯊꯥꯕꯅꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯂꯩꯄꯨꯡ ꯋꯥꯒꯨꯝ ꯆꯥꯎ ꯁꯥꯡꯂꯗꯅ ꯆꯨꯁꯤꯡꯗꯣ ꯑꯃꯃꯝꯅ ꯃꯇꯥꯡꯗꯨꯁꯨ ꯐꯖꯕꯅ ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗꯦ꯫ ꯆꯨꯉꯧ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯊꯥꯔꯤꯕꯗꯣ꯫ ꯁꯝꯕꯟ ꯁꯥꯕꯨꯗꯤ ꯈꯥꯏ ꯍꯥꯏꯕꯕꯨ ꯑꯀꯣꯏꯕꯗꯨꯗ, ꯑꯗꯨꯕꯨ ꯈꯥꯔꯤꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯂꯝꯑꯣꯛꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯂꯒ ꯆꯨ ꯍꯧꯕ ꯃꯐꯝꯁꯦ ꯅꯩꯈꯥꯏ꯫ ꯆꯤꯡꯌꯥꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯕꯅ ꯂꯝꯑꯣꯛꯀꯤ ꯋꯥꯗꯤ ꯇꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯃꯤ ꯅꯦꯛꯂꯒ ꯆꯨꯁꯤꯡ ꯑꯁꯦ ꯁꯪꯅꯕ ꯍꯥꯏꯗꯨꯅ ꯆꯨ ꯃꯄꯨꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯊꯝꯃꯤ꯫ ꯆꯨ ꯁꯪꯅꯕ ꯂꯩꯔꯤꯕ ꯑꯅꯤꯗꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯄꯣꯊꯥꯁꯪꯗꯨꯁꯨ ꯀꯥ ꯑꯃꯃꯨꯛꯇꯪ ꯂꯥꯎꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯛꯁꯪꯁꯨ ꯇꯨꯝꯐꯝꯁꯨ ꯂꯣꯏꯅ ꯆꯟꯅꯕ ꯂꯩ꯫ ꯋꯥꯅ ꯐꯛꯂꯥꯡ ꯈꯥꯏ, ꯃꯊꯛꯇꯣ ꯇꯨꯝꯅꯧ ꯅꯥꯄꯤꯅ ꯀꯨꯞꯄꯤ꯫ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯒ ꯊꯣꯡ ꯑꯃꯒ ꯋꯥꯅ ꯐꯃꯨꯡ ꯁꯥꯏ꯫ ꯆꯔꯨꯒꯤ ꯃꯣꯝꯄꯥꯛ ꯊꯥꯔꯒ ꯇꯨꯝꯂꯤ꯫ ꯂꯧꯇꯥꯡ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯜꯍꯩ ꯑꯃꯗꯤ ꯈꯣꯜꯍꯩ ꯀꯧꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯐꯩꯕꯣꯛꯅꯤ꯫ ꯆꯨ ꯃꯄꯨ ꯉꯥꯝꯄꯣꯡꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯊꯕꯛ ꯁꯨꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯅꯍꯥ ꯑꯣꯏꯔꯦ, ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯦꯛꯄꯅꯤ꯫ ꯇꯣꯜꯍꯩ ꯑꯃꯗꯤ ꯈꯣꯜꯍꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯨ ꯃꯈꯣꯡꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯁꯣꯝꯕ ꯋꯥꯔꯗꯨꯅ ꯁꯤꯈꯩ ꯇꯨꯝꯂꯤ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯝꯑꯣꯛꯁꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯃꯤ꯫ ꯑꯁꯥꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯆꯔꯨꯒꯤ ꯃꯣꯝꯄꯥꯛꯇꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯈꯣꯛ ꯈꯣꯛ ꯅꯥꯈꯣꯗꯨꯅ ꯀꯣꯔꯧ ꯃꯩꯁꯥ ꯀꯟꯕꯗꯣ ꯀꯅꯥꯅ ꯇꯦꯝꯁꯤꯡꯅꯕ ꯉꯝꯒꯅꯤ? ꯆꯣꯛꯊꯕ ꯐꯥꯎꯔꯗꯨꯅ ꯁꯤꯈꯩ ꯇꯨꯝꯂꯤ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯎꯆꯥꯟ ꯃꯩꯔꯥ ꯊꯥꯜꯂꯤ꯫ ꯎꯆꯥꯟ ꯃꯩꯔꯥꯗꯨꯒꯤ ꯃꯉꯥꯜꯅ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯃꯅꯨꯡꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯛꯏ꯫ ꯑꯅꯤꯗꯨꯗꯤ ꯋꯥꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯊꯥꯞꯄ ꯆꯤꯡꯃꯥꯏꯗ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯁꯟꯗꯣꯛꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯌꯦꯟꯕ ꯎꯔꯒ ꯀꯜꯂꯛꯄ ꯐꯥꯎꯏ ꯂꯝꯃꯨꯏꯅ꯫ ꯃꯉꯥꯜꯗꯨꯕꯨ ꯎꯔꯒ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯏ ꯂꯝꯃꯨꯏ ꯁꯪꯒꯨ ꯁꯪꯒꯨꯅ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯤꯕꯅ ꯆꯤꯡꯈꯣꯡ ꯅꯛꯅ ꯂꯩꯔꯕꯁꯨ ꯂꯝꯃꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯍꯤꯡꯗꯨꯗ ꯏꯌꯣꯡꯁꯪꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯕꯗ ꯋꯥꯔꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯂꯩꯔꯤ ꯈꯣꯝꯕꯤꯗꯣ ꯃꯪꯂꯥꯟ ꯑꯃ ꯃꯪꯉꯤ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯨꯗ ꯏꯁꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯃꯗ ꯆꯨ ꯍꯧꯕ ꯃꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯂꯧꯇꯥꯡ ꯁꯪ ꯑꯃꯁꯨ ꯎꯏ꯫ ꯂꯧꯇꯥꯡ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯅꯍꯥ ꯑꯅꯤꯈꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕꯁꯨ ꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯃꯗꯣ ꯂꯩꯃꯥꯏꯗ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯕꯣꯝ ꯕꯣꯝ ꯂꯥꯎꯅ ꯂꯦꯞꯇꯨꯏ ꯇꯨꯏ꯫ ꯂꯦꯞꯅ ꯂꯦꯞꯅ ꯀꯔꯝꯕ ꯁꯥꯐꯨ ꯁꯥꯎꯝꯅ ꯇꯨꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯎꯃꯪ ꯂꯩꯕꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ, "ꯑꯩꯒꯤ ꯀꯣꯛꯄꯤꯌꯣ, ꯑꯩꯒꯤ ꯀꯣꯛꯄꯤꯌꯣ!" ꯈꯣꯟꯖꯦꯜꯁꯤꯅ ꯎꯃꯪꯗꯨꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯔꯤ꯫ ꯅꯤꯜꯂꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯅ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ
ꯇꯥꯝꯅ ꯇꯥꯝꯅ ꯁꯟꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯄꯅ ꯅꯨꯄꯥ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨꯅ ꯆꯨ ꯍꯧꯕ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯧꯇꯥꯡ ꯁꯪ ꯑꯗꯣ ꯂꯥꯞꯂꯤꯉꯩꯗꯒꯤ ꯎꯔꯛꯏ꯫ ꯅꯨꯄꯥꯗꯣ ꯃꯀꯣꯛ ꯌꯥꯎꯖꯗꯦ ꯍꯥꯏꯕꯇꯅꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯔꯨꯕꯒꯤ ꯍꯧꯅꯁꯥ ꯂꯣꯏꯅ ꯈꯪꯏ, ꯂꯣꯏꯅ ꯎꯏ꯫ ꯅꯨꯄꯥꯗꯨꯅ ꯂꯧꯇꯥꯡ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯎꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯇꯝꯊꯤꯕ ꯃꯤꯌꯥꯠꯇ ꯍꯥꯠꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯁꯥꯗ ꯈꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛꯇꯗꯤ ꯇꯥꯗꯅ ꯌꯥꯝ ꯌꯥꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯂꯥꯛꯂꯒ ꯌꯨꯝꯊꯣꯡ ꯄꯣꯛꯀꯨꯝ ꯂꯩꯔꯤꯕ ꯂꯧꯇꯥꯡ ꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯪꯗꯨ ꯃꯪꯂꯨꯕꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯁꯣꯏꯗ꯭ꯔꯦ ꯊꯣꯛꯄ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇꯤ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯟꯖꯗꯕ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯊꯋꯥꯏꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯃꯥꯒꯤ ꯈꯨꯠꯇ ꯌꯥꯏꯕꯤ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯂꯥꯟꯖꯗꯕꯁꯤꯡꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯂꯥꯏꯔꯤꯛꯈꯣꯝꯕꯤ ꯄꯥꯕꯜ ꯊꯛꯇꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯡ ꯑꯗꯣ ꯆꯥꯎꯅ ꯊꯥꯡꯂꯒ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯏꯔꯤꯛꯈꯣꯝꯕꯤ꯫ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯔꯤꯛꯈꯣꯝꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤꯕꯤ ꯍꯁꯤꯕꯨꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯗꯣ ꯏꯔꯥꯞ ꯂꯥꯞꯅꯗꯦ꯫ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ ꯂꯥꯏꯔꯤꯛꯈꯣꯝꯕꯤꯅ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯣ꯫ ꯑꯍꯤꯡꯗꯨꯗ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯍꯁꯤꯕꯨꯆꯤꯅ "ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗꯅꯣ ꯈꯣꯡꯀꯥꯞ ꯆꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯁꯦ? ꯑꯣꯟꯊꯣꯛꯄꯅꯤ ꯂꯩꯔꯤ ꯅꯪꯁꯦ, ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ꯫ ꯐꯩ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛꯅ ꯆꯠꯂꯤꯁꯦ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯂꯤꯕꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯁꯥꯁꯤꯗ ꯑꯀꯤꯕꯒ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯑꯉꯝ ꯃꯔꯥꯏ ꯈꯪꯗꯕꯤꯁꯦ꯫ ꯐꯩ, ꯈꯪꯒꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯥꯒꯤ ꯑꯍꯤꯡ ꯆꯦꯡꯃꯥꯡ ꯃꯥꯡꯉꯤꯕꯁꯦ ꯀꯔꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯩ ꯈꯪꯅꯦꯕ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯆꯠꯂꯒꯦ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯑꯗꯨꯃꯛ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯍꯟꯗꯅ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯨꯃꯤꯟ ꯏꯟꯅꯔꯦ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯃꯁꯤꯕꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈ꯭ꯋꯥꯡꯒꯁꯦ ꯌꯥꯗ꯭ꯔꯤꯃꯤ ꯑꯩꯕꯨ꯫ ꯌꯥꯝꯅ ꯆꯠꯄꯁꯨ ꯅꯠꯇ꯭ꯔꯦ꯫ ꯁꯤꯔꯦꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯁꯥꯗꯧ ꯊꯨꯡꯕꯗ꯫ ꯂꯥꯏꯔꯤꯛꯈꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯨꯆꯠꯁꯤꯗꯤ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯣꯏ꯫ ꯀꯗꯥꯏꯗꯅꯣ ꯑꯍꯤꯡꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯥꯡꯕ ꯁꯔꯨꯛꯀꯤ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ? ꯃꯆꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯉꯥꯡꯉꯤ꯫ ꯉꯥꯡꯅ ꯉꯥꯡꯅ ꯑꯗꯨꯃꯛ ꯇꯨꯡ ꯏꯟꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯐꯅ ꯁꯥꯡꯅꯗꯤ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯊꯣꯡꯗꯣ ꯀꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯝꯕꯤ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯈꯥꯂꯩ ꯂꯧꯕꯨꯛ ꯌꯧꯔꯛꯂꯦ꯫ ꯈꯥꯂꯩ ꯂꯧꯕꯨꯛꯇꯨꯒꯤ ꯂꯧꯔꯤꯗꯨꯗ ꯒꯝ ꯒꯝ ꯃꯥꯗꯤ ꯈꯨꯈ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯌꯥꯝꯅꯕ ꯍꯩꯅ ꯆꯠꯂꯤ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯕꯗ ꯈꯨꯈ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗ ꯑꯋꯥꯕꯇ ꯑꯣꯏ꯫ ꯂꯧꯔꯤꯗꯣ ꯆꯠꯅ ꯆꯠꯅ ꯍꯁꯤꯕꯨꯁꯤꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ꯫ ꯐꯅ ꯂꯥꯏ ꯇꯤꯟ ꯁꯝꯅꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯤ ꯇꯥꯗꯕ ꯃꯐꯝꯗꯅꯤ ꯆꯠꯂꯤꯕꯗꯣ꯫ ꯃꯩꯁꯨ ꯌꯥꯎꯗꯦ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯩ ꯍꯥꯏꯕꯕꯨ ꯊꯥꯕꯜ ꯃꯉꯥꯜ ꯐꯤꯉꯧ ꯐꯧꯕꯗꯨꯗ ꯉꯥꯏꯔꯦ꯫ ꯆꯤꯡꯈꯣꯡ ꯇꯝꯅ ꯆꯠꯂꯤꯕ ꯂꯥꯏꯔꯤꯛꯈꯣꯝꯕꯤꯗꯨꯗꯤ ꯎꯏ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯆꯤꯡꯈꯣꯡꯁꯤꯗ ꯇꯝꯅ ꯆꯠꯂꯤꯁꯤꯕꯣ? ꯑꯁꯤꯕꯨ ꯆꯥꯟꯅꯅ ꯉꯥꯎꯔꯕ꯭ꯔꯥ? ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯕꯅꯣ?
ꯃꯥꯅ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯒꯦꯕ? ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯅ ꯇꯧꯏꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯂꯥꯛꯄꯁꯤꯡ ꯊꯣꯛꯄ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯂꯧꯇꯥꯡꯁꯪ ꯃꯄꯥ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯆꯨ ꯍꯧꯕ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯄꯥ ꯑꯃ ꯂꯩ꯫ ꯃꯄꯥꯗꯨ ꯌꯧꯕꯗ ꯂꯩꯔꯤꯈꯣꯝꯕꯤ ꯆꯞ ꯂꯦꯞꯈꯤ ꯆꯠꯂꯝꯕꯗꯒꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯧꯇꯥꯡꯁꯪ ꯃꯔꯝꯗꯨꯗ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯣꯠꯂꯦ ꯍꯆꯤꯄꯨꯆꯤ꯫ ꯂꯩꯔꯤꯈꯣꯝꯕꯤꯅ ꯀꯔꯤ ꯇꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟ ꯂꯣꯟꯅ ꯌꯦꯡꯊꯣꯛꯂꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯤꯒꯤ ꯂꯤꯆꯠꯇꯤ ꯃꯥꯁꯨ ꯑꯗꯨꯝ ꯏꯔꯣꯏꯅꯔꯛꯄꯅꯤ ꯃꯁꯥꯗ꯫ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯑꯍꯤꯡꯗ ꯆꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯨꯇꯨꯡ ꯇꯥꯕ ꯁꯨꯒꯨꯅꯨꯒꯤ ꯎꯆꯥꯟ ꯃꯅꯥ ꯉꯝꯖꯕꯤ ꯁꯝꯂꯥꯡꯗꯣ ꯁꯔꯔ ꯁꯟꯗꯣꯛꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕꯤ ꯍꯆꯤꯄꯨꯆꯤꯗꯣ꯫ ꯑꯣ ꯁꯣꯏꯗ꯭ꯔꯦ, ꯉꯁꯤ ꯇꯥꯔꯤꯕ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯦ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯈꯪꯉꯤ꯫ ꯎ ꯌꯥꯟꯕ ꯆꯠꯄꯗ ꯁꯤꯈꯤꯕ ꯃꯤꯁꯤꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ, ꯃꯥꯅ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛꯁꯦ ꯈꯪꯂꯕꯁꯨ ꯐꯣꯡꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯤꯟꯁꯤꯗꯒꯤ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯆꯤꯟꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯈꯪꯂꯤꯕꯅꯣ ꯁꯣꯏꯗꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯋꯥꯍꯪꯁꯤꯡ ꯍꯪꯂꯛꯀꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩ ꯂꯥꯏꯇꯤꯟ ꯁꯝꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯇꯉꯥꯏ ꯐꯗꯅ ꯋꯥꯐꯝ ꯑꯁꯦ ꯈꯪꯍꯟꯕ ꯌꯥꯗꯕꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯐꯔꯦ, ꯁꯤꯅ ꯑꯩꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯂꯩꯔꯤꯈꯣꯝꯕꯤ ꯍꯥꯏꯔꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯃꯥꯕꯨ ꯃꯗꯣꯝ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯛꯁꯤꯁꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯆꯥꯅꯤꯡ ꯇꯥꯅ ꯅꯤꯡꯁꯥ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯖꯗ꯭ꯔꯦ ꯍꯆꯤꯄꯨꯆꯤꯗꯣ꯫ ꯃꯤꯠꯃꯥꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯝꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯔꯤꯗꯤ ꯃꯃꯥꯏꯗꯣ ꯎꯃꯪꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯊꯣꯛꯇ ꯊꯣꯛꯂꯛꯎ, ꯅꯇꯤꯛ ꯂꯩꯔꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈ꯭ꯔꯔꯣꯏ꯫ ꯅꯪꯒ ꯂꯝꯕꯥ ꯄꯥꯒꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯅꯪꯒ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯗꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯦꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯈꯣꯡꯐꯝꯗꯨ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯥꯗꯨ ꯊꯣꯔꯛꯂꯦ꯫ ꯆꯔꯥ ꯆꯔꯥ ꯆꯤꯡꯈꯣꯡꯗꯨꯗ ꯎꯌꯨꯡ ꯍꯧꯕ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯊꯥꯕꯜ ꯃꯉꯥꯜꯗ ꯃꯁꯣꯡ ꯀꯥꯡꯕ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯂꯤꯟꯒ ꯆꯩꯊꯦꯡ ꯄꯤꯔꯨꯔꯒ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯡ ꯑꯅꯤꯗꯣ ꯂꯩꯕꯥꯛꯇꯗꯤ ꯇꯥꯗꯦ, ꯆꯦꯛꯂꯥꯒꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯩꯔꯤꯈꯣꯝꯕꯤ ꯅꯨꯖꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯍꯧꯅ ꯂꯥꯎꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯂꯩꯔꯤꯗꯤ ꯊꯋꯥꯏ ꯋꯥꯋꯣꯏꯗ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯔꯒꯦ ꯍꯥꯏꯕꯒꯤ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯇꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯅ ꯂꯥꯎꯕ ꯇꯥꯕꯗ ꯅꯥꯔꯛꯇ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯆꯤꯄꯨꯆꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯀꯤꯕꯗ꯫ ꯂꯩꯔꯤꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯁꯤꯕ ꯀꯤꯕꯅ ꯃꯇꯦꯡꯁꯨ ꯄꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯅ ꯍꯦꯛ ꯁꯤꯕꯗ
ꯃꯥꯒꯤ ꯂꯩꯐꯝ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯅ ꯍꯦꯛ ꯈꯪꯈꯤꯕꯒ ꯃꯥꯕꯨꯁꯨ ꯂꯦꯝꯅꯈꯛ ꯊꯋꯥꯏꯁꯤꯅ ꯊꯥꯔꯣꯏ, ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯕꯅꯤ꯫ ꯂꯤꯋꯥ ꯁꯤꯖꯤꯟꯅꯗꯨꯅꯁꯨ ꯊꯋꯥꯏ ꯀꯟꯕꯗꯤ ꯉꯝꯂꯔꯣꯏ ꯃꯁꯥꯒꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯑꯄꯪ ꯊꯧꯅꯥꯗꯧꯅ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯅ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯅꯤ ꯑꯔꯦꯝꯕꯗ꯫ ꯃꯐꯝꯁꯤꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯒꯗꯕ ꯐꯅꯌꯥꯝ ꯋꯥꯠꯂꯤ ꯈꯜꯂꯨꯕꯗ ꯇꯛꯁꯤ ꯁꯣꯟꯖꯩ꯫ ꯑꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯈꯣꯡꯊꯥꯡ ꯀꯔꯤ ꯊꯥꯡꯂꯛꯀꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯇꯥꯏꯕꯪꯄꯥꯟ ꯑꯍꯤꯡꯗꯨꯒꯤ ꯑꯀꯤꯕꯒꯤ ꯐꯤꯖꯪ ꯃꯔꯨꯝꯗ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯤ ꯂꯩꯔꯤꯈꯣꯝꯕꯤꯗꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯂꯥꯎꯕ ꯂꯣꯏꯕꯒ ꯂꯩꯔꯤꯅ ꯃꯆꯤꯡ ꯃꯆꯣꯟ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯔꯛꯏ, ꯈꯨꯗꯣꯝꯕꯤꯗꯣ ꯊꯤꯜꯂꯒ ꯁꯤꯡꯅꯕꯗꯧꯅ꯫ ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯒꯅꯤꯗꯤ ꯈꯜꯂꯨꯅꯨ꯫ ꯎꯃꯪꯂꯛꯇ ꯂꯝꯗꯟꯕ ꯂꯝꯁꯤ ꯁꯤꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯊꯋꯥꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯪꯕꯨ ꯂꯥꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯤ ꯂꯝꯗꯝꯗ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯐꯝ ꯑꯃꯗꯤ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯂꯥꯎꯕꯅ ꯀꯥꯟꯅꯔꯣꯏ, ꯈꯪꯉꯕ? ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯦꯗꯅ꯫ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛꯀ ꯂꯥꯎꯔꯛꯏ, ꯂꯥꯎꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯆꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯑꯗꯣꯝꯗꯒꯤ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯀꯩꯗꯣ ꯑꯃ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯆꯞ ꯃꯥꯟꯅꯅ ꯑꯃꯁꯨ ꯆꯣꯡꯊꯣꯔꯛꯏ꯫ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯅꯤꯗꯣ ꯃꯄꯤ ꯃꯆꯥ ꯑꯣꯏꯅ ꯇꯧꯏ꯫ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯃꯁꯣꯡ ꯐꯜꯂꯝꯕꯗꯣ ꯐꯟꯈꯤꯗ꯭ꯔꯦ꯫ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯕꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯒꯦ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏꯗꯨꯅ ꯂꯦꯡ ꯑꯣꯠꯄ ꯌꯥꯗ꯭ꯔꯦ꯫ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯦꯡꯗꯅ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯇꯨꯃꯤꯟ ꯅꯥꯔꯛ ꯃꯔꯨꯝꯗ ꯌꯀꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯤ ꯍꯁꯤꯕꯨꯖꯤꯗꯣ ꯏꯉꯛ ꯉꯛꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯩꯕꯨꯜ ꯑꯅꯤ ꯊꯣꯛꯄꯒꯨꯝ ꯄꯥꯝꯕ ꯀꯩꯔꯦꯟ ꯃꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯐꯨꯗꯣꯡꯗꯨꯅ ꯂꯩꯔꯤꯕ ꯆꯨꯝꯅꯒꯤ ꯄꯥꯝꯕ ꯀꯩꯔꯦꯟꯗꯤ ꯅꯠꯇꯦ, ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯀꯩꯔꯦꯟ ꯑꯣꯏꯅ ꯇꯧꯏ꯫ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯈꯥꯂꯩ ꯂꯧꯕꯨꯛꯇꯨꯒꯤ ꯆꯨ ꯍꯧꯕ ꯃꯐꯝꯗ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯅꯤ ꯂꯥꯡꯂꯤꯕ꯫ ꯍꯁꯤꯕꯨꯆꯤꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯑꯣꯏꯔꯦ꯫ ꯅꯥꯟꯊꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯇ ꯄꯥꯏꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯉꯝ ꯁꯥꯟꯗ꯭ꯔꯤꯕꯗꯣ ꯂꯩꯔꯤꯅ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯅꯤꯗꯨ ꯌꯦꯡꯅ, ꯍꯦ ꯄꯥꯝꯕ ꯀꯩꯔꯦꯟ ꯃꯄꯤ ꯃꯆꯥꯋꯣ, ꯅꯍꯥꯟꯅꯣ ꯃꯥꯂꯦꯝ ꯂꯩꯞꯁꯦꯡꯃꯩꯗ ꯀꯩꯔꯦꯜ ꯅꯃꯥ ꯅꯆꯥꯗꯤ ꯆꯤꯡꯂꯧ ꯅꯃꯥꯏ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯅꯌꯥ ꯀꯕꯥꯛ ꯈꯟꯕꯒ ꯂꯥꯎꯅ ꯂꯩꯌꯨ ꯍꯥꯏꯈꯤꯕꯗꯥꯏ ꯄꯣꯏꯔꯩ ꯑꯃꯥꯏꯕ ꯋꯥꯉꯝ ꯑꯃꯥꯏꯕꯤꯁꯤꯡꯅ꯫ ꯇꯥꯏꯔꯦꯜ ꯂꯣꯡꯅ ꯄꯥꯏ, ꯄꯨꯡꯐꯥꯏ ꯎꯞꯅ ꯄꯥꯏ, ꯂꯥꯏꯆ ꯈꯤꯄꯦꯟ ꯆꯥꯏꯅ ꯇꯦꯡꯊꯥꯔꯛꯄ ꯂꯩꯅꯥ ꯇꯤꯟꯅ ꯇꯤꯟꯊꯨꯡ ꯂꯥꯏꯊꯨꯡ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯨꯝꯅꯃꯛ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛꯀꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯖꯧ ꯍꯥꯏꯈꯤꯕꯗꯥꯏ꯫ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛꯀꯤ ꯅꯆꯤꯟꯗꯒꯤ ꯄꯥꯊꯈꯤꯕ ꯅꯥꯟꯊꯈꯤꯕꯗꯨꯅ ꯆꯤꯡꯅꯨꯡ ꯍꯨꯠꯇ ꯇꯥꯈꯤꯁꯅꯨ꯫ ꯑꯁꯤ ꯅꯣꯡꯒꯤ ꯋꯥꯕꯨ ꯂꯩꯕꯅ, ꯍꯦ ꯄꯥꯝꯕ ꯀꯩꯔꯦꯟ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯦ ꯉꯁꯤ ꯀꯣꯔꯧꯅꯣ ꯅꯃꯥ ꯅꯆꯥꯒꯤ ꯅꯆꯤꯟꯖꯥꯛ ꯅꯊꯥ ꯑꯣꯏꯅꯔꯣ꯫ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅ ꯄꯥꯝꯕ ꯀꯩꯔꯦꯟꯗꯨ ꯌꯦꯡꯅ ꯂꯥꯎꯔꯛꯄ ꯄꯥꯝꯕ ꯃꯃꯥ ꯃꯆꯥꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯐꯜ ꯂꯥꯎꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯊꯋꯥꯏꯗꯨ ꯇꯝꯅ ꯆꯣꯡꯈꯠꯂꯤ꯫ ꯃꯌꯥ ꯑꯔꯥꯎꯕꯗꯨꯗ ꯃꯃꯥ ꯃꯆꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯣ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯤ꯫ ꯊꯋꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯅ ꯃꯥꯒꯤ ꯂꯥꯎ ꯈꯣꯡꯕꯗꯣ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯊꯋꯥꯏꯗꯣ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯀꯩꯗꯨꯅ꯫ ꯃꯥꯡꯍꯟꯕ ꯂꯣꯏꯔꯛꯄꯗ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯃꯩꯔꯤꯛꯀ ꯑꯃꯨꯕ ꯃꯩꯈꯨꯒ ꯏꯔꯣꯏꯅꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡ ꯍꯨꯠꯀꯤ ꯂꯝꯗꯝ ꯌꯧꯅꯕ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫
ꯄꯥꯝꯕ ꯀꯩ ꯑꯅꯤꯗꯨꯅ ꯊꯋꯥꯏꯗꯣ ꯍꯦꯛ ꯃꯥꯡꯍꯟꯈꯤꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯩꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯀꯩ ꯑꯅꯤꯗꯨꯗꯤ ꯑꯣꯏꯅꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤꯗ ꯀꯦꯖꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯍꯁꯤꯕꯨꯆꯤꯅ ꯃꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯂꯥꯏꯅꯤ ꯂꯥꯏ, ꯅꯨꯄꯤ ꯂꯥꯏ, ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯤꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ, ꯂꯥꯏꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯂꯩꯔꯤꯅ ꯀꯩ ꯑꯅꯤꯗꯨ ꯌꯦꯡꯅ ꯋꯥꯡꯂꯨ ꯂꯩꯃ ꯈꯣꯡꯖꯣꯝ ꯐꯕꯤꯆꯥꯒꯤ ꯃꯄꯥꯔꯤ ꯋꯥꯡꯕ꯭ꯔꯦꯟ ꯀꯧꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯖ ꯏꯃꯥꯏ ꯈꯥꯏꯕ ꯏꯃꯨ ꯍꯪꯖꯩ ꯁꯨꯕ ꯏꯉꯧ ꯍꯪꯊꯣꯡ ꯂꯥꯟꯕ ꯉꯥꯊꯣꯡ ꯊꯤꯡꯕ ꯅꯃꯨ ꯄꯟꯊꯣꯡ ꯂꯥꯟꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯤꯗꯣ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯇꯥꯂꯣꯏꯅ ꯃꯥꯄꯟꯅꯤꯗꯣ꯫ ꯑꯅꯥꯟ ꯈꯨꯟꯊꯣꯛ ꯆꯅꯨ, ꯃꯔꯩꯕꯨꯡ ꯈꯨꯟꯗꯨꯝ ꯆꯅꯨ, ꯍꯩꯈꯥ ꯂꯝꯈꯥꯡ ꯆꯅꯨ, ꯂꯣꯏꯕꯤ ꯊꯀꯨꯞ ꯆꯅꯨ, ꯃꯔꯦꯝ ꯊꯋꯥꯏ ꯆꯅꯨ, ꯃꯍꯧ ꯇꯦꯟꯁꯨꯝ ꯆꯅꯨ, ꯈꯥꯕꯨꯡ ꯈꯨꯂꯦꯟ ꯆꯅꯨ, ꯇꯔꯥꯎ ꯆꯅꯨ, ꯉꯝꯔꯥ ꯈꯝꯆꯤꯡ ꯅꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯝꯂꯦꯟ ꯁꯨꯒꯨꯅꯨꯗ ꯍꯜꯂꯣ ꯄꯥꯝꯕ ꯀꯩꯔꯦꯟ ꯃꯄꯤ ꯃꯆꯥ ꯅꯈꯣꯏꯒꯤ ꯂꯃꯟꯗꯤ ꯑꯌꯥꯡ ꯂꯩꯃ ꯑꯩꯅ ꯁꯤꯡꯉꯝꯂꯣꯏꯌꯦ꯫ ꯀꯣꯔꯧ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯒꯤ ꯀꯪꯂꯩ ꯃꯁꯨꯃꯥꯡꯗ ꯌꯧꯅꯕ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯈ꯭ꯔꯣ꯫ ꯂꯩꯔꯤꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯅꯤꯗꯣ ꯃꯩꯔꯥꯟꯕꯤ ꯑꯣꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯂꯩꯔꯤꯅ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯍꯆꯤꯕꯨꯆꯤꯗꯤ ꯎꯔꯤꯕꯗꯣ ꯃꯪꯂꯥꯜꯂ ꯇꯥꯏꯕꯪꯂ ꯈꯟꯗꯣꯛꯄ ꯋꯥꯔꯗꯨꯅ ꯉꯛꯆꯥꯟꯅꯅꯗꯨꯃꯛ ꯃꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯔꯤꯁꯨ ꯀꯩ ꯑꯅꯤꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯊꯤꯟꯊꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯂꯥꯛꯏ꯫ ꯇꯨꯡꯗꯅ ꯑꯉꯛꯄꯅ ꯌꯣꯝꯂꯕꯤ ꯃꯁꯥ ꯄꯨꯝꯕ ꯇꯅꯤꯛꯂꯕꯤ ꯍꯁꯤꯕꯨꯆꯤꯅ ꯏꯟꯅꯔꯛꯏ꯫ ꯂꯩꯔꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯁꯤꯕꯨꯆꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ꯫ ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯇꯥꯏꯕꯪ ꯑꯣꯏꯔꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯄꯨ ꯊꯣꯛꯍꯩꯕ꯭ꯔꯥ? ꯃꯤꯇ꯭ꯔꯪꯁꯨ ꯅꯠꯇꯦ, ꯇꯧꯁꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯉꯥꯛꯅꯤ, ꯑꯁꯦꯡꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ꯫ ꯊꯧꯗꯣꯛꯇꯨꯅ ꯇꯥꯛꯄꯗꯤ ꯃꯥ ꯀꯕꯣ ꯆꯅꯨ ꯅꯤꯡꯉꯣꯜ ꯅꯠꯇꯦ ꯇꯥꯛꯄꯅꯤ꯫ ꯁꯣꯏꯗꯅ ꯃꯥ ꯀꯇꯦ ꯅꯤꯡꯉꯣꯜ ꯑꯣꯏꯅꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ, ꯃꯤꯠꯇ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯗꯨꯗ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯔꯤꯗꯣ ꯃꯥꯅ ꯁꯥꯕ ꯆꯔꯩ ꯐꯤꯗꯨꯗ ꯄꯨꯛꯅꯤꯡꯗꯨ ꯂꯨꯞꯇꯨꯅ ꯆꯔꯩ ꯐꯤ ꯁꯥꯔꯦ꯫ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯒꯤ ꯁꯦꯠꯄ ꯏꯟꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯊꯧꯗꯨ ꯁꯨꯔꯦ꯫ ꯑꯇꯣꯞꯄ ꯂꯝꯐꯩ ꯆꯠꯅꯤꯡꯗꯦ, ꯊꯕꯛ ꯇꯧꯕ ꯃꯥꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯍꯟꯗꯛ ꯃꯔꯛ ꯃꯁꯥꯗ ꯂꯥꯛꯂꯤꯕ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯂꯤꯆꯠ ꯑꯅꯤ ꯊꯣꯛꯅ ꯆꯠꯂꯕꯤ ꯃꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯈꯨꯌꯨꯝ ꯂꯥꯏꯒꯤ ꯂꯤꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯤ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯗ ꯇꯧꯕ ꯊꯕꯛ ꯑꯌꯥꯝꯕ ꯃꯪꯅꯤ ꯈꯜꯂꯤ꯫ ꯑꯀꯥꯎ ꯐꯔꯩ ꯅꯥꯏꯕꯅ ꯍꯥꯜꯂꯦ꯫ ꯃꯈꯨꯠꯇ ꯐꯠꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯗꯨꯒꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ꯫ ꯆꯔꯩ ꯐꯤꯗꯣ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯩꯔꯤꯉꯩ ꯂꯨꯏꯂꯨꯏꯗꯣ ꯁꯥꯒ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏ ꯑꯅꯤꯈꯛ ꯄꯨꯔꯛꯏ꯫ ꯂꯨꯏꯂꯨꯏꯅ ꯈꯨꯖꯥꯏ ꯑꯅꯤ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯈꯣꯏꯅꯧ ꯈꯧꯒꯪꯂꯕꯅꯤ ꯑꯩꯗꯤ ꯈꯅꯥꯎꯁꯦ, ꯇꯥꯟ ꯆꯥꯔꯦꯗꯥ, ꯂꯥꯏꯖ ꯏꯁꯤꯡ ꯄꯨꯔꯛꯄꯗꯤ ꯑꯝꯇꯕꯨ ꯍꯥꯟꯅ ꯊꯛꯈꯤꯒꯦ, ꯋꯥꯡꯕꯟ ꯃꯩꯁꯥꯅ ꯀꯟꯕꯅꯦ꯫ ꯂꯨꯏꯂꯨꯏꯅ ꯈꯨꯖꯥꯏ ꯑꯃ ꯂꯥꯟꯁꯤꯜꯂꯤ꯫ ꯂꯥꯏꯖ ꯏꯁꯤꯡꯕꯨꯗꯤ ꯑꯣꯏꯕ, ꯑꯗꯨꯗ ꯍꯩꯔꯥꯡ ꯆꯝꯄ꯭ꯔꯥꯗꯣ ꯁꯨꯝꯖꯤꯟꯕꯅꯤ ꯅꯇꯥꯏꯅꯦ ꯍꯥꯎꯅꯕ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯍꯥꯎꯔꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯈꯣꯏꯅꯧ, ꯁꯤꯗꯨꯝ ꯍꯥꯟꯅ ꯊꯛꯈꯤꯒꯦ, ꯊꯛꯎ ꯈꯣꯏꯅꯧ꯫ ꯆꯝꯄ꯭ꯔꯥ ꯃꯩꯗꯣ ꯊꯛꯅ ꯃꯔꯛ ꯃꯔꯛꯇ ꯋꯥꯁꯨ ꯑꯗꯨꯝ ꯉꯥꯡꯂꯛꯏ ꯂꯩꯔꯤ꯫ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ, ꯏꯁꯥ ꯄꯨꯝꯕꯁꯦ ꯏꯇꯥꯒꯤ ꯆꯝꯄ꯭ꯔꯥ ꯃꯩ ꯊꯛꯂꯨꯕꯗ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯕꯗꯧꯅ ꯇꯧꯏ ꯏꯁꯥꯁꯦ꯫ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯄꯤꯊꯛꯄꯒꯤ
ꯊꯥꯒꯠꯄꯤꯔꯦꯗꯥ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯎꯅꯕ ꯁꯦꯝꯂꯕꯅꯤꯅ ꯏꯇꯥꯅ ꯍꯣꯏꯅꯦ ꯑꯗꯨꯗ ꯇꯥꯏ ꯆꯝꯄ꯭ꯔꯥ ꯃꯩꯗꯣ ꯊꯛꯄꯗ ꯃꯃꯤꯠꯇ ꯐꯋꯣꯏꯕꯤ ꯂꯥꯏꯔꯝꯃꯤꯅ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯃꯄꯥꯟ ꯆꯌꯣꯝ ꯊꯣꯛꯇꯨꯅ ꯄꯤꯖꯈꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯑꯗꯨꯕꯨ ꯎꯔꯤꯕꯗꯣ ꯃꯁꯥꯅꯁꯨ ꯈꯪꯗꯦ ꯃꯤꯀꯨꯞ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯑꯇꯣꯞꯄ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯆꯠꯈꯤꯕꯗꯧꯅ ꯃꯁꯥꯗꯨ ꯐꯥꯎꯔꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕꯒꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯛꯄꯗꯧꯅ ꯍꯀꯥꯝ ꯑꯃꯨꯛꯇꯪ ꯄꯨꯈꯠꯂꯝꯂꯒ ꯀꯔꯤꯝꯕꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯈꯣꯏꯅꯧ ꯈꯪꯗꯦ ꯃꯤꯗꯤ ꯆꯝꯄ꯭ꯔꯥ ꯃꯩ ꯊꯛꯂꯒ ꯃꯤꯁꯤꯡ ꯅꯥꯁꯤꯡꯉꯤ ꯃꯁꯥ ꯇꯦꯛꯀꯠꯂꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯅ ꯇꯨꯝꯅꯤꯡꯉꯕꯣ ꯃꯤꯀꯨꯞ ꯑꯃꯗꯤ ꯇꯨꯝꯅꯤꯡꯉꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯏꯇꯥ ꯆꯝꯄ꯭ꯔꯥ ꯃꯩꯁꯨ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯅꯇꯥꯏꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯆꯔꯩ ꯐꯤꯁꯥꯗꯣ ꯅꯅꯤꯡꯇꯝꯅ ꯁꯥꯎꯔꯣ ꯉꯥꯏꯍꯥꯛ ꯌꯦꯠꯂꯦ ꯏꯇꯥꯗ ꯌꯥꯔꯦ ꯏꯇꯥ ꯏꯕꯦꯝꯃ ꯌꯦꯠꯄ ꯀꯧꯗꯦ ꯀꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯁꯨ ꯏꯇꯥꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯀꯔꯤ ꯋꯥꯗꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨꯅꯦ ꯍꯥꯏꯔꯤꯕꯅꯤ ꯏꯇꯥꯗ ꯑꯣꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯨꯏꯂꯨꯏꯁꯨ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ 3ꯃꯨꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯁꯣꯝꯗꯅ ꯍꯪꯒꯠ ꯍꯟꯗ ꯃꯃꯥꯏꯗꯣ ꯏꯊꯛ ꯊꯛꯀꯠꯄꯒꯤ ꯃꯃꯤꯒꯤ ꯏꯔꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯇꯧꯐꯝ ꯈꯪꯗꯅ ꯆꯠꯂꯤ ꯃꯤꯡꯁꯤꯕ ꯆꯥꯎꯈ꯭ꯔꯕ ꯀꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯄꯗ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟ ꯊꯨꯡꯂꯦ ꯃꯗꯣꯝ ꯁꯣꯝꯁꯦ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯃꯥꯏꯕꯅꯣ ꯏꯁꯤꯡꯗꯣ ꯍꯦꯛ ꯊꯛꯄꯒ ꯂꯥꯏꯊꯨꯡ ꯄꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯑꯍꯣꯡꯕ ꯈꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯎꯗꯦ ꯑꯩꯅ ꯏꯁꯤꯡꯗꯨꯕꯨ ꯇꯁꯦꯡꯅ ꯌꯥꯟꯁꯤꯟꯈꯤꯕꯅꯤꯗ ꯇꯥ ꯇꯧꯕꯗꯨꯗ ꯁꯣꯏꯔꯕ꯭ꯔꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯤ ꯁꯣꯏꯕ ꯍꯧꯅꯗꯦꯗ ꯉꯁꯥꯏꯇꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯃꯥꯕꯣꯛꯀꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯀ ꯑꯅꯤꯔꯛ ꯍꯟꯅꯗꯅꯕꯅ ꯀꯨꯞꯊꯅ ꯍꯪꯉꯨꯕꯅꯤ ꯆꯦꯟꯅꯐꯝ ꯂꯩꯇꯦ ꯁꯣꯏꯐꯝꯁꯨ ꯂꯩꯇꯦ ꯃꯥꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯃꯛ ꯇꯤꯟꯕꯥꯟꯗ꯭ꯔꯤꯁꯤꯅ ꯀꯔꯤꯗ ꯁꯣꯏꯅꯔꯕꯅꯣ ꯃꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯟꯊꯥꯡꯅꯅ ꯁꯣꯟꯗꯨꯅ ꯇꯨꯝꯕꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯩꯔꯤꯒꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯩꯔꯤꯗ ꯅꯠꯇꯅ ꯄꯤꯡꯄꯤꯡ ꯑꯃꯗꯤ ꯂꯨꯏꯂꯨꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯂꯨꯏꯂꯨꯏꯅ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯒ ꯄꯨꯁꯤꯜꯂꯛꯄꯗꯣ ꯍꯦꯛ ꯃꯥꯌꯣꯛ ꯌꯥꯔꯨꯔꯦ ꯂꯨꯏꯂꯨꯏ ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ ꯃꯅꯥꯎ ꯏꯕꯦꯝꯃ ꯁꯥꯒ ꯁꯥꯔꯦ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯨꯝꯒꯦ ꯇꯧꯕꯅꯤ ꯏꯇꯥ ꯂꯩꯔꯤꯒꯤ ꯄꯤꯊꯛꯀꯦ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯅ ꯁꯦꯝꯃꯛꯎꯀꯣ ꯁꯦꯝꯃꯛꯀꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯌꯥꯝꯃꯟꯗꯦ ꯍꯩꯀꯣꯜꯗ ꯆꯪꯂꯒ ꯈꯔ ꯍꯦꯛꯂꯨꯆꯣ ꯍꯣꯏ ꯍꯦꯛꯂꯨꯒꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯂꯥꯏꯖ ꯏꯁꯤꯡꯁꯤꯁꯨ ꯀꯣꯟꯅꯔꯣꯏꯅꯦ ꯅꯪꯕꯣ ꯇꯨ ꯃꯅꯥꯎ ꯏꯕꯦꯝꯃ ꯎꯕꯤꯕ꯭ꯔꯥ ꯀꯔꯤꯕꯣ ꯁꯦ ꯄꯨꯟ ꯃꯆꯥꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯦ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯑꯩ ꯆꯝꯄ꯭ꯔꯥ ꯍꯦꯛꯂꯨꯈꯤꯒꯦ ꯍꯣꯏ ꯍꯦꯛꯂꯨꯔꯣ ꯌꯦꯡꯉꯣꯏ ꯐꯖꯕ ꯍꯥꯎꯒꯗꯕ ꯈꯜꯂꯒ ꯍꯦꯛꯂꯛꯎꯀꯣ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯔꯛꯂꯒꯦ ꯍꯣꯏ ꯆꯥꯛꯈꯨꯝꯗ ꯃꯗꯣꯝ ꯂꯩꯍꯧꯏ ꯐꯤꯖꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟ ꯆꯐꯨ ꯃꯆꯥꯒꯨꯝꯕ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯂꯩꯋꯥ ꯌꯥꯎꯕ ꯃꯄꯥꯝꯗꯒꯤ ꯂꯧꯔꯨꯕ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯌꯦꯡꯉꯤ ꯃꯗꯨ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯗꯣꯏꯁꯦ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟ ꯃꯆꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯐꯨ ꯃꯆꯥꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯄꯨꯟ ꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯟꯁꯤꯜꯂꯁꯤꯔ ꯌꯥꯟꯁꯤꯜꯂꯨꯔꯒꯅ ꯃꯤ ꯑꯇꯩꯅ ꯊꯛꯂꯨꯔꯒꯅ ꯀꯝꯗꯧꯕ ꯃꯤ ꯂꯣꯏꯅꯃꯛ ꯂꯥꯏꯊꯨꯡ ꯄꯛꯂꯒꯅ ꯀꯝꯗꯧꯕ ꯃꯆꯦ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯅ ꯃꯍꯥꯛꯅ ꯇꯧꯕꯗꯒꯤ ꯂꯥꯏꯊꯨꯡ ꯂꯩꯅꯥ ꯄꯛꯄꯅꯤ ꯈꯪꯈ꯭ꯔꯒ ꯃꯥꯕꯨ ꯍꯤꯡꯅ ꯊꯝꯈꯤꯗ꯭ꯔꯥ ꯍꯥꯠꯄ ꯇꯨꯞꯄꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯑꯃ ꯁꯣꯏꯗ꯭ꯔꯦ ꯂꯤꯟꯁꯨ ꯁꯤꯗꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯃꯗꯤ ꯃꯍꯥꯛ ꯌꯨꯋꯥ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯇꯧꯕ ꯇꯥꯏ ꯃꯇꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯇꯦꯟꯈ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ ꯑꯃ
ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯥꯅ ꯆꯩꯅꯥ ꯐꯪꯍꯟꯅꯤꯡꯂꯤꯕꯗꯤ ꯂꯩꯔꯤꯈꯣꯝꯕꯤ ꯈꯛꯇꯅꯤ, ꯑꯇꯩ ꯀꯅꯥ ꯅꯠꯇꯦ꯫ ꯑꯗꯨꯅ ꯆꯩꯅꯥꯁꯦ ꯃꯉꯣꯟꯗꯗ ꯄꯤꯕ ꯇꯥꯏ꯫ ꯃꯤ ꯑꯇꯩ ꯂꯥꯝꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯃꯊꯟꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯑꯩ ꯁꯤ ꯌꯧꯅ ꯈꯣꯡꯐꯝꯁꯦ ꯊꯥꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯅꯝꯗꯨꯅ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯁꯦ ꯆꯝꯄ꯭ꯔꯥ ꯃꯩꯁꯤꯗ ꯌꯥꯟꯁꯤꯜꯂꯒ ꯄꯤꯊꯛꯄ ꯇꯥꯏ꯫ ꯃꯇꯝ ꯆꯪꯅ ꯑꯩꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡꯁꯦ ꯑꯩ ꯁꯃꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯁꯥꯗꯣ ꯐꯥꯊꯖꯩ꯫ ꯀꯩꯗꯧꯔꯒ ꯀꯝꯗꯧꯅ ꯃꯥꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ? ꯇꯦꯟꯈ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯂꯦ꯫ ꯋꯥꯈꯜꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯣ ꯁꯤꯅ ꯐꯔꯅꯤ ꯈꯜꯂꯦ꯫ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯆꯝꯄ꯭ꯔꯥ ꯈꯔ ꯍꯥꯞ ꯂꯨꯏꯂꯨꯏꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯂꯨꯏꯂꯨꯏꯅ ꯆꯝꯄ꯭ꯔꯥꯗꯣ ꯈꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ, ꯍꯩꯃꯥ ꯂꯨꯏꯂꯨꯏ, ꯑꯩꯕꯨ ꯏꯀꯥꯎ ꯀꯥꯎꯔꯦ꯫ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯇꯝꯒꯗꯕꯅꯤ, ꯇꯝꯗ꯭ꯔꯕꯗꯤ ꯁꯣꯏꯔꯔꯣꯏ ꯋꯥꯊꯣꯛ ꯑꯃ꯫ ꯏꯄꯥ ꯄꯥꯈꯠꯅ ꯂꯨꯏꯂꯨꯏꯁꯨ ꯀꯔꯤ ꯋꯥꯅꯣ ꯃꯅꯥꯎ ꯏꯕꯦꯝꯃ? ꯃꯤꯡꯁꯤꯕꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒ ꯂꯣꯏꯅꯅ, ꯌꯦꯡꯉꯣꯏ ꯏꯆꯦ ꯏꯕꯦꯝꯃꯅ ꯃꯤ ꯊꯥꯔꯛꯑꯝꯕꯅꯤ, ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ꯫ ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯂꯩꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯛꯅꯦ ꯅꯪ ꯍꯣꯔꯦꯟ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯔꯣꯏ꯫ ꯑꯃꯨꯛꯇꯕꯨ ꯍꯥꯟꯅ ꯆꯠꯂꯨꯆꯣ, ꯆꯝꯄ꯭ꯔꯥ ꯃꯍꯩꯁꯤꯅ ꯀꯝꯗꯧꯕ? ꯃꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ, ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯁꯦꯝꯂꯝꯂꯒꯦ꯫ ꯃꯅꯥꯎ ꯏꯕꯦꯝꯃ ꯋꯥꯅꯤꯗ꯫ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯦꯝꯕꯕꯣ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ꯫ ꯀꯔꯤꯒꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯣꯏꯅꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯈꯣꯏꯁꯦ ꯏꯆꯥ ꯏꯅꯥꯎ ꯉꯥꯛꯇꯅꯤ, ꯊꯧꯗꯥꯕꯗꯤ ꯅꯠꯆꯗꯦ꯫ ꯃꯅꯥꯎ ꯏꯕꯦꯝꯃ ꯐꯅꯕ ꯁꯦꯝꯕꯤꯔꯝꯂꯣ, ꯑꯩꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥ ꯌꯧꯅꯕ ꯆꯠꯈꯤ ꯃꯤꯡꯁꯤꯕꯥꯅ꯫ ꯁꯤꯅ ꯍꯦꯛ ꯐꯩ, ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯋꯥꯗꯤ ꯃꯤ ꯎꯕ ꯌꯥꯗꯕꯅꯤ, ꯄꯥꯈꯣꯟ ꯁꯤꯖꯤꯟꯅꯕꯅꯤ, ꯀꯧꯕ ꯀꯧꯗꯕ, ꯍꯥꯏꯕ ꯍꯥꯏꯗꯕ ꯊꯣꯏꯅ ꯂꯩꯇꯦ꯫ ꯐꯔꯦ, ꯋꯥꯏ ꯁꯪꯉꯦ꯫ ꯃꯥꯅ ꯆꯠꯈ꯭ꯔꯤꯉꯩ ꯂꯩꯔꯤꯅ ꯊꯛꯀꯗꯕ ꯆꯝꯄ꯭ꯔꯥ ꯃꯩꯁꯤꯗ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯁꯦ ꯌꯥꯟꯁꯤꯜꯍꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯅ ꯇꯧꯒꯗꯕ ꯄꯨꯝꯕ ꯊꯧꯔꯥꯡ ꯂꯣꯏꯔꯦ꯫ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯍꯨꯝ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯆꯥꯛꯈꯨꯝꯗꯨꯗ ꯂꯨꯏꯂꯨꯏ ꯆꯪꯉꯛꯑꯦ꯫ ꯊꯦꯡꯅꯔꯕ꯭ꯔꯥ ꯏꯆꯦ ꯏꯕꯦꯝꯃꯒ? ꯊꯦꯡꯅꯗ꯭ꯔꯤ ꯃꯅꯥꯎ ꯏꯕꯦꯝꯃ꯫ ꯂꯩꯃꯔꯦꯝꯕꯤꯗꯤ ꯄꯤꯡꯄꯤꯡꯒ ꯅꯥꯏ ꯑꯇꯩꯒ ꯂꯣꯏꯅꯅ ꯄꯦꯒꯣꯗꯥꯗ ꯆꯠꯈꯤꯕꯅ ꯍꯥꯜꯂꯝꯂꯦ꯫ ꯑꯩꯕꯨꯁꯨ ꯍꯪꯂꯝꯃꯤ ꯍꯥꯏ꯫ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ, ꯄꯦꯒꯣꯗꯥ ꯆꯠꯄꯒꯤ ꯑꯣꯏꯔꯗꯤ ꯂꯥꯏ ꯅꯤꯡꯕꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯤꯟꯅꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯊꯣꯏꯅ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ꯫ ꯍꯣꯏ ꯃꯅꯥꯎ ꯏꯕꯦꯝꯃ, ꯌꯦꯡꯉꯣꯏ ꯆꯝꯄ꯭ꯔꯥ ꯃꯩꯁꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯁꯤꯅ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ꯫ ꯁꯦꯝꯄꯥꯛ ꯃꯈꯥꯗ ꯊꯝꯂꯤꯕ ꯈꯨꯖꯥꯏ ꯑꯅꯤꯁꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ, ꯑꯗꯨꯒꯅꯦ ꯈꯔ ꯆꯥꯎꯕꯁꯤꯅ ꯂꯩꯔꯤꯒꯤ ꯑꯣꯏꯍꯜꯂꯣ꯫ ꯃꯥꯗꯤ ꯑꯁꯥꯕ ꯂꯣꯛꯇꯨꯅ ꯆꯔꯩ ꯐꯤ ꯁꯥꯕꯅꯤꯅ ꯃꯁꯥꯗꯣ ꯈꯧꯔꯥꯡꯂꯝꯒꯅꯤ꯫ ꯈꯔ ꯆꯥꯎꯕ ꯈꯨꯖꯥꯏꯗꯣ ꯑꯣꯏꯅ ꯄꯤꯊꯛꯑꯣ, ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃ꯫ ꯏꯆꯝ ꯆꯝꯖꯕꯤ ꯂꯨꯏꯂꯨꯏꯗꯤ ꯃꯥꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤꯅ ꯆꯝꯄ꯭ꯔꯥ ꯃꯩꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯦ ꯉꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯈꯨꯖꯥꯏ ꯑꯆꯧꯕꯗꯣ ꯊꯛꯈꯤꯕ ꯎꯍꯧꯏ꯫ ꯁꯤꯠ ꯅꯥꯟꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯂꯨꯝꯗꯨꯅ ꯌꯦꯡꯕꯗ ꯊꯛꯂꯤꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯉꯁꯥꯏꯅ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯁꯨ ꯐꯅ ꯀꯥꯟꯅꯔꯦ꯫ ꯂꯥꯏꯊꯨꯡꯗꯣ ꯄꯛꯀꯦꯗꯤ ꯉꯁꯥꯏꯅ ꯌꯥꯔꯦ ꯃꯈꯜꯂꯦ꯫ ꯃꯤꯡꯁꯤꯕꯥꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯍꯥꯏꯔꯛꯄꯗꯨꯅꯤꯅ ꯑꯩꯅ ꯇꯧꯔꯤꯗꯣ ꯁꯣꯏꯐꯝꯗꯤ ꯊꯣꯛꯇꯦꯗ꯫ ꯁꯅꯥꯁꯨ ꯃꯌꯥꯝ ꯑꯃ ꯇꯤꯡꯕ, ꯃꯥꯏꯁꯨ ꯄꯥꯛꯇꯕ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯍꯥꯏꯗꯨꯅ ꯁꯔꯨꯛ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯥꯏꯊꯤꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯑꯁꯥꯎꯕꯅ ꯂꯨ ꯇꯣꯡ ꯁꯥꯠꯇꯨꯅ ꯂꯩ꯫ ꯏꯈꯨꯠꯅꯁꯨ ꯁꯦꯝꯖꯕ, ꯀꯔꯤꯗ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯒꯦ? ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫
ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯃꯍꯩ ꯐꯪꯗ꯭ꯔꯤꯕ ꯃꯥꯏꯕ ꯆꯤꯟꯊꯤꯕ ꯁꯣꯏꯗ꯭ꯔꯦ ꯃꯆꯤꯟ ꯃꯔꯩ ꯀꯦꯟꯒꯗꯕ ꯋꯥ ꯁꯤꯖꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯇꯥꯠ ꯇꯧꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎ ꯂꯧꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯣ ꯏꯃꯥꯕꯣꯛꯅ ꯊꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯕꯣꯛꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩ ꯇꯧꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯆꯥꯟꯅꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯇꯥꯡ ꯌꯦꯡꯂꯒ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ꯫ ꯌꯥꯝꯁꯨ ꯌꯥꯝꯈ꯭ꯔꯦ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯅꯥ ꯈꯧꯖꯥꯎꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯥꯅꯤ, ꯏꯆꯝ ꯆꯝꯕ ꯂꯥꯏꯒꯤ ꯏꯁꯤꯡ ꯈꯔ ꯑꯁꯣꯟꯕ ꯂꯥꯏꯋꯥ ꯌꯥꯎꯕ ꯏꯁꯤꯡ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯒ ꯅꯝꯊꯥꯛ ꯇꯧꯕꯅꯤ꯫ ꯑꯩ ꯈꯪꯉꯤ ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯀꯅꯥꯅꯣꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯕꯅꯤ꯫ ꯊꯥꯖꯕ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯅꯛꯄ ꯃꯔꯤ ꯃꯇꯥꯅ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤꯗꯨ ꯂꯧꯔꯒ ꯃꯄꯨꯟꯁꯤꯗꯣ ꯈꯛ ꯅꯨꯡꯉꯥꯏꯕ ꯌꯥꯔꯣꯏ, ꯆꯥꯎꯈꯠꯄꯁꯨ ꯌꯥꯔꯣꯏ ꯏꯃꯥꯕꯣꯛ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯄꯦꯟꯗꯕ ꯂꯤꯁꯤꯡꯗꯣ ꯕꯦꯗꯣꯡ ꯕꯦꯗꯣꯡ ꯉꯥꯡꯉꯤ꯫ ꯄꯦꯟꯃꯟꯗꯕꯗꯒꯤ ꯅꯨꯡꯁꯤꯕ ꯅꯣꯛ ꯅꯣꯛꯇꯨꯅ ꯏꯌꯣꯡꯁꯪꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯗꯨꯅ ꯂꯩꯍꯧꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯊꯥꯞꯐꯝ ꯈꯪꯂꯝꯗꯦ꯫ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯈꯔ ꯑꯃꯨꯛ ꯀꯥꯟꯅꯔꯦ꯫ ꯑꯃꯨꯛꯇꯒ ꯍꯟꯗꯨꯅ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯨꯒꯦ ꯈꯜꯂꯦ꯫ ꯍꯟꯗꯃꯨꯛ ꯑꯩꯅ ꯆꯠꯄꯗ ꯃꯃꯥꯏꯗꯣ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯌꯥꯝꯅ ꯇꯞꯅ ꯏꯁꯤꯡꯗꯨꯒꯤ ꯃꯌꯥꯏꯗꯣ ꯐꯨꯗꯣꯔꯛꯄꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯁꯣꯝꯗꯗꯤ ꯊꯨꯅ ꯇꯤꯟꯕꯥꯜꯍꯟꯅꯤꯡꯗꯨꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯁꯨ ꯐꯔꯦ, ꯑꯁꯥꯎꯕ ꯄꯨꯝꯕ ꯑꯩ ꯐꯥꯊꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃꯇꯗꯤ ꯈꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯏꯌꯣꯡꯁꯪꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯏꯌꯣꯡꯁꯪ ꯃꯄꯥꯗꯨꯗ ꯂꯨꯝꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨ ꯐꯥꯎꯕ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯁꯛꯇꯣ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯁꯥꯇꯣꯛꯇꯨꯅ ꯂꯩ꯫ ꯃꯇꯧ ꯂꯩꯅ ꯃꯔꯧ ꯂꯩꯅ ꯍꯦꯟꯅ ꯐꯖꯊꯣꯛꯄꯗꯧꯅ ꯅꯨꯡꯁꯤꯕꯥꯒꯤ ꯃꯃꯤꯠꯇ ꯎꯔꯦ꯫ ꯀꯔꯤꯅꯣ ꯆꯝꯄ꯭ꯔꯥꯃꯩ ꯊꯛꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯑꯩꯅ ꯈꯪꯕꯗ ꯍꯧꯖꯤꯟꯈ꯭ꯔꯦꯗ꯫ ꯑꯗꯨꯒ ꯀꯔꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯁꯤꯅ? ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤ ꯇꯤꯡꯂꯨꯕꯗꯨꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯂꯤꯕꯒꯦ ꯑꯩꯉꯣꯟꯗ? ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ, ꯅꯝꯊꯥꯛꯅꯤ, ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯇꯧꯐꯝ ꯈꯪꯗ ꯌꯥꯝ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯊꯣꯡꯗꯣ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯦ꯫ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯂꯩꯋꯥꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯇꯨꯝꯕꯥꯗꯣ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨ ꯄꯨꯊꯣꯔꯛꯂꯒ ꯌꯥꯝ ꯆꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯨꯝ ꯈꯨꯝꯂꯤꯕꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯃꯤꯠꯇꯨꯅ ꯀꯣꯔꯣ ꯀꯣꯔꯣ ꯑꯣꯠꯈꯩ ꯌꯦꯡꯉꯤ꯫ ꯏꯆꯝ ꯆꯝꯕ ꯏꯁꯤꯡꯁꯦ ꯏꯀꯣꯟꯒꯤ, ꯄꯥꯠꯀꯤ, ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅꯦꯁꯨ ꯈꯪꯗꯦ꯫ ꯁꯤꯗ ꯑꯩꯅ ꯄꯪꯊꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯈꯨꯠ ꯑꯅꯤꯁꯤꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯊꯣꯛꯂꯨꯔꯤꯕ ꯑꯩꯃꯨꯛ ꯄꯪꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯩ꯫ ꯇꯛꯁꯤ ꯁꯣꯜꯂꯗꯨꯅ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯀꯗꯣꯝꯗꯒꯤ ꯋꯥꯈꯜꯅꯣ ꯍꯥꯏꯖꯤꯟꯗꯨꯅ ꯈꯜꯂꯛꯂꯦ꯫ ꯏꯁꯤꯡꯁꯦ ꯊꯛꯆꯤꯟꯕꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ꯫ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯂꯩꯔꯤꯈꯣꯝꯕꯤꯗꯣ ꯂꯥꯏꯊꯨꯡꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯏꯅ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯏꯁꯤꯡꯁꯦ ꯏꯆꯝ ꯆꯝꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯅꯕ ꯈꯔ ꯊꯛꯂꯒꯦ꯫ ꯑꯗꯨꯒ ꯏꯃꯥꯕꯣꯛꯀꯤ ꯅꯥꯛꯇ ꯂꯦꯝꯍꯧꯕ ꯏꯁꯤꯡꯁꯦ ꯄꯨꯔꯒ ꯄꯤꯔꯨꯔꯒꯦ꯫ ꯑꯩꯅ ꯄꯤꯈꯤꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤꯗꯣ ꯍꯟꯗꯣꯛꯍꯜꯂꯒꯦ꯫ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯅ ꯑꯩꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤꯗꯨꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯨꯝꯕꯥꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯏꯁꯤꯡ ꯌꯥꯎꯝ ꯑꯃꯅꯤ ꯊꯛꯆꯤꯜꯂꯤ꯫ ꯇꯨ ꯑꯩꯅ ꯈꯟꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯣ ꯏꯃꯥꯕꯣꯛ ꯆꯤꯟꯊꯤ ꯋꯥꯏꯊꯤꯕꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯔꯅꯤ ꯈꯟꯕ꯭ꯔꯥ? ꯏꯆꯝ ꯆꯝꯕ ꯏꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯇꯨꯝꯕꯥꯁꯤꯗ ꯍꯥꯞꯂꯒ ꯄꯤꯁꯤꯜꯂꯒ ꯑꯄꯪꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯤꯅꯤ꯫
ꯅꯠꯇ꯭ꯔꯥ? ꯐꯩ, ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥ ꯈꯧꯖꯥꯎ ꯑꯅꯤꯗꯣ ꯂꯧꯗꯅꯗꯤ ꯇꯣꯛꯂꯔꯣꯏ. ꯐꯩ, ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯗꯤ ꯌꯥꯔꯣꯏ. ꯌꯥꯝ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯏ. ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯄꯣꯡꯈꯠꯂꯛꯄꯗꯧꯅ ꯇꯧꯏ. ꯎꯟꯁꯥꯁꯤꯡꯗꯨꯁꯨ ꯈꯨꯠꯁꯥꯁꯤꯡꯗꯨꯗꯒꯤ ꯀꯨꯔꯣꯟ ꯍꯨꯔꯛꯄꯗꯧꯅ. ꯃꯗꯨ ꯎꯕꯗ ꯊꯣꯡ ꯍꯥꯡꯒꯦꯅ ꯇꯧꯔꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ. ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯊꯣꯡ ꯍꯥꯡꯒꯦ ꯍꯥꯏꯅ ꯇꯤꯡꯊꯣꯛꯂꯨꯕꯗ ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯍꯣꯡꯂꯛꯂꯤꯕꯗꯣ ꯎꯔꯛꯄꯅꯤ. ꯂꯩꯋꯥꯗꯣ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯥꯡ ꯈꯨꯠꯁꯥꯗꯒꯤ ꯇꯞꯅ ꯇꯞꯅ ꯈꯨꯗꯥꯡꯗꯁꯨ ꯂꯦꯞꯂꯝꯕꯗꯒꯤ ꯄꯣꯡꯈꯠꯄꯣꯏ ꯀꯩꯕꯣ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯇꯝꯅ ꯆꯦꯟꯁꯤꯜꯂꯒ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯎꯔꯦ. ꯅꯨꯡꯁꯤꯕꯥꯗꯣ ꯑꯍꯣꯡꯕꯇꯅ ꯇꯞꯅ ꯇꯞꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯍꯧꯔꯛꯂꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯃꯊꯟꯇ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ. ꯇꯨꯝꯕꯥꯗ ꯌꯥꯎꯕ ꯂꯩꯋꯥꯅ ꯃꯤꯁꯨꯝ ꯑꯣꯏꯈ꯭ꯔꯕ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯊꯛꯂꯨꯕꯗꯒꯤ ꯃꯁꯥꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯅꯤ. ꯀꯞꯁꯤ ꯀꯗꯥꯏ? ꯀꯞꯉꯝꯗ ꯃꯤꯡꯁꯦꯜꯗꯨꯗ ꯇꯞꯅ ꯇꯞꯅ ꯍꯣꯡꯂꯛꯂꯤꯕ ꯃꯁꯥꯒꯤ ꯑꯍꯣꯡꯕ ꯁꯛꯂꯣꯟꯗꯨꯗ ꯌꯦꯡꯉꯤ. ꯀꯨꯔꯣꯜꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯨꯔꯝꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯇꯞꯅ ꯇꯞꯅ ꯃꯊꯥ ꯃꯊꯥ ꯄꯣꯡꯈꯠꯂꯛꯄꯗꯧꯅ ꯇꯧꯏ. ꯀꯔꯤꯒꯨꯝꯕꯗꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕꯗꯧꯅ. ꯃꯗꯨ ꯎꯕꯗ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯂꯛꯂꯦ. ꯍꯧꯅ ꯂꯥꯎꯅ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯂꯒ ꯑꯣ ꯈꯣꯡꯒꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯄꯛꯂꯦ. ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯆꯥꯝꯃꯅꯤ ꯍꯪꯖꯔꯤꯕ. ꯀꯞꯂꯤ ꯀꯞꯂꯤ. ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ? ꯇꯨꯝꯕꯥꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯖ ꯏꯁꯤꯡꯁꯦ ꯊꯛꯂꯨꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯑꯩꯉꯣꯟꯗꯅ ꯑꯍꯣꯡꯕ ꯂꯥꯛꯂꯒ ꯀꯔꯤ ꯂꯩꯔꯤ ꯈꯣꯝꯕꯤꯗꯅ ꯇꯨꯝꯕꯥꯡꯗ꯭ꯔꯤꯕꯅꯣ? ꯃꯉꯣꯟꯗꯁꯨ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯗ꯭ꯔꯤꯕ ꯀꯔꯤꯅꯣ? ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔ ꯐꯤꯕꯝꯁꯦ? ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃꯒꯨꯝ ꯄꯨꯟꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯜꯂꯕꯗꯤ ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ. ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃ ꯑꯣꯏꯅ ꯁꯤꯕꯁꯨ ꯑꯩ ꯉꯝꯂꯣꯏ. ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜꯗꯨꯗ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ. ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯀꯠꯂꯕꯗꯤ ꯅꯊꯛꯇ ꯇꯥꯕ ꯍꯧꯅ ꯁꯥꯅꯤ. ꯅꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯅꯁꯥꯅ ꯊꯨꯖꯕꯅꯤ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯥꯏꯊꯨꯡ ꯄꯛꯇꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯄꯛꯀꯅꯤ? ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ. ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯕꯗꯤ ꯅꯪ ꯅꯁꯥꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕ ꯇꯥꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ. ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯄꯥꯏꯕ ꯄꯣꯠ ꯑꯃꯅ ꯃꯤꯡꯁꯦꯜꯗꯨ ꯇꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯪꯉꯤ. ꯑꯗꯨꯝꯅ ꯂꯪꯕꯗꯒꯤꯗꯤ ꯁꯛꯍꯦꯟ ꯃꯤꯡꯁꯦꯜꯗꯨꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏ. ꯂꯩꯃꯥꯏꯗ ꯃꯤꯡꯁꯦꯜꯁꯤꯡꯗꯨꯅ ꯄꯨꯝꯆꯥꯏ. ꯑꯀꯥꯏꯕ ꯂꯤꯛꯂꯤꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯃꯤꯡꯁꯦꯜ ꯃꯆꯦꯠꯁꯤꯡꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯥꯒ ꯁꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯔꯛꯏ. ꯅꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯅꯈꯣꯡꯅ ꯊꯣꯡꯅ ꯊꯨꯔꯕꯤꯅꯤ. ꯅꯪꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯊꯨꯡ ꯆꯥꯝꯃ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯒꯗꯕꯅꯤ. ꯄꯨꯟꯁꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯅꯨꯡꯁꯤꯕ. ꯇꯥꯅꯤꯡꯗꯦ. ꯑꯩ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯅꯠꯇꯦ. ꯃꯅꯥꯀꯣꯡ ꯑꯅꯤꯗꯣ ꯃꯦꯟꯁꯤꯟꯅ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯤ ꯅꯨꯡꯁꯤꯕ. ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯥꯗꯤ ꯅꯤꯡꯉꯝꯗꯕ ꯃꯩꯅ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯔꯦ. ꯃꯥꯅ ꯀꯞꯄ ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯍꯁꯤꯕꯨꯁꯤꯅ ꯍꯦꯛ ꯇꯥꯔꯨꯔꯦ. ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯃꯦꯟꯖꯥꯁꯦ ꯍꯦꯛ ꯍꯦꯛ ꯆꯥꯟꯅꯅ ꯊꯦꯡꯅꯔꯨꯔꯦ. ꯃꯥꯒꯤ ꯀꯥ ꯃꯄꯥ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯇꯥꯔꯨꯔꯦ. ꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯦ. ꯃꯤꯡꯁꯤꯕꯥ, ꯃꯤꯡꯁꯤꯕꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ. ꯀꯩꯗꯧꯒꯦ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯃꯨꯛꯇꯗꯤ. ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯛꯇꯨꯅ ꯍꯥꯡꯇꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯗꯣ ꯍꯁꯤꯅ ꯍꯦꯛ ꯇꯥꯔꯨꯔꯦ. ꯍꯁꯤꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯑꯦ. ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯗ ꯃꯤꯆꯥꯟꯅꯔꯨꯔꯦ. ꯎꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ. ꯑꯣꯏꯔꯝꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯡꯁꯤꯕꯥꯒꯤ ꯁꯛꯇꯝꯗꯣ. ꯀꯩꯗꯧꯔꯕ ꯅꯪꯗꯤ? ꯇꯨꯝꯕꯥꯗ ꯌꯥꯎꯕ ꯏꯁꯤꯡ ꯊꯛꯂꯨꯔꯦ. ꯑꯗꯨꯒꯤꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯑꯣꯏꯈ꯭ꯔꯤꯅꯤ. ꯀꯔꯤ ꯏꯁꯤꯡꯅꯣꯅꯦ? ꯏꯆꯝ ꯆꯝꯕ ꯏꯁꯤꯡꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯅꯪꯅ ꯊꯛꯂꯤꯁꯦ.
ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡ ꯑꯃ ꯊꯛꯂꯨꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯈꯟꯊꯗꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯅꯣ ꯅꯪꯅ ꯊꯛꯂꯨꯔꯤꯁꯤꯕꯣ ꯏꯆꯦ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯑꯅꯨꯗ ꯃꯄꯤ ꯆꯗꯨꯝ ꯆꯤꯟꯊꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯊꯤꯡꯕ ꯉꯝꯗꯅ ꯑꯣ ꯈꯣꯡꯀꯩ ꯀꯞꯂꯦ ꯃꯤꯡꯁꯤꯕꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯅꯥ ꯂꯥꯏꯌꯣꯡꯅꯣ ꯍꯥꯏꯗꯨꯅ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯤꯃꯗꯤ ꯃꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤꯁꯦ ꯂꯥꯏꯊꯨꯡ ꯄꯛꯂꯦ ꯃꯆꯤꯜꯗꯒꯤ ꯈꯥꯝꯕ ꯌꯥꯗꯅ ꯃꯤꯡꯁꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯡꯁꯤꯕꯥ ꯅꯪꯗꯤ ꯂꯥꯏꯊꯨꯡ ꯄꯛꯂꯦ ꯃꯤꯡꯁꯤꯕꯥꯗꯣ ꯂꯥꯏꯊꯨꯡ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯔꯨꯕꯗꯒꯤ ꯀꯞꯂꯝꯕꯗꯣ ꯇꯣꯛꯇꯨꯅ ꯄꯥꯈꯠꯃꯟꯈꯤꯗꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈ꯭ꯔꯦ ꯃꯤꯡꯁꯤꯕꯥ ꯅꯃꯤꯠ ꯄꯥꯡꯉꯣꯃꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯂꯩꯃꯥꯏꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯇꯨꯅ ꯍꯖꯤꯅ ꯀꯅꯥ ꯂꯩꯒꯦ ꯃꯅꯥꯎ ꯏꯕꯦꯝꯃꯁꯦ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯈꯠꯇꯨꯅ ꯂꯥꯎꯔꯛꯄ ꯂꯨꯏꯂꯨꯏꯅ ꯇꯥꯔꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯄ ꯎꯔꯨꯔꯦ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝꯗꯣ ꯃꯤꯡꯁꯤꯕꯥꯒꯤ ꯃꯗꯨ ꯎꯕꯗ ꯇꯨ ꯍꯪꯒꯣꯏꯕ ꯑꯀꯤꯕ ꯄꯣꯛꯏ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯀꯔꯤ ꯌꯦꯡꯉꯤ ꯂꯨꯏꯂꯨꯏ ꯇꯠꯂꯤ ꯀꯩꯁꯨ ꯌꯦꯡꯗꯦ ꯏꯆꯦ ꯍꯖꯤ ꯆꯠꯂꯣ ꯂꯥꯏꯖ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯐꯒꯅꯤ ꯏꯆꯦ ꯏꯁꯤꯡ ꯂꯧꯕ ꯆꯦꯜꯂꯤ ꯂꯨꯏꯂꯨꯏꯗꯣ ꯆꯦꯟꯅ ꯃꯃꯤꯠꯇ ꯎꯈꯤꯕ ꯌꯦꯡꯍꯩꯗꯕ ꯃꯤꯡꯁꯤꯕꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯎꯗꯨꯅꯇ ꯂꯩ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯃꯍꯧꯁꯥꯗꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯀꯔꯤꯅꯣ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯉꯁꯥꯏꯗꯤ ꯀꯔꯤꯝꯇ ꯇꯧꯍꯧꯗꯕꯗꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯅ ꯀꯔꯤꯅꯣ ꯈꯟꯅ ꯆꯥꯛꯈꯨꯝ ꯌꯧꯁꯤꯟꯈꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯒ ꯇꯟꯗꯅ ꯃꯤꯡꯁꯤꯕꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯦ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯆꯦ ꯍꯖꯤ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯏꯁꯤꯡ ꯈꯨꯖꯥꯏꯗꯣ ꯂꯋꯥꯏꯗ ꯊꯥꯏ ꯄꯥꯛ ꯍꯦꯛ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯅꯤꯡꯁꯥꯁꯨ ꯍꯣꯜꯂꯤ ꯃꯤꯍꯨꯜꯁꯨ ꯂꯩ ꯑꯗꯨꯕꯨ ꯎ ꯑꯇꯤꯡꯕꯒꯨꯝ ꯂꯩꯃꯥꯏꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩ ꯇꯧꯔꯤꯕꯗꯨꯗ ꯀꯤꯕꯅ ꯆꯦꯟꯈꯩꯔꯦ ꯂꯨꯏꯂꯨꯏꯗꯤ ꯉꯁꯥꯏ ꯋꯥꯏꯗꯤ ꯀꯨꯞꯊꯅ ꯌꯦꯡꯂꯨꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯎ ꯑꯇꯤꯡꯕꯒꯨꯝ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯂꯨꯏꯂꯨꯏꯅ ꯑꯀꯤꯕꯅ ꯌꯣꯝꯂꯕ ꯐꯤꯕꯝ ꯀꯥꯏꯔꯕꯤ ꯃꯤꯡꯁꯤꯕꯥ ꯃꯁꯥ ꯃꯎ ꯄꯨꯝꯕ ꯃꯔꯥꯡꯂꯗꯅ ꯑꯣꯟꯊꯣꯛꯄ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝ ꯃꯅꯥꯛ ꯅꯛꯄꯁꯨ ꯑꯀꯤꯕ ꯐꯥꯎꯔꯦ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯂꯥꯏꯔꯦꯟ ꯃꯀꯨ ꯍꯨꯕꯗꯧꯅ ꯇꯧꯔꯦ ꯃꯁꯥ ꯄꯨꯝꯕꯁꯦ ꯑꯁꯨꯝꯅ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯍꯖꯤꯅ ꯂꯥꯎꯔꯦ ꯀꯔꯤ ꯌꯦꯡꯂꯤ ꯂꯨꯏꯂꯨꯏ ꯀꯩꯁꯨ ꯌꯦꯡꯗꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯈꯣꯡ ꯑꯅꯤꯁꯦ ꯄꯥꯏꯔꯨ ꯂꯥꯎ ꯑꯩꯅ ꯃꯈꯨꯠ ꯑꯅꯤꯁꯦ ꯄꯥꯏꯒꯦ ꯄꯥꯕꯟ ꯊꯛꯇ ꯊꯝꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯥꯗ ꯊꯝꯒꯅꯤ ꯍꯣꯏ ꯏꯆꯦ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯗꯅ ꯊꯨꯛ ꯂꯥꯎꯏ ꯃꯤꯑꯣꯏꯕꯒꯤ ꯍꯪꯒꯣꯏꯕ ꯐꯥꯎꯕ ꯍꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯄꯥꯏꯕꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯧꯅꯔꯛꯀꯗꯕꯁꯨ ꯃꯥꯜꯂꯤ ꯂꯨꯏꯂꯨꯏ ꯄꯥꯏꯗꯤ ꯄꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯗꯕ ꯌꯥꯗꯕꯒꯤ ꯄꯥꯏꯔꯤꯕꯅꯤ ꯃꯤꯔꯣꯜꯅ ꯂꯩꯇꯕꯒ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯜꯂꯤ ꯄꯥꯕꯜ ꯊꯛꯇ ꯊꯥꯡꯒꯠꯂꯤ ꯍꯥꯏ ꯂꯨꯏꯂꯨꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯍꯥꯏꯔꯒ ꯍꯦꯛ ꯃꯤꯅ ꯈꯪꯅꯔꯛꯂꯕ ꯅꯪ ꯍꯥꯟꯅꯅꯤ ꯑꯩꯅ ꯅꯆꯤꯟꯕꯥꯟꯗꯨꯗ ꯁꯨꯒꯥꯏꯗꯣꯏꯁꯦ ꯍꯥꯏꯗꯣꯛꯆꯔꯣꯏ ꯀꯅꯥꯝꯇꯗ ꯀꯥꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯈꯪꯂꯤꯕꯁꯦ ꯃꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯆꯠꯀꯗꯕ ꯍꯣꯏ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯃꯤꯍꯨꯜꯁꯨ ꯐꯥꯠꯇꯦ ꯂꯨꯏꯂꯨꯏꯗꯤ ꯀꯤꯖꯕꯅ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯏ ꯀꯥꯗꯨꯗ ꯂꯩꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯐꯨꯡꯀꯠꯄꯗꯧꯅ ꯇꯧꯏ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯔꯕ ꯃꯥꯏꯊꯣꯡꯗꯣ ꯃꯤꯡꯁꯤꯕꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯃꯃꯤꯠꯇꯣ ꯂꯩꯃꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯍꯖꯤꯅ ꯆꯠꯂꯣ
nathau atai tawjaruru swaida kuina pallanu hoi luiluisu ithak takan chatlo hayaurisida chatlaurage haiduna panthaba tawdana thokre hasina wakhal tanaba haiduna kanna honnari mingsibabu hotnaribado arembani babal thakta sanagi mondum muntekta hifallabasu wakhaldi tarakte ningsha holibra mihul laribra haiduna ithak thakatuna amuksu hek yengi sapting tingduna adumakle thawaiga hakchanga kainaba haidumakti natri somdana lulido yam phingna jari phisaribi leiri khombigi nakta laklaga mingshibagi oyawriba phibamdugi matangda hawbudagina loi phaw lirame waridu tabada ngakpana khamtheng leiri phi sabaga changkhidre anido awai khum tawne lili haidokanu haiba wasina aingoda muk tamthora isina kamaina tawriba kamaina hairiduno aidi kimanbana khangjinba ngamdre thengnarurabanina horen ahing tumba yarara haidoklaga khara phagadra haiduna haibane adusu chummine nang oirasu kini mi khanganganodi hairi kayam kuina sigi wafamse lotpa yadoino ibani budi phare nangna ingonda hairasu aidi chin thoktaba kayimta khangdaba saduna leiba ngamgani adubu nayoibe atei mayam amasu lei makhoigi machin ichi hasina thingba ngamgadoribra ngamoi sungam hek ngamoi hairiba haiduni kadaidagi saitheng mana phanglisina sumnagi anabaga nate pak pharoi hayengwai pharasu laithok amada loi haibado tagadoribani ai mangaire sak phajaba pongkhibado ngasidi loihore yengba yaudremi ita nangbo layeng lagabudi phakibsu ya chanaba layeng lairoiko magi haujiki dudi auba aitana khangi isi hasidi makokta makhut hapaurabani aibu umta janglaga yenglusira ngaurabro mi khangan bayade hairaga nangna janglubada aina ni haina adum khangkhrani aroibadadi aibu haiba inde haiduna chaibi jaitheng pige soidan hairakani isi hasina hoine sigi wafamse tuosi wa lauba yaba nate phaba phattaba magi marai bakta leire hoi ado nungdi nungai khidre tawrise asumna nido wachane nongmagi numitsu loire leimare michu manai pingping amadi atai manai sing loinana pegoda dagi halakle asum tawna koru singum numit 12 haukhre leimare bina tara chak chaba khudi mingshibana chak chaba yaudabase nungtigi ui kaidawrabunu haiduna wakhalda chingnabadi poi masak masa fawba ukhidabase chak isingdi manai sing pusinba ui lei haibasimadi khangi mawa mapau tadaba khakta mangaire yam chekchina honabadongna tawi handak marakse mapangi misu toina lakpoi anamba matamda masu mapam khagi lebaki hiyang hiren kumai tanaba yengma satnabagidama thaurang tawbaga mapamda chatpada masak naiba polam puningbagi makhongna thongna khul leikai kaithel koina chatuna sillangwana ngayak fawba sangjade nongmagi matamse ikon kona dabadam kalel haibase nongmagi matamsu sanglibani adubu mangondadi kona jade kaubudongna tawi maram masi leibana sana konungsida hantak mar kanana kari tawi haibagi I paw mata ma khanglamde numidangi matamni tara sak tukluba matung thongnaw mapada le hangchit lang mai bani ka hojanglum da thokibado hasina thindokibado ure madu ubada wa ama leiraba ma khangi maram chadana sana kunungsida mai balaoi mai balak pagi maram do khangning bana khoirang baibado mak oire thongnaw mayadu leplam badagi hojang tamna chinthore
ꯍꯁꯤꯁꯨ ꯃꯥꯏꯕ ꯑꯅꯤꯗꯣ ꯊꯤꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯒ ꯊꯦꯡꯅꯩ꯫ ꯂꯩꯃꯔꯦꯝꯕꯤ ꯎꯕꯗ ꯏꯊꯛ ꯊꯀꯠꯂꯦ꯫ ꯂꯩꯃꯔꯦꯝꯕꯤ, ꯍꯁꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯀꯔꯤ ꯂꯩꯔꯦ? ꯃꯥꯏꯕꯅꯤꯁꯤꯕꯣ? ꯊꯧ ꯑꯃꯒꯤ꯫ ꯀꯔꯝꯕ ꯊꯧ? ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯊꯧ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯁꯦ? ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ, ꯂꯥꯏꯌꯣꯛ ꯇꯤꯟꯗꯣꯛꯄꯁꯨ ꯌꯥꯎꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯎꯔꯁꯨ ꯊꯕꯥꯛ ꯌꯩꯔꯅꯤ꯫ ꯀꯔꯤꯅ ꯑꯣꯏꯔꯛꯄ ꯑꯅꯥꯕꯅꯣ ꯈꯪꯗꯦ꯫ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯨꯔꯦ꯫ ꯋꯥꯔꯤꯕꯨꯗꯤ ꯃꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯊꯛ ꯊꯀꯠꯀꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯁꯤꯕꯨꯁꯤ ꯂꯩꯃꯀꯣꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯈꯪꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯆꯌꯣꯜ ꯑꯅꯤꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯍꯟꯗꯅ ꯂꯣꯠꯇꯨꯅ ꯋꯥꯐꯝꯁꯦ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯅꯠꯇꯦ, ꯍꯁꯤꯁꯨ ꯋꯥꯐꯝꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯔꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ꯫ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯊꯣꯛꯂꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯅꯤꯅ ꯃꯃꯤꯠꯅꯁꯨ ꯁꯣꯏꯗꯅ ꯎꯔꯅꯤ ꯈꯜꯂꯦ꯫ ꯍꯁꯤ ꯈꯪꯗꯕ ꯅꯠꯇꯦ, ꯃꯤꯡꯁꯤꯕꯥꯒ ꯂꯩꯃꯔꯦꯝꯕꯤꯒ ꯌꯥꯅꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯃꯤꯡꯁꯤꯕꯥꯁꯨ ꯃꯕꯨꯛ ꯐꯠꯇꯦ, ꯃꯔꯧ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯍꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯨꯔꯒ ꯑꯃꯗꯤ ꯃꯍꯥꯛꯁꯦ ꯀꯣꯟꯕꯥꯡ ꯁꯥꯒꯩ ꯅꯤꯡꯉꯣꯜꯅꯤ ꯈꯟꯊꯔꯨꯔꯒ ꯑꯗꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯦ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯅꯤꯅ ꯂꯣꯠꯇꯨꯅꯁꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯍꯁꯤꯅ ꯇꯥ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯃꯥꯁꯨ ꯈꯣꯏꯔꯥꯡꯉꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯦ ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯑꯃꯨꯛꯇꯗꯤ ꯆꯪꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯁꯨ ꯃꯤꯡꯁꯤꯕꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯅꯥꯏ ꯑꯍꯨꯝꯒ ꯍꯁꯤꯕꯨꯁꯤꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯐꯃꯨꯡꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯍꯜꯂꯒ ꯐꯝꯂꯤꯕꯤ ꯃꯤꯡꯁꯤꯕꯥ ꯃꯩꯈꯨꯒꯨꯝꯕ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯀꯣꯟ ꯑꯃꯗ ꯃꯩꯇꯥꯜ ꯃꯃꯜ ꯑꯇꯥꯡꯕ ꯎ ꯃꯈꯜ ꯈꯔꯒꯤ ꯎꯁꯥ ꯍꯥꯞꯂꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨꯗꯣ ꯃꯃꯥꯏꯗꯨꯗ ꯑꯣꯛꯊꯣꯛꯏ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞ ꯊꯣꯡꯗꯣ ꯈꯖꯤꯛ ꯍꯥꯡꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯕꯅꯤ꯫ ꯆꯪꯕꯗꯤ ꯃꯥꯁꯨ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯂꯧꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯅꯥꯕꯗꯣ ꯃꯩꯈꯨ ꯃꯔꯛꯇ ꯎꯔꯦ꯫ ꯂꯥꯏꯊꯣꯛ ꯑꯃꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯤꯡꯁꯤꯕꯥꯒꯤ ꯃꯥꯏꯊꯣꯡ꯫ ꯏꯁ, ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯍꯪ ꯅꯣꯛꯅꯕꯗꯤ ꯅꯠꯇꯦ, ꯑꯃꯨꯛ ꯆꯨꯔꯨꯡꯉꯛꯀꯅꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯅꯥꯄꯜ ꯇꯧꯈꯤꯕꯤ꯫ ꯑꯩꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯐꯪꯕ ꯀꯅꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯊꯣꯏ ꯂꯤꯆꯠ ꯆꯠꯈꯤꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯅꯠꯇ꯭ꯔ ꯁꯤꯕꯣ? ꯃꯥꯅꯤꯗ, ꯁꯛꯍꯦꯟꯕꯤꯗꯨꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯃꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ ꯂꯤꯟꯗꯧꯅ ꯀꯤꯗꯨꯝ ꯀꯤꯖꯩ꯫ ꯃꯥꯒꯤ ꯃꯁꯛꯁꯤꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯃꯤꯠꯀꯨꯞ ꯈꯔ ꯊꯣꯡ ꯃꯔꯝꯗꯨꯗ ꯈꯪꯕ ꯌꯥꯕ ꯈꯪꯗꯣꯛꯂꯒ ꯊꯤꯟꯊꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ, ꯈꯥꯂꯩ ꯑꯌꯥꯛꯄꯗꯨꯝ ꯊꯛꯇꯣꯛꯀꯦ꯫ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤ ꯑꯃ ꯂꯥꯏꯅ ꯋꯥꯔꯛꯏ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯍꯔꯥꯎꯗꯨꯅ ꯌꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯕ ꯂꯩꯇꯦꯡꯒꯤ ꯎꯄꯨ ꯃꯅꯨꯡꯗ ꯇꯣꯞꯅ ꯂꯤꯗꯨꯅ ꯊꯝꯕ ꯌꯨ ꯍꯥꯞꯄ ꯆꯐꯨ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯇꯦꯡꯀꯣꯠꯀꯨꯝꯕ ꯑꯃꯗ ꯍꯩꯔꯕ ꯃꯇꯨꯡ ꯌꯨꯗꯨꯗ ꯌꯦꯡꯅ ꯆꯍꯤ ꯂꯤꯔꯒ ꯍꯥꯎꯕ ꯀꯔꯤꯅꯣ? ꯈꯥꯂꯩ ꯑꯌꯥꯛꯄ ꯅꯪ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤꯗ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝ꯫ ꯅꯍꯥꯛꯄꯨ ꯊꯛꯂꯒ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯏꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯀꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ꯫
ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯗꯣ ꯊꯛꯆꯤꯜꯂꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯆꯐꯨꯗꯨꯗꯒꯤ ꯍꯩꯔꯒ ꯊꯛꯏ꯫ ꯑꯍꯨꯝ ꯁꯨꯕꯗꯗꯤ ꯌꯨꯗꯨꯒꯤ ꯃꯌꯥꯏꯅ ꯃꯀꯣꯛꯇꯣ ꯂꯩꯈꯠꯂꯦ꯫ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯆꯤꯟꯗꯨꯗꯒꯤ ꯉꯥꯎꯔꯕꯅꯤꯅ ꯃꯌꯥꯝ ꯉꯥꯡꯊꯣꯛꯏ꯫ ꯉꯥꯡꯂꯝꯂꯒ ꯄꯥꯕꯟ ꯊꯛꯇ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ ꯃꯊꯣꯡ ꯈꯪꯗꯅ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯈꯪꯗꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ ꯀꯣꯛꯀ ꯃꯣꯟꯒꯁꯨ ꯇꯥꯏꯅꯗꯅ ꯐꯩꯖꯩꯗ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯥꯂꯦꯟ ꯊꯥ ꯁꯤꯙꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯊꯥꯕꯨꯗꯤ ꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯆꯦꯠ ꯑꯣꯏ ꯃꯀꯥꯏ ꯑꯣꯏ ꯑꯍꯤꯡꯗꯨꯗ ꯊꯣꯛꯂꯤ꯫ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯑꯪꯒꯣ ꯆꯤꯡꯗꯒꯤ ꯍꯨꯝꯊꯔꯛꯇꯨꯅ ꯀꯕꯣ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯁꯤꯠꯂꯤ꯫ ꯊꯋꯥꯟꯃꯤꯆꯥꯛꯅ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯊꯗꯨꯅ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯅꯤ꯫ ꯃꯥꯗꯤ ꯉꯁꯥꯏ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅꯤ꯫ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯨ ꯊꯕꯛ ꯑꯃꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡꯂꯣꯝꯗ ꯀꯣꯏꯈꯤ꯫ ꯑꯗꯨꯅ ꯀꯥꯗꯨꯗ ꯃꯊꯟꯇꯅꯤ꯫ ꯑꯍꯤꯡꯗ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯁꯤꯠꯆꯜꯂꯛꯏ꯫ ꯊꯣꯡꯅꯥꯎꯗꯨꯅ ꯃꯃꯥꯏ ꯑꯅꯤꯃꯛꯇꯣ ꯁꯕꯥꯛ ꯄꯥꯛꯊꯣꯛꯀꯩ ꯂꯩ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯁꯤꯠꯅ ꯁꯥꯐꯨ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯠꯄ ꯃꯇꯥꯡ ꯑꯣꯏꯔꯛꯂꯒꯅ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯁꯥꯟꯅꯩ꯫ ꯒꯦ ꯒꯦ ꯂꯥꯎꯕ ꯃꯈꯣꯟꯅ ꯑꯍꯤꯡꯗꯨꯗ ꯍꯧꯏ꯫ ꯌꯨꯒꯤ ꯃꯌꯥꯏꯗꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗꯣ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯇꯥꯈꯤꯕ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯗ ꯃꯥꯗꯤ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ꯫ ꯑꯁꯨꯝꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯤꯉꯩ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯎꯔꯤ ꯋꯥꯔꯤꯗꯧꯅ ꯇꯧꯕ ꯃꯔꯤ ꯆꯠꯄ ꯄꯣꯠꯁꯛ ꯑꯃ ꯃꯔꯤ ꯃꯔꯤ ꯊꯣꯡꯅꯥꯎꯗꯨꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯒꯤ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯨꯝ ꯃꯔꯤ ꯃꯔꯤ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯁꯨꯝ ꯁꯨꯝ ꯃꯈꯣꯡ ꯌꯥꯡꯁꯤꯜꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯄꯣꯠꯁꯤꯒ ꯃꯈꯣꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯌꯨꯒꯤ ꯃꯌꯥꯏꯅ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈꯤꯕꯅ ꯃꯍꯥꯛ ꯃꯁꯥꯗ ꯇꯧꯔꯤꯕꯗꯣ ꯈꯪꯖꯔꯝꯗꯦ꯫ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯌꯦꯠꯁꯤꯟꯈꯤꯕꯅ ꯃꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯣ ꯎꯔꯤ ꯋꯥꯔꯤꯗꯨꯅ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯁꯤꯟꯕꯗꯨꯅ ꯃꯁꯥꯗꯣ ꯐꯨꯡꯒꯠꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯣꯠꯁꯤꯒ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯂꯦꯡ ꯑꯣꯠꯄ ꯌꯥꯗꯕ ꯃꯈꯩ ꯎꯔꯤꯗꯨꯅ ꯆꯦꯖꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ ꯎꯔꯤ ꯎꯄꯥꯜꯗꯨꯅ ꯃꯥꯕꯨ ꯌꯦꯠꯁꯤꯟꯈꯤꯕꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯇꯥꯅꯕ ꯂꯥꯎꯒꯦꯁꯨ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯣ ꯀꯟꯅ ꯌꯦꯠꯁꯤꯟꯈꯤꯕꯅ ꯂꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯤꯠꯇ ꯏꯔꯥꯆꯦꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯈꯟ ꯃꯤꯂꯨ ꯄꯤꯔꯥꯡ ꯌꯧ ꯑꯁꯤꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯎꯔꯤꯁꯤꯡꯗꯨꯒꯤ ꯃꯁꯥꯗꯣ ꯂꯣꯡꯕꯗꯧꯅ ꯂꯣꯡꯊꯣꯔꯛꯄ ꯁꯔꯨꯛ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯁꯟꯇꯣꯔꯛꯏ꯫ ꯁꯨꯝ ꯁꯨꯝ ꯁꯟꯇꯣꯔꯛꯂꯒ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯥꯟꯗ ꯌꯥꯠꯈ꯭ꯔꯦ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯥꯏꯔꯦꯜꯂꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯟꯈ꯭ꯔꯦ꯫ ꯈꯥꯝꯄꯥꯠ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯕꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯁꯤꯟꯕ ꯉꯝꯗꯕꯤ ꯃꯍꯥꯛꯇꯣ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤꯗꯤ ꯃꯥ ꯄꯖꯦꯡ ꯐꯤꯔꯥꯟ ꯊꯦꯠꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯂꯥꯟꯁꯤꯜꯂꯛꯂꯤꯕ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯆꯪꯕ ꯌꯥꯗꯅꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯀꯌꯥꯅ ꯉꯥꯛꯂꯧꯋꯦ ꯄꯂꯣꯜꯁꯤꯡ ꯈꯥꯗꯨꯅ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯉꯥꯎꯔꯕꯤ ꯂꯥꯏꯔꯦꯜꯂꯥ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯄꯣꯠꯁꯤꯒꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯄꯣꯠꯁꯤꯒꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯃꯤꯡꯗꯣ? ꯁꯝꯖꯣꯛꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯃꯛꯇ ꯅꯨꯡꯉꯥꯏꯅ ꯃꯀꯥ ꯂꯥꯝꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯅꯤꯡ ꯅꯈꯥ ꯇꯝꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯣ꯫ ꯃꯐꯝꯁꯤꯗꯗꯤ ꯌꯥꯔꯔꯣꯏ꯫
ꯅꯍꯥꯟꯒꯩ ꯑꯣꯏꯔꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯅꯪꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯕꯗꯣ ꯌꯥꯔꯔꯣꯏ. ꯑꯩꯅ ꯅꯪꯒꯤ ꯃꯍꯨꯠ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯅꯤ. ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯃꯔꯨꯝꯗ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯩ. ꯅꯣꯛꯂꯒ ꯑꯄꯦꯟꯕ ꯄꯣꯛꯏ. ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯣ ꯌꯦꯠꯁꯤꯜꯂꯤꯕ ꯎꯔꯤ ꯋꯥꯔꯤꯗꯣ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤꯅ ꯈꯨꯗꯣꯝꯕꯤꯅ ꯈꯧꯔꯤ ꯃꯄꯥꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯗ ꯀꯣꯝꯊꯣꯔꯛꯏ. ꯑꯗꯨꯝꯅ ꯀꯣꯝꯊꯣꯔꯛꯄꯗꯨꯗ ꯈꯧꯔꯤ ꯆꯔꯝ ꯐꯨꯟꯕꯗꯣ ꯈꯔ ꯐꯔꯦ. ꯑꯍꯨ ꯑꯍꯨ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯤ. ꯉꯥꯏꯍꯥꯛ ꯀꯔꯛ ꯆꯦꯠꯅ ꯐꯥꯖꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ. ꯅꯤꯡꯁꯥꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ. ꯋꯥꯗꯣ ꯇꯠꯂꯤ ꯇꯠꯂꯤ ꯁꯤꯒꯩ ꯈꯣꯟꯖꯦꯜꯗꯨꯗ. ꯏꯁꯤꯡ ꯌꯥꯎꯃꯇꯗꯤ ꯑꯩꯕꯨ ꯄꯤꯊꯛꯄꯤꯌꯨ. ꯏꯁꯤꯡ. ꯌꯥꯝ ꯎꯁꯤꯠꯇꯅ ꯂꯥꯏꯔꯦꯜꯂꯥꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯈꯧꯔꯤ ꯆꯔꯝꯗꯣ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯜꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕꯨ ꯐꯥꯎꯕ꯭ꯔꯅꯦ? ꯐꯥꯎꯐꯝ ꯊꯣꯛꯇꯦꯗ. ꯂꯩꯃꯔꯦꯝꯕꯤꯅꯕꯣ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯆꯗꯨꯝ ꯋꯥ ꯉꯥꯡꯕꯗꯣ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯑꯗꯨꯝ ꯈꯥꯏꯔꯤ. ꯏꯁꯤꯡ. ꯈꯨꯗꯣꯝꯕꯤꯗꯨꯗꯒꯤ ꯈꯨꯖꯤꯟ ꯃꯇꯣꯟ ꯑꯇꯨꯝꯕꯗꯨꯅ ꯆꯛ ꯂꯥꯎꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯈꯧꯔꯤ ꯎꯇꯣꯡꯗꯨꯒꯤ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯑꯃꯗ ꯊꯤꯟꯖꯤꯜꯂꯤ. ꯑꯗꯨꯝꯅ ꯊꯤꯟꯖꯤꯟꯕꯗꯒꯤ ꯁꯤꯡꯂꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤ. ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯉꯩ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯀꯥꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ. ꯆꯩꯅꯥꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯛꯇꯨꯗ. ꯏꯁꯤꯡꯗꯤ ꯊꯛꯐꯗꯤ. ꯅꯪꯒꯤ ꯁꯥ ꯃꯄꯥꯡꯒꯜ ꯍꯥꯞꯀꯅꯤ. ꯏꯁꯤꯡ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ. ꯏꯁꯤꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯤ. ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯤ ꯂꯩꯃꯔꯦꯝꯕꯤ. ꯃꯥꯅ ꯋꯥꯅ ꯈꯥꯡꯕ ꯎꯔꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ. ꯂꯥꯏꯔꯦꯜꯂꯥ ꯍꯥꯏꯕꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯁꯨ ꯊꯨꯅ ꯌꯥꯡꯅ ꯍꯦꯛꯇ ꯍꯥꯠꯅꯤꯡꯕ ꯐꯥꯎꯕꯗꯤ ꯅꯠꯇꯦ. ꯌꯥꯝ ꯊꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡ ꯍꯥꯠꯄꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ. ꯃꯍꯥꯛꯅ ꯑꯍꯤꯡꯁꯤꯗ ꯃꯈꯨꯠ ꯄꯦꯟꯅ ꯑꯣꯠꯂꯕ ꯃꯇꯨꯡ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯄꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ. ꯑꯁꯨꯝꯅ ꯑꯣꯠ ꯅꯩꯕ ꯍꯧꯔꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ. ꯊꯣꯡ ꯑꯗꯣ ꯉꯁꯥꯏ ꯏꯪꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯦ. ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯊꯣꯡꯗꯣ ꯁꯕꯥꯛ ꯐꯥꯈꯩ ꯍꯥꯡꯇꯣꯔꯛꯄꯗꯨꯗ ꯂꯥꯏꯔꯦꯜꯂꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯤꯕ ꯑꯍꯤꯡꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥ ꯊꯣꯡ ꯍꯥꯡꯇꯣꯔꯛꯂꯤꯕꯁꯦ? ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯂꯩꯔꯤꯈꯨꯝꯕꯤꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯁꯤꯜꯂꯛꯏ. ꯂꯩꯔꯤꯈꯨꯝꯕꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯜꯂꯥ ꯌꯦꯡ. ꯊꯥꯗꯣꯛ. ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯕꯁꯦ ꯊꯥꯗꯣꯛ. ꯍꯧꯖꯤꯛꯃꯛ ꯃꯤꯀꯨꯞ ꯑꯃ ꯊꯤꯟꯊꯗꯅ ꯊꯥꯗꯣꯛ. ꯂꯩꯃꯔꯦꯝꯕꯤꯕꯨ. ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯀꯥꯗꯣ ꯄꯨꯝꯅꯤꯜ ꯅꯤꯜꯂꯦ. ꯇꯧꯔꯤꯕ ꯊꯧꯗꯣꯛꯗꯨꯗ ꯂꯥꯏꯔꯦꯜꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯂꯩꯔꯤꯈꯣꯝꯕꯤ ꯎꯕꯗ ꯍꯤꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯐꯥꯎꯔꯛꯏ. ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯂꯩꯔꯤꯈꯣꯝꯕꯤꯅ ꯑꯍꯤꯡꯁꯤꯗ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯤꯅꯤ. ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯅꯪꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯊꯕꯛꯇ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯂꯩꯔꯤꯁꯨ ꯑꯁꯥꯎꯕꯒ ꯏꯔꯣꯏꯅꯗꯨꯅ ꯈꯨꯝꯂꯛꯏ. ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯉꯣꯟꯗ ꯑꯃꯨꯛ ꯁꯛꯇꯥꯛꯅꯈꯤꯗ꯭ꯔꯥ? ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ. ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯃꯑꯣꯡꯁꯤꯒꯤ ꯍꯥꯏꯔꯗꯤ ꯅꯪ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯄꯣꯂꯣꯏꯗ ꯀꯔꯤ ꯑꯣꯏꯅꯤ? ꯅꯪ ꯅꯁꯥ ꯈꯪꯕ꯭ꯔꯥ? ꯍꯤꯡꯕ ꯁꯤꯕ ꯍꯥꯏꯕꯁꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯈꯨꯠꯇꯅꯤ. ꯅꯪꯒꯨꯝꯕꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯅꯠꯇꯦ, ꯈꯪꯉꯕ? ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯍꯤꯡꯆꯥꯕꯤꯕꯨ ꯁꯤꯡꯅꯗꯨꯅ ꯋꯥ ꯉꯥꯡꯕ ꯅꯠꯇꯤꯛ ꯅꯠꯇꯦ. ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯍꯤꯡꯆꯥꯕꯤ ꯅꯉꯣꯟꯗ ꯁꯤꯡꯅꯕ ꯅꯠꯇꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯁꯤꯡꯅꯕꯤꯗꯣꯏꯕ?
ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯍꯨꯟꯕꯤ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯜ ꯂꯥꯏꯍꯤꯡꯆꯥꯕꯤ ꯃꯈꯨꯠ ꯌꯦꯠ ꯊꯥꯡꯕꯗꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯧꯅ ꯖꯔ ꯍꯥꯏꯅ ꯁꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯇꯒꯤ ꯇꯧꯔꯛꯏ ꯃꯈꯨꯠꯇꯨꯗ ꯂꯩꯔꯤꯈꯣꯝꯕꯤꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯀꯟꯅ ꯂꯩꯊꯦꯛꯏ ꯃꯥꯒꯤ ꯈꯨꯠꯁꯥꯗꯨꯅ ꯂꯥꯏꯔꯦꯜꯂꯥꯒꯤ ꯃꯁꯥꯗꯣ ꯁꯣꯛꯄꯗ ꯑꯁꯥꯕꯒꯤ ꯃꯩꯔꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯄꯗꯧꯅ ꯁꯥꯡꯗꯣꯛꯂꯝꯕ ꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗꯨꯗ ꯂꯥꯏꯔꯦꯜ ꯂꯥꯏꯍꯤꯡꯆꯥꯕꯤ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯇꯤꯟꯊ꯭ꯔꯣꯛꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯕꯒꯨꯝ ꯈꯥꯡꯂꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯁꯥꯗ ꯌꯦꯠꯁꯤꯜꯂꯝꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯊꯣꯛꯅ ꯆꯥꯛꯂꯛꯄꯗꯧꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯣꯜꯂꯒ ꯄꯥꯏꯊꯣꯛꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯄꯥꯏꯊꯣꯛꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯦ ꯂꯩꯔꯤꯈꯣꯝꯕꯤ ꯏꯁꯤꯡ ꯂꯩꯔꯤ ꯏꯁꯤꯡ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯤꯊꯛꯏ ꯂꯩꯃꯔꯦꯝꯕꯤꯗꯨ ꯏꯁꯤꯡ ꯄꯤꯊꯛꯄꯗꯒꯤꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯔꯛꯄꯗꯧꯅ ꯐꯥꯎꯔꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯉꯝꯃꯦ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯅꯍꯥꯛ ꯂꯥꯛꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯩꯔꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯨꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕꯤꯔꯝꯂꯦ ꯑꯩꯁꯨ ꯑꯊꯦꯡꯕ ꯐꯥꯎꯕ ꯖꯔꯩ ꯐꯤ ꯁꯥꯔꯝꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯄꯨꯟꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯅꯪꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯅꯤ ꯂꯩꯔꯤ ꯃꯄꯣꯛ ꯇꯔꯦꯠꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯅ ꯂꯃꯟꯒꯤ ꯋꯥꯁꯦ ꯄꯟꯅꯔꯣꯏꯁꯤ ꯂꯩꯃꯔꯦꯝꯕꯤ ꯄꯟꯒꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇꯦ ꯂꯩꯔꯤ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯅꯍꯧꯅꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯕꯅꯤ ꯑꯗꯣ ꯂꯩꯃꯔꯦꯝꯕꯤ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯍꯧꯖꯤꯛꯀꯤ ꯍꯤꯡꯆꯥꯕꯤꯗꯣ ꯀꯅꯥꯅꯣ ꯂꯩꯔꯤꯈꯣꯝꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯜꯂꯥ ꯀꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯂꯝꯆꯠꯇ ꯊꯣꯛꯈꯤꯕ ꯂꯥꯏꯔꯦꯜꯂꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯏ ꯂꯩꯕ ꯍꯦꯜꯂꯛꯂꯦ ꯇꯥꯛꯄꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯁꯨ ꯌꯥꯏ ꯎꯆꯤꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯀꯣ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯑꯩꯒꯤꯁꯤꯗ ꯂꯩꯔꯣ ꯍꯣꯏ ꯃꯄꯥꯜ ꯊꯣꯛꯅ ꯂꯤꯊꯣꯛꯄ ꯉꯝꯗꯕ ꯋꯥꯔꯤꯁꯤꯡꯅ ꯀꯨꯌꯣꯝ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯂꯤꯊꯣꯛꯄ ꯇꯝꯊꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯂꯤꯕ ꯌꯥꯕ ꯈꯔ ꯈꯛꯇꯅꯤ ꯂꯩꯔꯤꯒꯤ ꯃꯐꯝꯗ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒꯥꯟꯅ ꯂꯤꯔꯤꯕ ꯂꯣꯏꯅ ꯍꯦꯛ ꯂꯤꯊꯣꯛꯄꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯕꯗꯣ ꯈꯪꯗꯕ ꯌꯥꯗꯕ ꯈꯔ ꯈꯛꯇꯅꯤ ꯈꯪꯍꯜꯂꯤꯕ ꯉꯁꯤꯗꯤ ꯃꯊꯟꯇ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯀꯤꯗꯨꯅ ꯂꯩꯔꯤꯕꯨ ꯁꯪꯍꯜꯂꯤ ꯂꯩꯔꯤꯁꯨ ꯅꯥꯀꯜ ꯑꯃꯗ ꯐꯛ ꯊꯥꯔꯒ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯐꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯁꯥꯗꯣ ꯋꯥꯃꯟꯗꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯩꯅꯥ ꯈꯔꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯦ ꯂꯩꯔꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯇꯨꯝꯊꯋꯥꯏꯕ ꯌꯥꯔꯝꯗꯦ ꯃꯥꯒꯤ ꯏꯌꯣꯡꯁꯪꯒꯤ ꯀꯥꯗ ꯑꯊꯦꯡꯕ ꯐꯥꯎꯕ ꯆꯔꯩ ꯐꯤ ꯁꯥꯔꯝꯕꯅꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯈꯤꯒꯨꯝ ꯇꯧꯕ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯈꯪꯍꯧꯗꯕ ꯏꯊꯤꯜ ꯑꯃꯅ ꯂꯝꯖꯤꯡꯗꯨꯅ ꯃꯥꯕꯨ ꯄꯨꯔꯛꯈꯤꯕꯅꯤ ꯃꯊꯪ ꯊꯥꯗꯗꯤ ꯈꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯃꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯅꯨꯃꯤꯠ ꯃꯁꯤꯡꯁꯨ ꯆꯠꯀꯗꯕ ꯌꯥꯝꯃꯛꯇ꯭ꯔꯦ ꯆꯔꯩ ꯐꯤꯁꯥꯁꯨ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯒꯤ ꯆꯔꯩ ꯐꯤꯁꯦ ꯁꯥꯕ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯄꯟꯊꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯆꯔꯩ ꯐꯤꯁꯥ ꯇꯝꯂꯤꯕꯅꯤ
ꯀꯗꯣꯝꯗꯒꯤ ꯐꯥꯎꯔꯛꯄ ꯏꯊꯤꯜ ꯑꯃꯅꯣ ꯃꯥꯕꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯁꯨꯛꯂꯤ ꯄꯥꯏꯈꯤꯕꯒꯨꯝ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯟꯊꯖꯩ꯫ ꯑꯩꯅ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯐꯥꯎ ꯈꯪꯗꯅ ꯀꯔꯝꯅ ꯃꯥꯒꯤ ꯃꯥꯌꯣꯛ ꯌꯥꯔꯨꯔꯤꯕ? ꯑꯩꯒꯤ ꯏꯆꯝ ꯆꯝꯕ ꯈꯨꯠꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯁꯣꯛꯄꯗ ꯆꯩꯅꯥ ꯐꯪꯂꯤꯕ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯉꯛꯆꯥꯟꯅꯖꯩ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯜꯂꯨꯔꯒ ꯃꯗꯨꯕꯨ ꯑꯩꯔꯅꯦ? ꯑꯩ ꯅꯠꯇꯕꯗꯧꯅ ꯑꯩ ꯏꯁꯥꯗ ꯐꯥꯎꯏ꯫ ꯋꯥꯈꯜꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯃꯥꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯔꯦ꯫ ꯅꯣꯡꯄꯣꯛ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯁꯖꯤꯛ ꯊꯕ ꯁꯤꯟꯅꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃꯝ ꯃꯉꯥꯜ ꯁꯤꯟꯅꯔꯝꯗꯥꯏꯗꯨꯗ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯈꯤ꯫ ꯊꯤꯡꯐꯣꯏ ꯅꯤꯡꯊꯧ ꯄꯥꯎꯍꯟꯖꯩ ꯂꯣꯏꯕꯤ ꯍꯦꯟꯕ ꯑꯃꯨꯕ ꯀ꯭ꯋꯥꯛꯅ ꯂꯟꯄꯥꯎ ꯆꯦꯜꯂꯛꯂꯦ꯫ ꯅꯣꯡ ꯍꯥꯏꯗꯣ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗꯨꯗꯗꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯦ꯫ ꯑꯗꯨꯛꯍꯥꯛꯅ ꯁꯣꯟꯗꯝ ꯅꯥꯗꯝꯕꯤ ꯊꯧꯅꯥ ꯂꯩꯇꯕꯤꯗꯤ ꯅꯠꯇꯦ꯫ ꯐꯛ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕꯤ ꯂꯩꯔꯤꯗꯣ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯨꯅ ꯍꯧꯗꯣꯛꯄꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯏ, ꯂꯩꯔꯤꯗꯤ ꯃꯥꯒꯤ ꯉꯥꯛꯂꯧꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯍꯧꯒꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯔꯤꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯄꯟꯊꯗꯅ ꯀꯥꯗꯒꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯦꯡꯇꯣꯛꯄ ꯊꯣꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯒ ꯊꯦꯡꯅꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯤ꯫ ꯂꯩꯔꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯃꯔꯦꯝꯕꯤ? ꯌꯦꯡꯉꯣꯏ, ꯅꯪꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯪꯋꯥꯗ ꯋꯥꯔꯦ꯫ ꯋꯥꯗꯦꯗ ꯂꯩꯃꯔꯦꯝꯕꯤ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯀꯅꯥꯝꯇꯗ ꯈꯪꯍꯟꯖꯔꯣꯏ꯫ ꯈꯪꯈꯤꯕ ꯊꯣꯛꯂꯣ, ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯂꯦꯛꯄ ꯀꯤꯅꯔꯅꯤ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯋꯥꯐꯝ ꯑꯁꯦ ꯑꯔꯣꯟꯕ ꯉꯥꯡꯅ ꯆꯠꯆꯒꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣ꯫ ꯏꯕꯥꯅꯤ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯆꯠꯂꯨꯁꯤ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ, ꯉꯟꯇꯥ ꯆꯠꯂꯒ ꯉꯟꯇꯥ ꯍꯜꯂꯛꯁꯤ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯆꯠꯅꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯧꯔꯥꯡ ꯇꯧꯏ꯫ ꯂꯩꯔꯤꯛꯣꯟꯕꯤꯁꯨ ꯃꯁꯥ ꯁꯦꯡꯇꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯔꯩ ꯑꯅꯧꯕ ꯍꯣꯡꯗꯣꯛꯂꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯑꯅꯤꯗꯣ ꯑꯌꯨꯛ ꯑꯗꯨꯗ ꯗꯣꯂꯥꯏꯔꯦꯟꯁꯨ ꯌꯥꯎꯗ, ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯈꯣꯏ ꯑꯅꯤꯗ ꯇꯨꯃꯤꯟ, ꯃꯤ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯦ꯫ ꯁꯅꯥ ꯁꯥꯕꯤ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯡꯒꯪ ꯑꯃꯗ꯫ ꯈꯨꯡꯒꯪ ꯑꯁꯦ ꯎꯃꯪ ꯂꯥꯏꯅ ꯌꯥꯊꯣꯛꯇꯨꯅ ꯂꯩꯕ ꯑꯐꯕ ꯂꯥꯏꯇꯅ ꯈꯨꯟꯗꯤꯟꯅꯕ ꯃꯐꯝ ꯑꯃꯒꯤ ꯃꯌꯥꯗ ꯂꯩꯕ ꯑꯄꯤꯛꯄ ꯌꯨꯝ ꯀꯨꯟꯗꯒꯤ ꯍꯦꯟꯅ ꯇꯥꯗꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯈꯨꯡꯒꯪꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯂꯩꯔꯤꯛꯈꯣꯝꯕꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯨꯔꯦꯜ ꯇꯨꯇꯨꯞ ꯀꯌꯥ ꯂꯥꯜꯂꯒ ꯀꯣꯔꯧꯅ ꯋꯥꯇꯣꯜ ꯂꯣꯝꯂꯛꯄ ꯃꯇꯝꯗꯅꯤ ꯌꯧꯔꯛꯂꯤꯕꯗꯣ꯫ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯎꯃꯪꯁꯤꯒꯤ ꯃꯌꯥꯏꯗ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯎꯃꯪꯁꯤꯗ ꯂꯝꯍꯨꯏ ꯂꯩ ꯍꯥꯏꯅꯩ꯫ ꯃꯤꯅ ꯑꯣꯟꯕ ꯂꯝꯍꯨꯏ, ꯏꯆꯝ ꯆꯝꯕ ꯂꯝꯍꯨꯏꯗꯤ ꯅꯠꯇꯦ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯃꯌꯥꯏ ꯆꯦꯟꯕ ꯂꯝꯍꯨꯏꯁꯨ ꯌꯥꯎꯏ꯫ ꯑꯃꯨꯛꯁꯨ ꯂꯝꯍꯨꯏꯁꯤꯗ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯃꯤꯅ ꯍꯥꯏꯕꯗ ꯃꯐꯝꯁꯤꯒꯤ ꯂꯝꯍꯨꯏꯅ ꯃꯤꯆꯝ ꯑꯃꯕꯨ ꯍꯦꯛ ꯆꯤꯛꯈꯤꯕ ꯊꯣꯛꯂꯕ ꯃꯤꯗꯨꯁꯨ ꯂꯝꯍꯨꯏ ꯑꯣꯜꯂꯤ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯑꯣꯜꯂꯤꯕ ꯃꯤꯗꯣ ꯃꯐꯝꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕꯅ ꯊꯥ ꯈꯔ ꯂꯩꯔꯝꯂꯒ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯅꯥꯕꯅ ꯅꯥꯔꯒ ꯄꯨꯟꯁꯤꯗꯣ ꯃꯇꯝ ꯈꯔ ꯍꯤꯡꯂꯝꯂꯒ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯂꯒ ꯁꯤꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯂꯝꯍꯨꯏꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯤꯖꯤꯟꯅꯩ꯫ ꯂꯩꯋꯥ ꯑꯁꯤ ꯁꯣꯜꯂꯕꯗꯤ ꯂꯝꯍꯨꯏꯁꯤꯡꯁꯤꯅ ꯀꯔꯤꯁꯨ ꯁꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯋꯥꯁꯦ ꯃꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯈꯪꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯋꯥꯒꯩ ꯍꯤꯗꯨꯅ ꯄꯨꯔꯛꯄꯅ ꯍꯤꯊꯥꯡꯐꯝꯗꯨꯗ ꯍꯤ ꯊꯥꯔꯦ꯫ ꯁꯅꯥ ꯁꯥꯕꯤ ꯈꯨꯡꯒꯪꯗꯨꯁꯨ ꯌꯧꯔꯕꯅꯤꯅ ꯑꯅꯤꯗꯣ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ
ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯪꯕ꯭ꯔꯥ ꯂꯩꯔꯤ? ꯏꯪꯉꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦ꯫ ꯁꯨꯛꯂꯕ ꯎꯃꯪꯗꯣ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯎꯖꯥꯎꯁꯤꯡꯁꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤꯅ ꯃꯅꯥꯁꯤꯡꯁꯤꯁꯨ ꯄꯨꯡꯅ ꯑꯃꯗꯤ ꯀꯨꯡꯅ ꯍꯧꯕꯅ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯂꯤꯁꯤꯟꯕ ꯉꯝꯗꯕꯒꯤꯅꯤ ꯇꯧꯕꯒꯤꯗꯤ ꯃꯐꯝꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯇꯩ ꯃꯐꯝꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀ ꯃꯥꯟꯅꯗꯦ꯫ ꯀꯥꯂꯦꯟꯁꯤꯗ ꯐꯥꯎꯕ ꯏꯪꯂꯕꯗꯤ ꯅꯤꯡꯊꯝꯊꯥꯗꯗꯤ ꯀꯝꯗꯧꯔꯝꯒꯅꯤ? ꯏꯪꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯒꯅꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯏꯪꯃꯟꯈ꯭ꯔꯦ ꯎꯟ ꯇꯥꯕꯗꯧꯅ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯦ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗꯕꯨ ꯎꯟ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯍꯥꯏꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯃ ꯌꯧꯔꯦ꯫ ꯊꯣꯡꯒꯥꯟꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ꯫ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯁꯨꯛ ꯁꯨꯛꯏ ꯇꯧꯔꯤꯕꯗꯣ꯫ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯁꯨ ꯂꯩ ꯌꯨꯝꯊꯛꯇꯅ꯫ ꯇꯦꯅꯋꯥ ꯀꯧꯕꯤ ꯆꯦꯛꯂꯥꯁꯤꯡꯅ ꯃꯣꯡ ꯍꯥꯗꯨꯅ ꯎꯐꯩꯊꯛꯇ ꯇꯣꯡꯕꯒꯨꯝ ꯏꯅ ꯀꯨꯞꯄ ꯌꯨꯝꯊꯛ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯇꯣꯡꯏ꯫ ꯇꯦꯅꯋꯥ ꯈꯔꯅ ꯏꯪꯈꯣꯜꯗꯨꯗ ꯍꯧꯕ ꯍꯩꯅꯧꯁꯤꯡꯗꯨꯗ ꯇꯣꯡꯗꯨꯅ ꯑꯃꯨꯟꯕ ꯍꯩꯅꯧ ꯈꯜꯂꯒ ꯍꯥꯎꯅ ꯆꯥꯔꯤ꯫ ꯑꯁꯪꯕ ꯍꯩꯅꯧꯁꯤꯡꯗꯨꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯃꯤꯇꯥꯕꯤꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯅꯤꯡꯊꯤꯖꯕꯁꯤꯡꯗꯣ ꯌꯦꯡꯅ ꯃꯥꯡꯒꯣꯜ ꯃꯄꯥꯗꯣ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯣꯟꯊꯣꯡꯗꯒꯤꯅ ꯌꯨꯝꯗꯨ ꯐꯥꯎꯕ ꯆꯪꯕꯗ ꯐꯅ ꯁꯥꯡꯉꯤ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯅ "ꯏꯃꯥ" ꯑꯃꯨꯛ ꯀꯧꯕꯗ ꯈꯨꯝꯂꯛꯇꯦ꯫ "ꯏꯃꯥ, ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯄꯤꯔꯛꯎ"꯫ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯆꯍꯤꯅ ꯁꯅꯥ ꯀꯣꯡꯒꯣꯏꯒꯨꯝ ꯂꯨꯝꯊꯔꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯈꯨꯠꯇ ꯂꯤꯟꯒꯤ ꯃꯀꯣꯛ ꯄꯥꯟꯕ ꯆꯩꯁꯨ ꯑꯃ ꯄꯥꯏ꯫ ꯃꯈ꯭ꯋꯥꯡꯗꯣ ꯀꯣꯜꯂꯤ ꯁꯦꯀꯧ ꯊꯣꯔꯛꯂꯦ꯫ "ꯀꯅꯥ? ꯏꯃꯥ, ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ? ꯀꯅꯥꯅꯣꯅꯦ? ꯏꯃꯥꯗꯤ ꯅꯪꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯤ ꯏꯃꯥ, ꯄꯣꯁꯤꯒꯥꯅꯤ"꯫ ꯄꯣꯁꯤꯒꯥ ꯁꯝꯖꯣꯛꯇ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯟ ꯀꯥꯔꯤꯕꯤ ꯏꯆꯥꯕꯨꯗꯤ ꯅꯃꯥ ꯌꯥꯡꯅꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯥꯎꯒꯅꯤ? ꯏꯃꯥꯅ ꯅꯆꯥꯒꯤ ꯃꯤꯡ ꯄꯟꯕꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯆꯥꯒꯤ ꯁꯛꯁꯦ ꯏꯃꯥꯅ ꯀꯨꯏꯅ ꯎꯈꯤꯗꯕꯒꯤ ꯑꯀꯥꯎ ꯄꯔꯩ ꯅꯥꯏꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯆꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯂꯦ꯫ ꯑꯗꯣ ꯏꯆꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅ ꯀꯅꯥ? ꯏꯃꯥ, ꯅꯆꯥꯒꯤ ꯈꯣꯡꯕꯨꯅꯤ꯫ ꯃꯃꯤꯡꯅ ꯂꯩꯔꯤ ꯀꯧꯏ꯫ ꯂꯩꯔꯤ ꯍꯥꯏꯕ? ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯏꯉꯥ ꯀꯨꯝꯗꯝꯂꯛꯄ ꯏꯉꯦꯟ ꯀꯨꯝꯈꯥꯏꯔꯛꯄ ꯃꯇꯝꯗ ꯂꯧꯔꯤꯗ ꯁꯥꯖꯕꯤ ꯂꯧꯕꯨꯛꯀꯤ ꯂꯩꯔꯥꯡ ꯂꯩꯔꯤ꯫ ꯁꯤꯡꯉꯦꯜ ꯃꯥꯗꯤ ꯀꯇꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯑꯆꯝꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯅꯠꯇꯦ ꯍꯥꯏꯅ ꯁꯩꯊꯥꯅꯩꯗꯣ꯫ ꯐꯧꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯣꯝꯂꯣꯏ ꯑꯣꯏꯅ ꯁꯩꯊꯥꯅꯩꯗꯣ ꯏꯆꯝ ꯆꯝꯖꯔꯕꯁꯨ ꯁꯤꯡꯉꯦꯜ ꯃꯥꯗꯤ ꯌꯦꯡꯕꯗ ꯃꯇꯤꯛ ꯂꯩ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯁꯤꯡꯉꯦꯜ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯧꯔꯒ ꯃꯤꯡ ꯊꯣꯜꯂꯤꯕꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯂꯩꯔꯤ ꯌꯥꯡꯅꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯃꯤꯅ ꯐꯖꯩ ꯀꯥꯏꯅ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯥꯏꯔꯛꯄꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯅ ꯏꯀꯥꯏꯕ ꯐꯥꯎꯈꯤꯕꯗꯤ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯒꯤ ꯃꯥꯡꯗꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕ, ꯐꯖꯕꯒꯤ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕ ꯃꯍꯥꯛꯄꯨꯗꯤ ꯊꯥꯒꯠꯇ꯭ꯔꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯅ ꯑꯣꯏꯔꯦ ꯃꯥꯅ ꯃꯤꯄꯥꯏꯈꯤꯕꯁꯨ ꯏꯀꯥꯏꯈꯤꯕꯁꯨ ꯂꯩꯃꯔꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯈꯜꯂꯨꯕꯗ ꯃꯥꯁꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗꯤ ꯆꯨꯝꯂꯦ ꯈꯟ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯤ ꯌꯥꯡꯅꯨꯗꯣ ꯃꯁꯥ ꯄꯨꯝꯕ ꯊꯛꯇꯛ ꯅꯤꯛꯂꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯤꯟ ꯃꯀꯣꯛ ꯄꯥꯟꯕ ꯎꯒꯤ ꯆꯩꯁꯨꯗꯨꯁꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯍꯤꯡꯕ ꯂꯤꯟ ꯑꯣꯏꯅ ꯑꯣꯜꯂꯛꯏ꯫ ꯂꯤꯟꯗꯨꯅ ꯌꯥꯡꯅꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯌꯦꯠꯁꯤꯟꯈꯤꯕꯒ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥ ꯌꯦꯡꯅ "ꯀꯤꯒꯅꯨ ꯄꯣꯁꯤꯒꯥ, ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯩ ꯈꯪꯂꯦ"꯫ ꯂꯩꯃꯔꯦꯝꯕꯤ ꯌꯥꯡꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯇꯨꯅ ꯈꯨꯝꯃꯤ꯫
ꯑꯁꯦꯡꯕꯒꯤꯔ ꯏꯃꯥ? ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯁꯦꯡꯕꯒꯤꯅꯤ, ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯗꯦ꯫ ꯏꯃꯥꯅ ꯄꯥꯝꯕꯩ ꯑꯃꯇꯗꯤ ꯇꯧꯕꯤꯌꯨ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕ꯫ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯑꯩꯅ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯆꯥꯅ ꯇꯨꯃꯤꯟꯅ ꯐꯝꯃꯨ꯫ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯐꯝꯈꯤꯕꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯌꯥꯗꯦꯀꯣ? ꯍꯣꯏ ꯏꯃꯥ, ꯅꯃꯥ ꯑꯩ ꯃꯤꯍꯧꯔꯣꯟꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃꯗ ꯂꯨꯞꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯄꯤ ꯌꯥꯡꯅꯨꯗꯣ ꯂꯤꯟꯗꯨꯅ ꯃꯔꯩ ꯃꯔꯩ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯌꯦꯠꯁꯤꯟꯈꯤꯕꯒ ꯌꯥꯡꯅꯨ ꯃꯃꯤꯠꯇ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯎꯔꯛꯏ꯫ ꯇꯥꯏꯕꯪꯄꯥꯜꯗꯨꯗꯤ ꯑꯉꯛꯄꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯑꯣꯏꯅ ꯇꯧꯏ꯫ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯍꯤꯌꯥꯡꯊꯥꯡ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯍꯩꯕꯣꯛ ꯆꯤꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟ ꯐꯕ ꯂꯝ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯂꯩꯔꯤꯅꯨ ꯀꯧꯕꯤ ꯅꯨꯖꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯀꯥꯗ ꯄꯣꯛꯄꯤ ꯂꯩꯔꯤꯅꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯃꯤꯠ ꯎꯗꯕ ꯃꯗꯧꯅ ꯌꯣꯛꯏ꯫ ꯃꯁꯨ ꯃꯄꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯩꯊꯦꯜ ꯃꯆꯥꯗ ꯀꯕꯣꯛ ꯌꯣꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝꯗꯨꯅ ꯃꯁꯨ ꯃꯄꯨꯗꯣ ꯋꯥꯔꯤ ꯁꯥꯏ꯫ ꯂꯩꯔꯤꯅꯨꯅ "ꯏꯄꯨ" ꯃꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯎꯅꯦ"꯫ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯄꯨ, ꯉꯁꯤꯗꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨ"꯫ "ꯂꯤꯊꯣꯛꯁꯤ ꯉꯥꯏꯗꯅ, ꯀꯔꯤꯒꯤ ꯂꯤꯔꯣꯏ ꯅꯄꯨꯅ ꯏꯁꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯁꯤꯗꯕꯨ"꯫ "ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯄꯨ, ꯂꯤꯔꯒꯦ ꯂꯤꯔꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯕꯝ ꯑꯁꯦ ꯂꯤꯋꯥ ꯅꯠꯇ꯭ꯔꯒ ꯅꯝꯕꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯇꯨꯔꯦꯜꯁꯦ ꯃꯁꯤꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯈꯨꯕꯝ ꯌꯥꯔꯤꯕꯤ ꯃꯇꯤꯛ ꯂꯩꯔꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯅꯣꯡꯆꯨꯞ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯍꯤꯌꯥꯡꯊꯥꯡ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯆꯤꯡꯊꯛ ꯆꯤꯡꯌꯥꯡꯗ ꯆꯤꯡꯗꯣꯟꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯍꯩꯕꯤ ꯐꯠꯇꯕ ꯉꯥꯛꯊꯣꯛꯄ ꯉꯝꯕꯤꯅꯤ꯫ ꯈꯔꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ, ꯈꯔꯅ ꯏꯔꯩꯃꯩꯃꯥ ꯑꯃꯗꯤ ꯈꯔꯅ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯂꯧꯅꯩꯗꯣ ꯆꯨꯡꯈꯥꯝ ꯁꯥꯒꯩꯅꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤ ꯂꯧꯏ꯫ ꯁꯔꯥꯡꯇꯦꯝ ꯁꯥꯒꯩꯅ ꯃꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯕꯨꯅꯦ ꯂꯩꯔꯤꯅꯨ, ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯇꯤ ꯁꯩꯑꯣꯜ ꯌꯥꯝꯕꯤ ꯂꯥꯡꯑꯣꯜ ꯌꯥꯝꯕꯤ ꯏꯃꯥꯅꯤꯗꯣ꯫ "ꯑꯣ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯏꯄꯨꯅ ꯍꯥꯏꯗꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯏꯄꯨꯅ ꯍꯥꯏꯔꯕꯅꯤꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ?" "ꯈꯪꯉꯦ꯫ ꯌꯦꯡꯉꯣꯏ, ꯏꯄꯨꯅ ꯂꯤꯔꯤꯕꯁꯤꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯌꯦꯡꯉꯣꯏ, ꯏꯄꯨ ꯃꯈꯥ ꯁꯝꯊꯔꯛꯀꯦ, ꯃꯨꯟꯅ ꯇꯥꯎꯀꯣ." "ꯍꯣꯏ ꯏꯄꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯅ ꯂꯩꯔꯤꯅꯨꯒꯤ ꯃꯐꯝꯗ ꯅꯍꯥꯜ ꯅꯣꯡꯒꯤ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯍꯩꯕꯣꯛꯁꯤꯡꯒꯤ ꯅꯥꯄꯣꯝꯗ ꯍꯩꯕꯣꯛ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯔꯩꯃꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯦ꯫ ꯃꯃꯥ ꯃꯤꯡꯊꯣꯟ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯍꯤꯔꯩꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯝꯄꯥꯛ ꯑꯃꯗ ꯑꯉꯥꯡ ꯃꯆꯥ ꯈꯔꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯎꯔꯨꯔꯦ꯫ ꯅꯣꯛꯈꯦꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯤ꯫ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗ ꯎꯕꯗ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯄꯥꯃꯦꯜ ꯀꯧꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥꯅ ꯂꯝꯄꯥꯛ ꯃꯆꯥꯗ ꯂꯦꯞ ꯃꯆꯥꯒ ꯄꯧꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯍꯤꯔꯩꯃꯅ ꯇꯥꯔꯨꯔꯦ꯫ "ꯏꯃꯥꯒꯤ ꯄꯥꯔꯤ ꯄꯥꯃꯦꯜ"꯫ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯣ ꯃꯃꯥꯅ ꯀꯧꯕꯗꯣ ꯇꯥꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯆꯍꯤ 10ꯃꯨꯛꯇ ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯨꯡꯁꯤꯅ "ꯀꯔꯤ ꯂꯩꯔꯒꯦ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ? ꯀꯣꯔꯧꯁꯦ ꯃꯝꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯌꯨꯝꯗ ꯉꯟꯇꯥ ꯍꯟꯖꯤꯜꯂꯛꯎ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯁꯨ ꯂꯝ ꯂꯥꯞꯅ ꯁꯤꯂꯪꯕ ꯆꯠꯈꯤ, ꯀꯥꯎꯒꯅꯨ." "ꯍꯣꯏ ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯅꯆꯥ ꯉꯟꯅ ꯍꯟꯋꯥꯏꯖꯔꯛꯀꯦ." "ꯌꯦꯡꯉꯣꯏ, ꯏꯉꯥ ꯀꯨꯝꯗꯝ ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ ꯃꯇꯝꯅꯤ꯫ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯁꯨ ꯏꯁꯤꯡ ꯏꯃꯥꯏ ꯆꯣꯜꯂꯤ꯫ ꯃꯕꯨꯛ ꯃꯔꯥ ꯇꯞꯇꯔꯦ ꯇꯨꯔꯦꯜ ꯍꯤꯗꯦꯜ ꯃꯇꯥ ꯐꯕꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯒꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ."
Imagidi icha mathantani sajiksu ichani thabasu ichani ngakra khongdasu kumhaidi ngakra phaba chadaidi ko imagi pari waisil marildasu kumhaidi ko nambul madi asamba natte ko pari khoyum lagi yathok phamni palem apokpi pakhat kan palem na yadaba thabak amata nacha na tawjaroi adudi imasu mongba iranne panglage mamdringai hanjillau hoi ima mama dusu satki macha dusu mama na bamarakda chen chongduna harau nungai na sana hawe mama masagi wari tarubada leimarembi hirai mado pukning nuksi khiduna hingneng na kappe ima haiba waido taning bana nongodo likla ngai jabe nongobi chekla pangkak wa nongobi haibado ma ta seng oire khanje milu da pirang I hawe kari khalurubano khangde pukning nungsiduna mihu thong mapaduda kapakle asumna kaplinge masabi haibok ning thau changlakla kaidawre kapladi masabi yawa tabada sinthariba midu pirangdo daithoi kapte da isabi isanau minambado ngangnu pakchakhidre kari minam lagi isabi mit ki pido aisu uhowe soiramlani samu mit anido isanau nangna wabada aisu wai nangna phangliba chainado aduma aisu phangi chaina sidi ai ithantagi oigi isabi nangna igi hakchang tangkhaini karigi chaina se nangna thantagi oigani ai matik chadabini uhai pandabi haibado aini malem sida khwaidagi matik chadabi nupi ama ngasi phawba mamita macha amata phawba uba ngamdraba khwaidagi laibak thibi tolabi nupi yobigi mapokta iram khonglam phunduna ai ishagi manungda I nungsit phatraduna khongi khonglam phulle mama oiba ngamlaroi haiduna leibak amaibina haibiyawa taraba natra isabi aidi mapoksimagi mama mingthol phangamlaroi nungdam mamana mingtholdo aigi iphamdagi munbikre aduna isabi taloi twin tamnaba atopa nupi ama thirasi ai karimta haijararoi harau harau nasai konsida machi amada tumin tasinduna leigi aibu ipam chalo haidunadi inthokpiganu asi hairaga hireima hingnengna kapakle hireimagi wadu tabada thamoi layum kai haibok ningthona masano bu themjinbi kari noi sano nangna ngangleba yawa mayam sibo asengmani aina haijarise asengba sumba oiba yaba natte ne wafamse khanduna yengbi khaningai maram leite isabi aina haijaribase amukta yabi matamnadi nongma asum haujinkhini sanglaba chahi kayase karamna khangani isabi aina phigau sana nangi nafamda nijari taloi ama thibiro nangna nibado aina piba ngamlai isanau sembiba nongdamba mapu mabu thajasi mabu chena ningsi icha amadi soidana ibanigi awaba ubiduna pirakani isada asoiba samana thallabi aina karamna nongdamba mabu thajagani thajadaba tawgana ngamloi aidi thajaba mapu mabu chena ningsi hairedana ningduda ta lakhibani ngasi phawbada kari mapa achumba yawkhragine isanau nongdamba madi tawge ta ngammani soidana ibani gisu harau te amba numit amadi mapu mana nongdam longani asum tawna ningba kairibi masana hiraimabu haibok ningthongna themjinbi masabigi yawana sontharuba thamoido thongna amadi pi matam khara leirubagi tungda nongdamba mapu mabu chena ningbadagidi ima lairimbina thaujanbiduna masada leiramba
ꯏꯔꯝ ꯈꯣꯡꯂꯝ ꯐꯨꯟꯕ ꯄꯨꯝꯅꯃꯛ ꯐꯍꯟꯗꯨꯅ ꯃꯃꯣꯝ ꯑꯃ ꯍꯤꯔꯩꯃꯒꯤ ꯈꯣꯏꯖꯤꯈꯥꯗ ꯃꯤꯠꯇꯝꯂꯦ꯫ ꯃꯀꯨꯝ ꯃꯊꯛ ꯅꯨꯃꯤꯠ ꯊꯥ ꯃꯁꯤꯡ ꯁꯨꯔꯗꯨꯅ ꯃꯃꯣꯝ ꯑꯃ ꯐꯪꯖꯔꯦ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯃꯪꯐꯥꯎꯅꯔꯦ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯁꯤꯒꯤ ꯀꯣꯂꯣꯏꯅ ꯏꯔꯥꯏ ꯂꯩꯃ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟꯗꯣ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯍꯩꯕꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯍꯤꯔꯩꯃꯅꯤꯒꯤ ꯑꯋꯥꯕ ꯀꯣꯛꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯔꯥꯏ ꯂꯩꯃꯁꯨ ꯆꯥꯎꯕ ꯁꯦꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯗꯨꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯦ꯫ ꯆꯦꯡꯂꯧ ꯁꯨꯞꯅ ꯆꯪꯈꯣꯟꯕꯤ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡ ꯂꯛꯇ ꯇꯣꯞꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯅꯨꯖꯥ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯏꯔꯥꯏ ꯂꯩꯃ ꯏꯕꯦꯝꯃ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯟ ꯄꯟꯊꯧꯒꯤ ꯅꯝꯕꯨꯜ ꯀꯧꯕꯤ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯟ ꯃꯇꯥ ꯐꯕꯗ ꯃꯇꯥꯁꯤꯡ ꯏꯃꯨ ꯃꯌꯣꯟꯆ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯊꯛꯇ ꯐꯝꯗꯨꯅ ꯅꯨꯡꯅ ꯅꯨꯔꯥꯅ ꯏꯔꯨ ꯁꯗꯦꯡꯉꯤ ꯈꯔꯅ ꯆꯤꯡꯏꯜꯂꯨꯏ꯫ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯣꯏꯅꯧ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯐꯨꯠꯅꯤꯅ ꯐꯨꯠꯂꯕꯗꯤ ꯆꯤꯡꯍꯤ ꯃꯌꯥꯜꯗꯣ ꯈꯔ ꯌꯥꯝꯅ ꯐꯨꯠꯄ ꯌꯥꯗꯕ꯭ꯔꯥ? ꯈꯔ ꯈꯖꯤꯛꯁꯤꯅ ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯂꯨꯕ ꯀꯣꯟꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯇꯥ ꯏꯔꯥꯏ, ꯏꯇꯥ ꯋꯥꯡꯅꯨꯋꯣ, ꯌꯦꯡꯕꯗ ꯌꯥꯝꯗꯕ ꯃꯥꯟꯕꯇꯅꯤ, ꯌꯥꯝꯅ ꯌꯥꯎꯕꯅꯤ꯫ ꯆꯐꯨ ꯃꯆꯥꯁꯤꯗ ꯍꯥꯞꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯟꯅꯅꯤ꯫ ꯅꯨꯡꯁꯥ ꯊꯤꯒꯅꯨ, ꯂꯦꯝꯗꯨꯝ ꯂꯦꯝꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ ꯁꯥ? ꯏꯇꯥ ꯏꯔꯥꯏꯅ ꯍꯥꯏꯔꯤꯕ ꯌꯋꯥꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ? ꯍꯣꯏ ꯈꯣꯏꯅꯧ꯫ ꯑꯁꯨꯝꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯥꯏꯅ ꯆꯤꯡꯍꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯆꯤꯡꯍꯤ ꯃꯍꯤ ꯂꯧꯗꯨꯅ ꯑꯃꯨꯕ ꯁꯝꯂꯥꯡ ꯃꯐꯩꯗꯨꯗ ꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯆꯤꯡꯍꯤꯗꯣ ꯀꯣꯠꯂꯤ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯄꯤꯛꯆꯩ ꯍꯥꯏꯕꯇꯅꯤ ꯆꯐꯨꯗꯣ꯫ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯅꯍꯩꯕꯤ, ꯍꯤꯀꯨꯕꯤ, ꯌꯥꯏꯀꯨꯕꯤ, ꯍꯤꯄꯣꯛꯄꯤ, ꯌꯥꯏꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯁꯛꯅꯤ꯫ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ꯫ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯒꯤ ꯆꯤꯡꯍꯤ ꯆꯐꯨ ꯃꯆꯥꯗꯣ ꯂꯣꯏꯕꯒꯤ ꯅꯥꯏꯗꯦ꯫ ꯃꯆꯜ ꯁꯨꯅ ꯐꯨꯠꯂꯕ ꯆꯦꯡ ꯃꯆꯜ ꯉꯥꯛꯇ ꯑꯣꯏꯅ ꯐꯨꯠꯄꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯨꯡꯁꯤꯔꯕ ꯆꯤꯡꯍꯤ ꯃꯅꯝꯅ ꯃꯥꯂꯪ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯁꯟꯗꯣꯛꯂꯤ꯫ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯃꯇꯥꯁꯤꯡꯒ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯤꯉꯩ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯀꯧꯕ ꯅꯤꯡꯊꯧꯅ ꯋꯥꯒꯩ ꯍꯤ ꯇꯣꯡꯗꯨꯅ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯂꯥꯛꯏ꯫ ꯇꯨꯔꯦꯜ ꯍꯤꯗꯦꯜ ꯃꯇꯥ ꯐꯕꯗ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯊꯔꯣꯒꯨꯝ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯝꯕꯥꯜ ꯂꯥꯡꯂꯤꯕꯤ ꯈꯣꯏꯅꯧ ꯃꯇꯥꯂꯛꯇꯒꯤ ꯆꯦꯡꯂꯧ ꯁꯨꯞꯅ ꯅꯤꯡꯊꯤꯖꯔꯕꯤ ꯏꯔꯥꯏ ꯂꯩꯃꯕꯨ ꯎꯔꯨꯔꯦ꯫ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯌꯣꯜ ꯆꯣꯡꯈꯤ꯫ ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯛꯄꯗ ꯅꯨꯡꯁꯤꯔꯕ ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯅ ꯌꯩꯕꯗ ꯃꯁꯥꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯗꯣ ꯍꯤꯗꯣ ꯂꯩꯔꯥꯏ ꯃꯄꯥꯜ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯒ ꯅꯨꯖꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯣꯂꯣꯏ ꯃꯄꯥꯎ ꯂꯥꯎꯔꯛꯏ꯫ ꯆꯤꯡꯍꯤꯒ ꯂꯩꯔꯤꯕꯔꯣ? ꯂꯩꯔꯕꯗꯤ ꯈꯔ ꯄꯤꯌꯨ, ꯇꯝꯕꯣꯏꯕ ꯑꯩꯉꯣꯟꯗ ꯏꯔꯨ ꯁꯥꯗꯦꯡꯒꯦ꯫ ꯀꯔꯦꯝꯅꯕꯣꯏ ꯂꯥꯛꯅꯕꯣꯏ ꯍꯥꯏꯔꯛꯄ ꯌꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡ ꯂꯛꯇ ꯆꯤꯡꯍꯤ ꯁꯕꯥꯜ ꯂꯥꯡꯂꯤꯕꯤ ꯏꯔꯥꯏ ꯂꯩꯃꯗꯣ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯥꯅ ꯍꯦꯛ ꯆꯤꯡꯍꯤ ꯆꯐꯨꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯖꯗꯕ ꯇꯝꯕ ꯅꯨꯄꯥꯁꯤꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯗꯕ ꯈꯜꯂꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯡꯉꯣ ꯂꯥꯕ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯃꯔꯛꯇ ꯏꯔꯨ ꯁꯗꯦꯡꯒꯤ ꯆꯤꯡꯍꯤ ꯂꯥꯡꯒꯦ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯨ ꯈꯜꯂꯤ꯫ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯤꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯂꯒꯅ ꯑꯩꯒꯤ ꯀꯥꯟꯅꯕ ꯀꯔꯤ? ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯂꯥꯛꯀꯅꯤ꯫ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯄꯥꯝꯖꯗ꯭ꯔꯦ꯫ ꯏꯀꯥꯏ ꯈꯪꯗꯕ ꯃꯥꯏꯊꯥꯕ ꯑꯩꯕꯨ ꯅꯣꯡꯃ ꯑꯩꯅ ꯁꯗꯥꯟꯕ ꯂꯥꯛꯄꯗ ꯁꯥ ꯐꯪꯗ꯭ꯔꯗꯨꯅ ꯂꯤꯋꯥ ꯇꯨꯔꯦꯜꯗ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯅꯪꯅ ꯅꯥꯏꯇꯣ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯗꯨꯗ ꯑꯩꯅ ꯅꯅꯥꯛ ꯇꯝꯅ ꯍꯤ ꯍꯣꯟꯖꯤꯜꯂꯛꯇꯨꯅ ꯆꯤꯡꯒꯣꯏꯅꯈꯤꯕ ꯌꯋꯥꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯛꯏ ꯏꯔꯥꯏ ꯂꯩꯃ꯫ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯛꯂꯒ ꯍꯪꯂꯛꯈꯤꯕꯅꯤ꯫ ꯆꯤꯡꯂꯧ ꯁꯛꯅ ꯍꯦꯜꯂꯕꯤ ꯅꯨꯖꯥ ꯅꯪꯕꯨ ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯆꯅꯨ ꯅꯤꯡꯉꯣꯜꯂ ꯅꯠꯇ꯭ꯔꯒ ꯃꯧꯒꯤ ꯆꯤꯡꯗ ꯆꯜꯂꯕꯤꯔ? ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯗꯤ ꯊꯥꯖ ꯌꯣꯟꯖꯈ꯭ꯔꯕ꯭ꯔꯥ? ꯀꯣꯂꯣꯏ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯄꯟꯊꯧ ꯀꯅꯥꯅ ꯄꯣꯛꯄꯅꯣ?
ꯃꯇꯝꯗꯨꯗ ꯏꯔꯥꯏꯂꯩꯃꯅ ꯑꯩꯗꯤ ꯏꯗꯣꯝ ꯁꯥꯠꯄꯤ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯅꯤ ꯏꯃꯤꯡꯅ ꯏꯔꯥꯏꯂꯩꯃ ꯀꯧꯏꯗꯣ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅ ꯃꯄꯟ ꯄꯟꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥ ꯆꯨꯝꯕ ꯑꯣꯏꯅ ꯈꯜꯂꯤ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯂꯣꯏ ꯑꯁꯦ ꯃꯔꯥ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯈꯨꯃꯟ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯀꯅꯤ ꯈꯜꯂꯤ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯈꯨꯃꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀ꯭ꯋꯥꯛꯄ ꯀꯧꯏ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯏꯔꯥꯏꯂꯩꯃ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯈꯨꯃꯟ ꯅꯤꯡꯊꯧꯁꯦ ꯉꯛꯆꯥꯎ ꯊꯦꯛꯄ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯇꯝꯕ ꯑꯣꯏꯕꯅꯤ ꯈꯪꯂꯦ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯏꯔꯥꯏꯂꯩꯃꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯣ ꯀꯥꯏꯗꯒꯤ ꯆꯤꯡꯍꯤꯒ ꯂꯩꯖꯗꯦ ꯃꯁꯤꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯨꯅꯕ ꯐꯨꯠꯄ ꯆꯤꯡꯍꯤꯅꯦ ꯁꯛꯈꯪꯗꯕ ꯇꯝꯕ ꯑꯣꯏꯕ ꯂꯝꯂꯥꯟꯕꯅ ꯂꯨꯕ ꯌꯥꯕ ꯏꯆꯝ ꯆꯝꯕ ꯆꯤꯡꯍꯤ ꯅꯠꯇꯤꯌꯦ ꯂꯨꯅꯤꯡꯂꯕꯗꯤ ꯅꯌꯨꯝꯗ ꯐꯨꯠꯂꯒ ꯂꯨꯔꯨꯔꯣ ꯀꯔꯦꯝꯅꯕ ꯃꯤꯅꯧꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯌꯨꯝꯗꯗꯤ ꯐꯨꯠꯂꯒ ꯂꯨꯅꯤꯡꯗꯤꯌꯦ ꯅꯪꯒꯤ ꯈꯨꯠꯅ ꯐꯨꯠꯄ ꯆꯤꯡꯍꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯨꯅꯤꯡꯉꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯍꯣ ꯂꯩꯇꯔꯦ ꯂꯩꯇ꯭ꯔꯒꯅ ꯆꯤꯡꯍꯤ ꯃꯅꯝ ꯆꯨꯔꯕ ꯅꯨꯖꯥ ꯅꯪꯒꯤ ꯈꯨꯠꯁꯥꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯌꯨ ꯆꯤꯡꯍꯤ ꯂꯨꯕꯗꯣ ꯄꯥꯈꯪ ꯑꯩꯒꯤ ꯑꯣꯏꯅ ꯁꯛꯆꯒꯦ ꯀꯔꯤ ꯌꯋꯥꯅꯦꯒꯦ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯅꯁꯨꯝꯂꯥꯡꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ ꯀꯅꯥ ꯃꯁꯨꯝꯂꯥꯡꯒꯤꯅꯣ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯅꯪꯒꯤ ꯅꯁꯨꯝꯂꯥꯡꯒꯤꯅꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦ ꯉꯁꯤꯇ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕ ꯑꯩꯉꯣꯟꯗ ꯅꯨꯖꯥ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯊꯃꯣꯏꯁꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯦ ꯆꯦꯡꯗꯧ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯎꯕꯗ ꯀꯣꯡꯒꯣꯏ ꯈꯨꯔꯧꯔꯦ ꯂꯀꯥꯅꯨ ꯇꯥꯡꯖꯟꯅꯔꯤꯜ ꯄꯥꯏꯃꯅꯨꯡ ꯏꯁꯥꯅꯧ ꯏꯅꯦ ꯃꯆꯥ ꯌꯥꯔꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯅꯥꯄꯅꯤꯁꯦ ꯏ ꯇꯥꯔꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯁꯦ ꯅꯁꯨꯝꯂꯥꯡꯒꯤꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯀꯥꯞ ꯅꯥꯍꯣꯏ ꯊꯥꯡꯍꯧꯕꯅ ꯑꯗꯣꯝꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯋꯥꯈꯜ ꯇꯥꯔꯦ ꯏꯔꯥꯏꯂꯩꯃ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯃꯥ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯈꯤꯗꯦ ꯄꯥꯝꯗ ꯃꯤꯅ ꯍꯪꯂꯛꯄ ꯋꯥꯍꯪꯕꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯊꯣꯏꯆꯠꯅ ꯃꯜꯂꯤ ꯍꯥꯏꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯐ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯄꯥꯝꯖꯕ ꯋꯥꯈꯜꯗꯣ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯋꯥꯈꯜꯒꯗꯤ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯔꯛꯏ ꯑꯣ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯋꯥꯏꯁꯦ ꯀꯌꯥꯗ ꯋꯥꯔꯨꯔꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯕꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯗꯣꯏꯕꯤꯅꯕ ꯇꯧꯔꯣ ꯃꯈꯥ ꯁꯝꯊꯗꯨꯅ ꯆꯤꯡꯒꯣꯏꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯁꯤꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯌꯨꯗꯅ ꯍꯨ 8 ꯈꯥꯔꯦ ꯅꯪꯁꯦ ꯇꯥꯌꯣꯟꯅꯗ꯭ꯔꯥ ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯕꯅ ꯌꯋꯥ ꯑꯃ ꯏꯅꯦ ꯃꯆꯥ ꯅꯪꯅ ꯆꯤꯡꯒꯣꯏꯅꯔꯤꯕ ꯌꯋꯥꯁꯤꯗꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯒ ꯃꯥꯂꯦꯝꯒ ꯈꯦꯠꯅꯕꯒꯨꯝ ꯈꯦꯠꯅꯔꯦ ꯈꯤꯇꯪ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯟꯅꯁꯤ ꯑꯩꯅ ꯍꯨ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯔꯣ ꯈꯪꯗ꯭ꯔꯦ ꯈꯪꯅ ꯈꯪꯁꯤꯟꯅꯔꯔꯣꯏ ꯇꯥꯅ ꯇꯥꯁꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯅꯁꯛ ꯐꯖꯩ ꯃꯇꯤꯛ ꯑꯗꯨꯛ ꯊꯣꯏꯅ ꯅꯥꯄꯜ ꯇꯧꯅꯨꯗ ꯀꯣꯊꯕꯁꯦ ꯅꯨꯄꯥꯅ ꯑꯩꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯍꯩꯅꯖꯗꯦ ꯇꯥꯟꯗ꯭ꯔꯤꯉꯩ ꯈꯣꯡꯗꯣꯏ ꯊꯨꯕꯤꯔꯣ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯆꯠꯈꯤꯒꯦ ꯑꯆꯦꯠꯄ ꯌꯋꯥ ꯑꯃꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅꯤꯡꯕ ꯌꯋꯥꯒ ꯂꯩꯇꯦ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯤꯈ꯭ꯔꯣ ꯃꯐꯝꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯔꯨꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯐꯖꯕ ꯋꯥꯍꯩ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯔꯅꯨ ꯐꯔꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯈꯣꯡꯗꯣꯏꯅꯕ ꯇꯧꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯁꯤꯃꯗꯤ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕꯅ ꯉꯥꯡꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨꯒ
ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯣꯠꯂꯨꯝꯗꯨꯒ ꯀꯣꯛꯊꯣꯡꯅꯔꯒ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯃꯌꯨꯝ ꯈꯨꯃꯟ ꯂꯝꯗꯝ ꯂꯩꯕ ꯑꯗꯣꯝꯗ ꯄꯥꯡꯈ꯭ꯔꯦ꯫ ꯏꯔꯥꯏꯂꯦꯝꯕꯒꯤ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯥꯎꯏ, "ꯏꯀꯥꯏ ꯈꯪꯗꯕ, ꯅꯨꯄꯤꯅ ꯄꯥꯝꯗ ꯃꯤꯄꯥꯎ ꯊꯣꯛ, ꯈꯩꯅ ꯌꯥꯡꯀꯣꯛ ꯁꯦꯒꯥꯏꯕ, ꯂꯦꯡꯉꯣ ꯂꯦꯡꯉꯣ, ꯑꯃꯨꯛ ꯍꯟꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯁꯤꯗ ꯋꯥꯀꯩ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯀꯅꯨ, ꯆꯦꯡꯂꯧ ꯅꯁꯛꯇꯣ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦꯗꯣ"꯫ ꯏꯔꯥꯏꯂꯦꯝꯕꯒꯤ ꯃꯇꯥꯅ ꯂꯥꯎꯔꯛꯂꯤꯕꯗꯨ ꯇꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ꯫ ꯁꯥꯎꯅꯤꯡꯕꯅ ꯍꯤꯗꯨ ꯍꯣꯟꯕꯗ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯏ꯫ ꯏꯔꯥꯏꯂꯦꯝꯕ ꯏꯕꯦꯝꯃꯒꯤ ꯋꯥꯉꯥꯡꯅ ꯊꯣꯏꯆꯠꯅꯕꯒꯤ ꯅꯨꯡꯁꯤ ꯀꯥꯗ ꯅꯣꯟꯖꯕ ꯃꯊꯧ ꯇꯥꯏ ꯈꯟꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯜꯂꯛꯄꯗꯨꯗꯗꯤ ꯃꯥꯁꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯍꯤꯗꯣ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯆꯤꯟꯕꯥ ꯂꯥꯟꯅꯕꯨꯗꯤ ꯍꯥꯏꯗꯦ ꯍꯥꯏꯕꯕꯨ ꯄꯨꯛꯅꯤꯡꯗ ꯃꯥꯁꯨ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯗꯧꯅ ꯑꯩꯕꯨ ꯅꯝꯕꯨꯜ ꯇꯨꯔꯦꯜꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯒꯥꯏꯅ ꯁꯤꯡꯅꯕꯒ ꯁꯥꯔꯤ꯫ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅꯤ, ꯑꯩꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯩ, ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯅꯕ ꯇꯥꯛꯄꯤꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯍꯤꯗꯣ ꯃꯌꯨꯝ ꯈꯨꯃꯟ ꯂꯝꯗꯝ ꯌꯧꯅꯕ ꯍꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅ ꯈꯨꯃꯟꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯡꯖ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕ ꯉꯝꯃꯤ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯌꯨꯝ ꯈꯨꯃꯟ ꯂꯝꯗꯝꯗꯒꯤ ꯈꯨꯃꯟ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯀꯩ ꯍꯤꯗ ꯑꯊꯨꯝ ꯃꯍꯥꯎ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯐꯤꯉꯥꯏꯔꯨꯛꯇ ꯍꯥꯞꯂꯗꯨꯅ ꯃꯄꯥ ꯃꯄꯨꯒꯤ ꯇꯥꯏꯔꯦꯟꯅ ꯁꯥꯕ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯆꯧꯕ ꯍꯤ ꯑꯃꯗ ꯁꯟ ꯏꯔꯣꯏ ꯐꯥꯎꯕ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯀꯣꯟꯗ ꯍꯩꯖꯤꯡ ꯈꯔꯥꯏꯗꯣ ꯄꯨꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯐꯝꯕꯥꯜ ꯂꯥꯡꯗ ꯐꯝꯂꯝꯕ ꯍꯩꯕꯣꯛ ꯅꯤꯡꯊꯧꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯗꯤ ꯈꯜꯂꯨꯕꯗ ꯍꯩꯕꯣꯛ ꯅꯤꯡꯊꯧꯗꯣ ꯌꯥꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ "ꯏꯀꯨ ꯅꯤꯡꯊꯧ" ꯍꯧꯕꯒ ꯃꯩ ꯍꯧꯔꯦ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯃꯆꯣꯛ ꯃꯄꯥꯡ ꯅꯥꯏꯗꯕꯁꯦ? ꯂꯝꯂꯦꯟ ꯂꯝꯗꯝꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯏꯁꯥ ꯍꯥꯟꯅ ꯁꯛꯇꯥꯛ ꯆꯥꯍꯧꯗ꯭ꯔꯦ꯫ ꯑꯩ ꯈꯨꯃꯟ ꯂꯩꯕꯥꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯗꯣ ꯎꯔꯨꯕ ꯃꯇꯝꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯈꯜ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯃꯐꯝꯁꯤꯗ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯔꯕꯗꯤ ꯑꯩꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤꯗꯣ ꯄꯨꯖꯈ꯭ꯔꯒꯦ꯫ ꯍꯧꯈꯤꯕꯗ ꯆꯥꯈꯤꯕ ꯃꯩꯔꯤꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩꯁꯥ ꯀꯟꯕꯗꯧꯅ ꯇꯧꯋꯦ꯫ ꯆꯤꯟꯗꯗꯤ ꯂꯩꯁꯤ ꯂꯩꯊꯣꯟꯗꯨꯅ ꯋꯥꯍꯩꯅ ꯂꯩꯇꯦꯡ ꯑꯣꯏꯖꯔꯕꯁꯨ ꯈꯣꯟꯊꯣꯛꯇꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯏ꯫ ꯑꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯁꯥꯗ ꯃꯩꯔꯤ ꯐꯪꯅ ꯆꯥꯈꯠꯂꯛꯏ꯫ ꯌꯥꯝꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ "ꯏꯆꯥꯒꯤ ꯌꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯍꯥꯟꯅ ꯋꯥꯃꯥꯡꯁꯨ ꯌꯥꯟꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯂꯒ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯤꯕꯔꯥ?" ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ "ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗꯤ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯔꯣꯏ꯫ ꯁꯛꯇ ꯆꯨꯗ ꯁꯤꯃꯗꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ꯫ ꯂꯟ ꯊꯨꯝ ꯍꯥꯏꯔꯦ ꯁꯅꯖꯤꯡ ꯃꯇꯣꯟꯒꯨꯝ ꯄꯩꯗꯨꯅ ꯂꯩ꯫ ꯑꯩꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯇꯝꯕ ꯑꯣꯏꯕꯗ ꯅꯆꯥꯅꯨꯄꯤ ꯊꯥꯖꯗꯅ ꯀꯔꯝꯕ ꯅꯨꯄꯥꯗ ꯅꯆꯥꯅꯨꯄꯤꯁꯦ ꯊꯥꯖꯒꯦ ꯍꯥꯏꯔꯤꯅꯣ?" ꯍꯩꯕꯣꯛ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂ ꯁꯥꯎꯅ "ꯃꯇꯣꯏꯅꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯧꯊꯤꯕ, ꯑꯩꯒꯤ ꯏꯃꯣꯝ ꯂꯥꯡꯂꯦꯟꯁꯦ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯃꯃꯜ ꯌꯥꯎꯗꯕ ꯑꯃꯒꯨꯝ ꯎꯕ꯭ꯔꯥ? ꯃꯄꯜ ꯄꯟꯊꯧ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ, ꯀꯔꯤꯒꯤ ꯈꯪꯗꯒꯦ? ꯅꯪꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯣ." ꯑꯁꯨꯝꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯌꯋꯥ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯛꯄ ꯈꯨꯃꯟ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯄꯨꯔꯛꯂꯤꯕ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯗꯣ ꯆꯤꯉꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅ ꯊꯧꯗꯨ ꯅꯨꯡ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯃꯤꯠꯃꯥꯡꯗꯨꯗ ꯈꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯗꯨ ꯎꯕꯗ
ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯀꯣꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯤꯕꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯈꯣꯌꯨꯝ ꯃꯥꯒꯤ ꯆꯩꯊꯦꯡꯗꯨ ꯀꯤꯕꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯈꯣꯡꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯍꯧꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗ ꯈꯨꯃꯟ ꯅꯤꯡꯊꯧꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯏꯀꯥꯏ ꯈꯪꯗ ꯊꯣꯏꯆꯠꯅꯕ ꯃꯇꯧꯗꯨ ꯎꯕꯗ ꯊꯤꯅ ꯂꯥꯎꯅ ꯆꯩꯔꯛꯂꯦ꯫ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ "ꯀꯔꯤ ꯌꯦꯡꯂꯤ? ꯇꯨꯃꯤꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯗꯣꯏꯈ꯭ꯔꯣ! ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯈꯣꯡꯀꯥꯞ ꯋꯥꯏꯈ꯭ꯔꯣ!" ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯔꯛꯄ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯤ ꯀꯜꯂꯝꯂꯒ ꯈꯨꯃꯟ ꯅꯤꯡꯊꯧ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯏ꯫ ꯈꯨꯃꯟ ꯃꯥꯒꯤ ꯃꯁꯥꯏꯀꯣꯟ ꯈꯨꯃꯟ ꯀꯪꯂꯥꯗ ꯌꯧꯔꯕ ꯃꯇꯝ ꯃꯊꯟꯇ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯦ꯫ ꯀꯌꯥꯗ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯧꯅ ꯈꯪꯗꯕ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯀꯕꯣꯛ ꯑꯣꯏꯍꯟꯈꯤꯕ, ꯅꯣꯛꯅꯈꯤꯕ, ꯊꯤꯅ ꯉꯥꯡꯈꯤꯕ ꯃꯤꯆꯩꯁꯤꯡ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯅꯥꯞꯄꯁꯤꯗ ꯅꯤꯟꯗꯨꯅ ꯂꯩ꯫ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ? ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯈꯨꯃꯟ ꯀꯪꯂꯩꯄꯨꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯐꯔꯤꯕ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧ ꯑꯩ ꯏꯁꯥꯃꯛꯁꯦ ꯅꯃꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛ ꯊꯛꯀꯤ ꯏꯀꯥꯏꯕ ꯃꯥꯏꯊꯤꯕ ꯄꯨꯟꯅ ꯅꯪꯂꯤꯕ ꯂꯥꯛꯆꯩꯗ꯫ ꯑꯗꯨꯕꯨ ꯂꯃꯟꯗꯤ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯥꯄꯜ ꯆꯥꯎꯕ ꯏꯔꯥꯏ ꯂꯩꯃ ꯅꯪꯕꯨꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯦ꯫ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯏꯈꯨꯠ ꯆꯟꯗꯨꯅ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯒꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯠꯇ꯭ꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯏꯀꯥꯏꯕꯅ ꯂꯨꯇꯣꯡ ꯄꯨꯝꯕꯗ ꯂꯥꯛꯍꯜꯂꯛꯏ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯈꯨꯗꯤꯡꯗ, ꯏꯒꯤ ꯈꯣꯡꯖꯦꯜ ꯈꯨꯗꯤꯡꯗ꯫ ꯅꯪꯗꯤ ꯅꯨꯄꯥ ꯅꯠꯇꯦ, ꯄꯥꯡꯗꯕ ꯃꯤꯅꯤ꯫ ꯅꯪꯕꯨ ꯄꯥꯡꯗꯕ ꯅꯨꯄꯥꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯩꯗꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯒꯤ ꯏꯆꯦꯜ ꯈꯨꯗꯤꯡꯗ ꯋꯥꯍꯩꯁꯤꯡꯁꯤꯅ ꯏꯆꯦꯜꯗ ꯏꯄꯣꯝ ꯅꯥꯏꯕꯒꯨꯝ ꯍꯛꯆꯥꯡ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯏꯒꯤ ꯏꯔꯝ ꯈꯣꯡꯒꯤꯅ ꯈꯣꯡꯂꯝ ꯈꯨꯗꯤꯡꯗ ꯏꯄꯣꯝ ꯅꯥꯏꯔꯛꯏ꯫ ꯎꯔꯤ ꯁꯛꯇꯝꯗꯣ ꯅꯤꯡꯊꯤꯕꯤ, ꯅꯣꯡꯊꯥꯡ ꯂꯩꯃꯒꯨꯝ ꯅꯤꯡꯊꯤꯖꯕꯤ, ꯂꯤꯔꯨꯡ ꯇꯦꯜꯒꯨꯝ ꯉꯝꯖꯕꯤ, ꯄꯤꯁꯨꯝ ꯃꯅꯤ ꯃꯥꯏꯊꯣꯡꯅ ꯊꯝꯕꯥꯜ ꯃꯥꯟꯕꯤ, ꯅꯤꯅꯤ ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯃꯤꯠꯂꯨ ꯑꯅꯤꯗ ꯁꯨꯝꯍꯠꯄ ꯃꯌꯥꯏ ꯄꯨꯝꯕ ꯆꯦꯜꯂꯤꯕꯤ, ꯆꯨꯝꯊꯥꯡ ꯃꯈꯣꯡꯕꯨ ꯊꯤꯔꯔꯤ ꯀꯗꯥꯏꯗ ꯃꯉꯥꯎ ꯊꯤꯔꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯨꯝꯊꯥꯡ ꯃꯈꯣꯡꯗꯤ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯏꯍꯧꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛꯇ ꯏꯔꯥꯏ ꯂꯩꯃꯒꯤ ꯅꯝꯕꯨꯜ ꯃꯥꯒꯤ ꯏꯆꯦꯜ ꯌꯦꯡꯂꯨꯏ ꯁꯛꯇꯝ ꯃꯥꯅ ꯏꯔꯦꯟꯗ ꯇꯥꯏ꯫ ꯂꯩꯆꯤꯜ ꯁꯪꯒꯨ ꯍꯧꯅꯗꯨꯅ ꯄꯥꯏꯕ ꯎꯔꯁꯨ ꯂꯩꯆꯤꯜ ꯃꯐꯣꯜ ꯑꯗꯨꯅ ꯏꯔꯥꯏ ꯂꯩꯃꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤꯕꯣꯏ ꯅꯤꯡꯂꯣꯏ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯃꯤꯡꯂꯦꯟꯇꯅꯤ ꯊꯑꯣꯏꯗꯅ ꯎꯔꯤꯕ ꯃꯍꯥꯛ, ꯍꯥꯏꯕꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯁꯨ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦ꯫ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯊꯤꯡꯒꯣꯜ ꯂꯤꯛꯃꯥꯕꯨ ꯀꯧꯏ꯫ ꯃꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯏꯄꯥꯟ ꯊꯥꯕ ꯃꯇꯝꯗ ꯃꯄꯟ ꯄꯟꯊꯧ ꯃꯄꯥꯅ ꯈꯨꯃꯟ ꯃꯤꯌꯥꯝ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯄꯥꯔꯤ ꯈꯨꯃꯟ ꯑꯗꯣꯟ ꯀ꯭ꯋꯥꯛꯄ ꯑꯍꯥꯟꯕ ꯍꯥꯏꯅ ꯀꯣꯂꯣꯏꯅꯩꯗꯣ ꯉꯁꯤ ꯀꯣꯔꯧ 5ꯅꯤ ꯆꯟꯕꯒꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯈꯨꯃꯟꯒꯤ ꯏꯄꯥꯔꯥꯏ ꯏꯄꯨꯔꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯃꯇꯝ ꯑꯃꯗ ꯈꯨꯃꯟ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯆꯥ ꯏꯅꯥꯏ ꯄꯨꯝꯅꯃꯛꯅ ಮಿಸಿಂಗ್ ಹೆಂಗತ್ಪ ಪಿನ್ನಬಿಯು ಇಚಾನುಪಾಸಿಬ ಅಸಂಗ ಹೈದ ಚಂಗ್ಬ ಅಮುನ್ಬ ಹೈದ ತಿನ್ನ ಹುಟ್ಪಗುಂಬ ಲಾಯ್ಥುಂದ ಚಂಗನ್ ಥುಂಗನ್ಬಿಗನು ಅಸುಮ್ ತೌನ ನಿಂಥೌ ಒಯ್ರಕಿ ಚಾವ ಮಪುಂಗ್ ಮರೈ ಫಾರಬ ಮತಂ ಅಥೋಯ್ಬತನ ಮಸರುಕ್ ಒಯ್ದುನ ಲಾಕ್ಪ ಮಹಾಕ್ ngасidi irai lamegi mafamdadi maithire matam khara hokre adu matam phanda hokrabasu irai lame mahak takki ikai phiru khumbagi thodok tudi masada iroina duna adumak lai kawba laitana khuman kwakpa ningthaudo nongmagi numini tera pambi amagi makhongda awa potharami tera pambi tusu asuki matik chawi taladugi mana punglaba makhaduda sadan bachatlubudaги waraduna awa potharami ayuki matambudi natre
luwang kuru punsibagi wanglen yaruklaba matamni pombi chikla kharasu tala pame masaduda koina leina koipai paira pairaga awa potha boina tala magi phaira takta tungduna lei pombi chikla matai mana oni amadi nungsi chiklok nei nungsi na khong le chikla duna mayada tera panbi dugi maru ma lauraga mayaduna tuppe tuppa loibaga tera marudo pombi dugi mayada inbi asumna pombi chikla ani duna nungsi chiklok nabado tala pamel makhada awa pothariba khuman ningthongna urure madu ubada pukningda kalakpa phawe karigumba irai leimana mana haijaba yawa tabiramnabadi mana pamjaba nungsi panthung yauduna ngasi pombi chikla anina nungsi chikloknabagu masu nungsi chingloknaramgani adubu wakhalna khanjabadani taibungdadi oithoklaroi khalle khuman kwakpa ningthongna pombi chikla nakhoi anigi chikloknaba matause uraga kalak chaida nungsibana mirairaba aidi chingloknaba phangdredo napalna yombi sak phajai pongkhibana chamjaraba thamoisigi nungsibati mana udredo masi hairdana wakhal nungaitana lei nungsuk nungjanana pendaba lisingsu hengalai masada yenglaga chikla anigi matausina magi mafamdadi henadum khoirang khoisaunaba oihelle mabu mijai thina chairakpa haibok ningthongna mana purakpa haijing kharagi polamsing thaudunu olankhiba thaudoksu nauna na ngasidi sangsangna mamitta ure ningsinglubada ngasigi mikupsida laman khumbada matik chare khalle pombi cheklana asuk yamna hauna jindamba lasing maruse charagi kadumdagino wakhal lamana hajilaktuna khalalle wakhal sisu atopa thoidokpa wakhal nate wakhal haibabu chikla anisina harau tayamna chaminariba lasing maruse charabudi soidana magisu nungsi panthung yaugani haibasini pamel magi makhada phamlambadagi phuklauna aphinga payoina hagulakle adu tera panbi masa makhutna lamba phangbama khallaga maduda panba lasing maru ma heklaga maya manungduda huksille krak krak haiduna hausu hautaba tera marudo yam hauna sai tera marudo charubadagi masado humangna pumchot chotle tera marudo chasilubadagi mamit mana ngorong ngorong onkhale magi singli nauri madi igi khongjalda tera maruduna achauba ahongba mapure kaidagi thongna malai thongna sina tattana mangonda ithil lama supire ngasigi mikupta nupa amagi leijaba thongna lingjen pumnama puthokduna masana yadrabasu irai lemabu phaduna lauge khalle angak angaw horakle wakhal lamuknare aphapata khanthaba ngamdre khuman ningthaw tera maru charubadagi magi mitmangda chinglau sakna henbi irai lema oina chongthorakle supnatagi wakhalna ohelakba thawin sin tera marudo charubadagi athoi napalna yomdubi irai lemana thawai usitana khuman ningthaw yengna oiroidaba manglanda tawgadawgi saru nangbu khoidajabi kanaga punchi leipun semnaba hotnajo adudi nattana oisu oiroidaba aigi wakhalda matam manghallibado onthokna pamujakhre aidi mamida khausaba isingda lamjen chenba toklo ngasidagi nangna ninglibado hantaki mapokta nattana mapok tarettasu thunglaroi irai lemagi wai singdo tabada khangba ngamagi pangal lairaktre khuman ningthawna khudom bisingduna irai lemada onsillai irai lema nangbudi aina namduna phaduna lawgani irai lema madi khuman ningthawani do awai khum tawnare nangumana aibu phaduna lawdoiba natikna pa chadaba sinthani madudi nangi pangdaba mitambal matoinare thoichatna male nujawi binahakse tambo oiba nangsu
ꯀꯥꯟꯅꯗꯕꯗ ꯑꯅꯝ ꯀꯜꯂꯤ ꯑꯩꯅ ꯑꯅꯝ ꯀꯜꯂꯤꯕꯁꯦ ꯅꯨꯖꯥ ꯅꯪꯒꯤ ꯅꯁꯨꯝ ꯂꯥꯡꯒꯤꯅꯤ ꯏꯁꯨꯝ ꯂꯥꯡꯒꯤꯅꯤ ꯃꯗꯨꯗꯤ ꯅꯪꯅ ꯍꯥꯏꯖꯤꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯅꯪꯒꯤꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯅ ꯄꯨꯝꯅꯃꯛ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯍꯥꯞꯂꯒ ꯊꯝꯕ ꯄꯥꯝꯕꯒꯤ ꯑꯗꯨꯛ ꯇꯧꯔꯤꯕ ꯅꯇꯥꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄꯅꯤ ꯅꯝꯗꯨꯅ ꯐꯣꯏꯗꯨꯅ ꯂꯥꯛꯇꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯆꯤꯜꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯄꯜꯂꯤꯕꯗꯣ ꯃꯗꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯤꯕꯅꯤ ꯏꯔꯥꯏ ꯂꯩꯃ ꯄꯟꯒꯅꯨ ꯅꯝꯊꯥꯛ ꯆꯥꯎꯕ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯒꯤ ꯃꯤꯡꯂꯦꯟꯕꯨ ꯅꯪꯒꯤ ꯃꯤꯡꯂꯦꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯡꯂꯦꯟ ꯑꯃꯠꯇ ꯑꯩꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯎ ꯌꯥꯗꯦ ꯁꯣꯜꯍꯧꯔꯣ ꯁꯣꯜꯍꯧꯔꯣ ꯑꯗꯨꯕꯨ ꯃꯄꯣꯛ ꯇꯔꯦꯠꯅ ꯈꯨꯃꯟꯅ ꯀꯥꯏꯐꯝꯗ ꯅꯕꯦꯝꯃ ꯑꯩꯅ ꯂꯩꯔꯒꯗꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯏꯔꯥꯏꯂꯩꯃ ꯋꯥꯈꯜꯗꯒꯤ ꯃꯥꯡꯈꯤ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯋꯥꯈꯜ ꯇꯥꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇ ꯉꯥꯡꯅ ꯁꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯇꯁꯦꯡ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯍꯜꯂꯛꯄ ꯁꯦꯝꯒꯠ ꯁꯥꯒꯠꯈꯤꯕ ꯉꯥꯛꯅꯤ ꯑꯗꯨꯕꯨ ꯃꯨꯠꯅꯥꯏꯗꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯏ ꯑꯆꯨꯝꯕꯗꯨꯗꯤ ꯑꯇꯩ ꯅꯠꯇꯦ ꯏꯔꯥꯏꯂꯩꯃꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨꯅ ꯑꯆꯨꯝꯕꯁꯤꯗꯤ ꯃꯨꯠꯅꯥꯏꯔꯔꯣꯏ ꯈꯜꯂꯤ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯑꯉꯛ ꯑꯉꯥꯎ ꯍꯧꯕꯗꯤ ꯐꯠꯂꯝꯗꯦ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯃꯥꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯃꯟ ꯂꯩꯕꯥꯛꯇꯒꯤ ꯋꯥꯀꯩ ꯍꯤ ꯇꯣꯡꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯔꯥꯏꯂꯩꯃꯕꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯋꯥꯒꯩ ꯍꯤꯕꯨ ꯇꯣꯡ ꯈꯨꯠꯇ ꯅꯧ ꯄꯥꯏ ꯅꯝꯕꯨꯜ ꯃꯥꯒꯤ ꯏꯔꯦꯟꯗ ꯃꯗꯣꯝ ꯍꯤ ꯍꯣꯟꯗꯨꯅ ꯈꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯔꯒꯦ ꯐꯪꯗ꯭ꯔꯒꯗꯤ ꯍꯜꯂꯔꯣꯏ ꯇꯦꯔꯥ ꯃꯔꯨꯗꯣ ꯆꯥꯔꯨꯕꯗꯒꯤ ꯑꯉꯛ ꯑꯉꯥꯎ ꯍꯧꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯔꯥꯏꯂꯩꯃ ꯀꯧꯕꯤ ꯅꯨꯖꯥꯗꯤ ꯃꯣꯏꯔꯥꯡ ꯂꯩꯖꯤ ꯄꯥꯡꯕꯒꯤ ꯆꯤꯡꯅꯤꯡꯗ ꯈꯣꯏꯅꯧ ꯃꯇꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯃꯗꯣ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯂꯩ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯀꯣꯜꯗ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯍꯦꯛꯇꯨꯅ ꯂꯩꯕꯗꯣ ꯋꯥꯀꯩ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅ ꯎꯔꯨꯔꯦ ꯑꯣ ꯂꯩꯔꯦꯗꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯨꯖꯥꯁꯦ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯏꯔꯥꯏꯂꯩꯃꯕꯨ ꯑꯩꯒꯤ ꯈꯨꯠ ꯆꯜꯍꯧꯗꯕ ꯌꯥꯗꯦ ꯐꯩ ꯂꯩꯔꯝꯃꯨ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯁꯖꯤ ꯑꯃꯨꯛ ꯁꯗꯥꯟꯕ ꯑꯩꯒꯤ ꯂꯥꯡꯗ ꯁꯣꯏꯗꯅ ꯊꯨꯔꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯋꯥꯒꯩ ꯍꯤꯗꯣ ꯅꯝꯕꯨꯜ ꯃꯥꯒꯤ ꯍꯤꯗꯦꯜ ꯃꯇꯥ ꯐꯕꯗ ꯍꯤꯗꯣ ꯍꯣꯟꯖꯤꯜꯂꯛꯏ ꯇꯧ ꯍꯧꯕ ꯃꯔꯛꯇ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯍꯤꯗꯣ ꯈꯥꯝꯃꯤ ꯋꯥꯒꯩ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯕꯤ ꯏꯔꯥꯏꯂꯩꯃꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯆꯦꯜꯂꯛꯏ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯍꯦꯛꯂꯝꯕꯗꯒꯤ ꯏꯔꯥꯏꯂꯩꯃꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯈꯣꯡꯗꯒꯤ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏꯕꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯤꯄꯥꯏꯕ ꯐꯥꯎꯈ꯭ꯔꯦ ꯏꯔꯥꯏꯂꯩꯃ ꯏꯔꯥꯏꯂꯩꯃꯅ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯃꯥꯡꯁꯨ ꯂꯥꯛ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯅꯝ ꯀꯟꯕ ꯂꯧꯅꯝ ꯆꯥꯎꯕ ꯃꯥꯒꯤ ꯈꯨꯠꯇ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯔꯥꯏꯂꯩꯃ ꯀꯧꯕꯤ ꯅꯨꯖꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯣ ꯀꯔꯝꯅ ꯍꯦ ꯅꯣꯡꯗꯝꯕ ꯃꯄꯨ ꯅꯤꯡꯉꯣꯜꯂꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯕ ꯑꯁꯤ ꯍꯥꯏꯔꯗꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯩ ꯈꯟꯖꯥꯟꯅꯔꯛꯂꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯃ ꯎꯔꯛꯏ ꯂꯥꯏ ꯄꯈ꯭ꯔꯥ ꯆꯤꯡꯖꯤꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ ꯏꯔꯥꯏꯂꯩꯃ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯏꯔꯥꯏꯂꯩꯃꯕꯨ ꯁꯥ ꯁꯟ ꯇꯥꯟꯕꯒꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯑꯁꯥꯎꯕꯅ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯃꯣꯝꯁꯦ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯤꯡꯖꯥꯎꯗꯨꯗ ꯂꯦꯞ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ
ꯈꯥꯝꯕꯤ ꯃꯩꯅ ꯑꯁꯥꯎ ꯃꯩꯔꯤ ꯑꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯈꯤꯗꯨꯅ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯛꯂꯦ꯫ ꯍꯥꯏ ꯍꯥꯏ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧ, ꯏꯀꯥꯏ ꯈꯪꯗ ꯃꯤꯄꯥꯎꯊꯣꯛ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯦꯝꯁꯤꯡꯅꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯈꯨꯒꯥꯒꯤ ꯀꯩꯔꯦꯟꯅ ꯌꯥꯊꯣꯡ ꯂꯣꯜꯂꯣ꯫ ꯍꯥꯏ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ, ꯅꯪꯅ ꯁꯥ ꯌꯥꯎꯅ ꯅꯪꯅ ꯇꯣꯡꯂꯛꯈꯤꯕ ꯍꯤ, ꯄꯥꯏꯔꯛꯈꯤꯕ ꯅꯧ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞꯁꯤꯗꯒꯤ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯤꯆꯩꯗꯒꯤ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯣ꯫ ꯑꯁꯨꯝꯅ ꯌꯋꯥ ꯃꯤꯆꯩ ꯑꯌꯥꯛꯄ ꯆꯩꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯥꯅ ꯇꯣꯡꯂꯛꯈꯤꯕ ꯍꯤ, ꯄꯥꯏꯔꯛꯈꯤꯕ ꯅꯧ ꯈꯨꯗꯛ ꯑꯗꯨꯗ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯔꯥꯏꯂꯩꯃ ꯀꯧꯕꯤꯗꯤ ꯐꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯋꯥꯏꯅꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯄꯜ ꯄꯟꯊꯧꯒꯤ ꯌꯋꯥ ꯃꯤꯆꯩꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯗꯤ ꯊꯧꯗꯨ ꯅꯨꯡ ꯑꯣꯜꯂꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯝꯗꯦ꯫ ꯄꯥꯝꯖꯗꯕ ꯈꯨꯠꯇ ꯇꯥꯔꯒ ꯂꯩꯃꯟ ꯆꯟꯗꯧ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏꯅꯝꯗ ꯄꯣꯗꯨꯅ ꯆꯦꯜꯂꯛꯄ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯃꯥꯏꯀꯩꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯁꯔꯥꯡꯊꯦꯝ ꯀꯣꯂꯨꯞꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕ ꯀꯧꯕ ꯇꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯏꯔꯥꯏꯂꯩꯃ ꯊꯋꯥꯏꯇꯗꯤ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯣꯠꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯒꯤ ꯅꯨꯄꯤ ꯊꯣꯏꯗꯤꯡꯖꯝ ꯅꯤꯡꯉꯣꯜ ꯏꯃꯨꯔꯩꯅ ꯀꯩꯗ ꯐꯧ ꯈꯥꯏꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯕꯨ ꯊꯦꯡꯅꯩꯗꯣ꯫ ꯂꯩꯆꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯕꯥꯛꯀꯨꯝ ꯀꯩꯗꯨꯒꯤ ꯃꯈꯥꯗ ꯄꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ꯫ ꯂꯩꯆꯥꯛ ꯂꯥꯏꯁꯧ ꯑꯣꯏꯅ ꯇꯧꯕꯁꯤꯅ ꯀꯩꯁꯤꯗ ꯂꯩꯔꯤꯕ ꯐꯧ ꯃꯈꯩ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯌꯦꯡꯍꯜꯂꯨꯕ ꯃꯇꯝꯗ ꯂꯩꯆꯥꯛ ꯑꯗꯣ ꯈꯔ ꯇꯧꯈꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯧꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯝꯕꯤꯗꯣ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯃꯗꯨ ꯎꯕꯗ ꯉꯛꯃꯟꯈ꯭ꯔꯗꯨꯅ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯦ꯫ ꯌꯦꯡꯍꯜꯂꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕꯤꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯉꯨ ꯂꯥꯏ ꯀꯥꯏꯗꯣꯡꯂꯛꯇꯨꯅ ꯈꯣꯏꯌꯨꯝ ꯄꯥꯎ ꯄꯤꯔꯛꯏ꯫ ꯍꯥꯏ ꯍꯥꯏ ꯇꯥꯏꯕꯪ ꯏꯅꯨꯡ ꯌꯥꯏ ꯆꯥꯎꯗꯕ ꯏꯄꯥꯔꯤ, ꯁꯔꯥꯡꯊꯦꯝ ꯑꯩꯒꯤ ꯏꯌꯦꯛꯆꯥ, ꯏꯗꯨ ꯑꯩꯒꯤꯅ ꯏꯄꯥꯆꯥ, ꯆꯤꯡꯉꯨ ꯑꯩꯗꯤ ꯃꯇꯤꯛ ꯑꯩꯒꯤꯅ ꯃꯉꯥꯜ ꯆꯥꯎꯔꯛꯄꯤ, ꯀꯣꯂꯣꯏ ꯑꯩꯒꯤꯅ ꯏꯔꯥꯏꯂꯩꯃ ꯀꯧꯏꯗꯣ, ꯅꯕꯨꯔꯦꯜ ꯈꯣꯏꯌꯨꯝ ꯁꯤꯗꯕꯤ ꯑꯩꯗꯤ ꯂꯩꯃꯔꯦꯜ ꯂꯥꯡꯉꯣꯟ ꯅꯨꯡꯗꯝꯂꯛꯄꯤꯅꯤ, ꯀꯤꯒꯅꯨ ꯏꯄꯥꯔꯤ ꯏꯃꯣꯝꯁꯥ, ꯄꯂꯦꯝ ꯅꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯩꯗꯤ ꯉꯁꯤꯌꯣ ꯂꯥꯏꯔꯦꯟ ꯅꯨꯡꯖꯥꯁꯤꯗꯒꯤ ꯆꯤꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯁꯔꯥꯡꯊꯦꯝ ꯅꯪꯒꯤ ꯌꯦꯛꯇ ꯇꯤꯜꯂꯕꯅꯤ꯫ ꯍꯤꯌꯥꯡ ꯆꯤꯡ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯈꯨꯕꯝ ꯌꯥꯖꯔꯣ, ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯔꯣ ꯏꯄꯥꯔꯤ, ꯅꯆꯥꯛ ꯅꯪꯒꯤ ꯀꯥꯗ, ꯅꯔꯟ ꯅꯪꯒꯤ ꯀꯥꯗ ꯅꯆꯥꯛ ꯅꯔꯟ ꯄꯤꯒꯦꯗꯣ, ꯑꯐꯕ ꯌꯥꯏꯐꯕ ꯅꯣꯡꯗꯝꯕꯤꯒꯦ꯫ ꯆꯍꯤꯅ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯂꯝꯇꯥ ꯍꯥꯏꯕ ꯊꯥꯒꯤ ꯄꯥꯡꯈꯠꯂꯛꯄ ꯑꯍꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯔꯥꯡꯊꯦꯝ ꯁꯥꯒꯩ ꯑꯩꯒꯤ ꯏꯌꯦꯛꯆꯥ ꯏꯄꯥꯔꯤ ꯏꯃꯣꯝꯁꯤꯡꯅ ꯂꯥꯏꯔꯦꯝꯕꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯆꯥꯛꯂꯣꯟ ꯀꯜꯂꯛꯎ, ꯈꯨꯟꯖꯥꯎ ꯂꯩꯆꯥꯎ ꯄꯤꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤꯅ ꯆꯤꯡꯉꯨ ꯂꯩꯄꯥꯎ ꯆꯦꯜꯂꯕꯗ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯦ꯫ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯆꯤꯡꯉꯨ ꯃꯥꯅ ꯊꯧꯖꯥꯜ ꯃꯄꯩ ꯄꯤꯅꯕꯤꯔꯦ ꯈꯜꯂꯤꯗꯣ꯫ ꯂꯥꯏꯔꯦꯟꯕꯤ ꯏꯃꯥ ꯃꯥꯅ ꯆꯦꯜꯂꯝꯕ ꯂꯩꯄꯥꯎ ꯇꯨꯡꯏꯟꯅ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯒꯤ ꯐꯧꯈꯩ ꯃꯈꯥꯗ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯐꯣꯡꯕꯤꯔꯕꯗ ꯐꯧꯈꯩꯗꯨ ꯁꯤꯗꯣꯛꯂꯒ ꯅꯧꯅ ꯂꯥꯏꯁꯪ ꯁꯥꯔꯒ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯃꯤꯡꯊꯣꯟꯗꯨꯅ ꯂꯥꯠꯄ ꯍꯧꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯔꯥꯡꯊꯦꯝ ꯁꯥꯒꯩꯅ ꯂꯥꯏꯔꯦꯝꯕꯤꯅ ꯄꯥꯝꯂꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯛꯂꯣꯡ ꯀꯠꯂꯤ꯫ ꯍꯤꯌꯥꯡꯊꯥꯡꯗ ꯇꯥꯕ ꯁꯔꯥꯡꯊꯦꯝ ꯀꯣꯂꯨꯞꯄꯨ ꯂꯥꯏꯔꯦꯝꯕꯤ ꯃꯄꯥꯝ ꯁꯔꯥꯡꯊꯦꯝ ꯍꯥꯏꯅ ꯆꯤꯡꯂꯩꯔꯣꯟ ꯄꯨꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯐꯥꯎꯕ ꯈꯨꯃꯟ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯇꯦꯔꯥ ꯃꯩ ꯆꯥꯐꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛ ꯊꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯦꯔꯥ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯃꯍꯩ ꯆꯥꯔꯕꯗꯤ ꯌꯥ ꯄꯨꯟꯁꯤꯒꯟꯗꯦ, ꯃꯌꯥ ꯀꯦꯜꯂꯦ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯅꯨꯒꯤ ꯃꯐꯝꯗ ꯃꯗꯧꯅ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝ ꯃꯩ ꯇꯤꯛꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯦꯛ ꯈꯔꯇꯅꯤ ꯂꯤꯔꯤꯕꯗꯣ꯫ ꯆꯤꯡꯉꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯀꯅꯥꯅꯁꯨ ꯁꯩꯊꯥꯕꯗ ꯂꯣꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ
ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯂꯩꯔꯤꯅꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯍꯤꯗꯦꯟ ꯃꯇꯥ ꯐꯕꯗꯨꯗ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯌꯥꯟ ꯏꯟ ꯁꯣꯜꯂꯝꯃꯤ ꯂꯦꯝꯂꯩ ꯉꯥꯁꯨ ꯌꯥꯝꯅ ꯂꯩ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯃꯥꯡ ꯈꯖꯤꯛ ꯆꯈꯠꯄ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯣꯏꯅ ꯇꯧꯏ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯉꯥꯁꯨ ꯌꯥꯝꯅ ꯂꯩ ꯏꯉꯥ ꯅꯣꯡꯅ ꯀꯨꯝꯗꯝꯕ ꯏꯉꯦꯟ ꯅꯣꯡꯅ ꯀꯨꯝꯈꯥꯏꯕ ꯃꯇꯝꯅꯤ ꯇꯨꯔꯦꯜ ꯃꯥꯁꯨ ꯃꯕꯨꯛ ꯊꯜꯂꯤ ꯉꯥꯒꯤ ꯃꯄꯦꯝꯃ ꯉꯥꯔꯩꯃ ꯀꯧꯕꯤꯅ ꯂꯦꯝꯂꯩ ꯉꯌꯥꯝ ꯄꯣꯛꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅ ꯊꯥꯅꯤ ꯏꯟ ꯑꯁꯣꯟ ꯈꯨꯗꯤꯡꯒꯤ ꯂꯦꯝꯂꯩ ꯉꯌꯥꯝ ꯂꯩ ꯑꯗꯨꯕꯨ 8ꯂꯛ ꯁꯨꯕꯒꯤ ꯊꯥꯗꯕꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯁꯣꯟꯒꯦ ꯇꯧꯕꯗ ꯏꯟꯗꯣ ꯁꯣꯟꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯪꯒꯦꯟ ꯄꯧꯔꯥ ꯂꯤꯖꯥꯎꯗꯣ ꯒꯦ ꯒꯦ ꯂꯥꯎꯔꯦ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯏ ꯂꯩꯔꯤꯅꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯦꯝꯂꯩ ꯉꯥꯖꯥꯎ ꯑꯃ ꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯛꯂꯤ ꯑꯗꯨꯅ ꯆꯥꯎꯃꯟꯕꯗꯒꯤ ꯃꯥꯒꯤ ꯄꯥꯡꯒꯜꯅ ꯏꯟꯗꯣ ꯁꯣꯟꯒꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯂꯦꯝꯂꯩ ꯉꯥꯖꯥꯎ ꯃꯆꯨꯒꯤ ꯉꯥ ꯑꯣꯏꯔꯒꯅ ꯉꯥꯌꯣꯟꯕꯤꯗ ꯑꯣꯏꯅ ꯌꯣꯟꯊꯣꯛꯈꯤ ꯑꯆꯧꯕ ꯉꯥꯗꯤ ꯃꯁꯨ ꯃꯄꯨ ꯑꯅꯤꯅ ꯊꯣꯡꯗꯨꯅ ꯆꯥꯕ ꯉꯝꯂꯣꯏ ꯑꯗꯨꯅ 8 ꯃꯃꯜ ꯁꯣꯟꯗꯨꯅ ꯑꯆꯧꯕ ꯉꯥꯁꯦ ꯃꯟꯇꯤꯛꯅꯔꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯊꯧꯅꯥ ꯑꯃꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯃꯁꯥꯗ ꯐꯥꯎꯔꯛꯏ ꯂꯩꯖꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯁꯥ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯕ ꯏꯟꯗꯣ ꯇꯞꯅ ꯇꯞꯅ ꯁꯣꯟꯒꯠꯂꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯣꯟꯀꯠꯂꯛꯄꯗꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯝꯃꯤ ꯆꯍꯤ 13 ꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕꯤ ꯑꯃ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯥꯅ ꯃꯤ ꯇꯪꯈꯥꯏ ꯑꯃꯅ ꯂꯦꯝꯂꯩ ꯉꯥ ꯑꯣꯏ ꯉꯥꯔꯥ ꯑꯣꯏꯕꯤꯅꯤ ꯉꯥꯔꯥ ꯍꯥꯏꯕꯗꯤ ꯐꯥꯑꯣꯏꯕꯤꯒꯤ ꯂꯥꯡꯑꯣꯟꯅꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯒ ꯃꯤ ꯇꯪꯈꯥꯏ ꯉꯥ ꯇꯪꯈꯥꯏ ꯏꯟꯗꯣ ꯂꯩꯔꯥꯏ ꯇꯝꯅ ꯁꯣꯟꯀꯠꯂꯛꯂꯒ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯅꯨꯗꯤ ꯉꯥꯔꯥꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄꯅ ꯊꯜꯂꯕ ꯊꯧꯗꯣꯛꯇꯤ ꯅꯧꯖꯔꯤꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯁꯤ ꯍꯥꯏꯉꯝꯗꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯀꯤꯕꯗꯤ ꯊꯣꯏꯅ ꯐꯥꯎꯗꯦ ꯃꯨꯟꯅ ꯑꯗꯨꯃꯛ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯔꯥ ꯑꯣꯏꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯀꯤꯕꯅ ꯃꯥꯏꯊꯣꯡꯗꯣ ꯂꯩꯇꯦꯡꯉꯣꯏ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯂꯥꯡꯁꯤꯜꯂꯤ ꯇꯥꯏꯕꯪ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯏꯟꯗꯨꯅ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯉꯝꯖꯗꯦ ꯏꯟ ꯍꯥꯏꯕꯁꯦ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯇꯥꯊꯤ ꯁꯣꯏꯅꯥꯏꯕ ꯑꯣꯏꯅ ꯊꯣꯛꯏ ꯏꯟ ꯍꯥꯏꯕꯁꯤꯅ ꯆꯤꯡꯎ ꯂꯥꯏ ꯑꯣꯏꯕꯁꯤꯡꯗ ꯁꯥ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯏꯟꯁꯤꯅ ꯉꯥꯔꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯏꯟꯁꯤꯅ ꯁꯣꯛ ꯊꯦꯡꯂꯨꯕꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯅ ꯑꯔꯪꯕ ꯁꯅꯥꯗꯧꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡꯗꯨꯅ ꯀꯪꯁꯤꯜꯂꯛꯄꯗꯨꯅ ꯑꯔꯪꯕ ꯁꯅꯥ ꯃꯇꯨꯝ ꯑꯣꯏꯅ ꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯦ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅꯥꯏꯗꯅ ꯆꯤꯟꯊꯔꯤꯕ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡꯗꯨꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯅ ꯍꯦꯛ ꯀꯪꯈꯤꯕꯒ ꯁꯅꯥ ꯃꯇꯨꯝ ꯍꯦꯛꯇ ꯑꯣꯜꯂꯦ ꯇꯧꯔꯤꯕꯗꯣ ꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯇꯝꯐꯥ ꯌꯥꯏꯔꯝ 19 ꯄꯨꯝꯂꯪ ꯂꯪꯏ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯀꯤꯔꯝꯗꯕꯅꯤ ꯂꯩꯔꯤꯅꯨ ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯨꯅ ꯑꯣꯟꯊꯣꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯥꯛꯍꯜꯂꯛꯏ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯗꯨꯅ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯉꯥꯔꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯕꯤ ꯅꯨꯄꯤꯗꯨ ꯌꯦꯡꯅ ꯂꯩꯔꯤꯅꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯞꯂꯤ ꯈꯨꯝꯃꯛꯏ ꯑꯩꯔꯣ ꯏꯃꯤꯡꯅ ꯂꯪꯁꯥꯕꯤ ꯀꯧꯏ ꯉꯥꯔꯥ ꯑꯣꯏꯕꯤꯅꯤ ꯉꯥꯔꯥ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯗꯅ ꯊꯛꯀꯠꯅ ꯍꯪꯂꯛꯏ ꯉꯥꯔꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯂꯪꯁꯥꯕꯤꯅ ꯉꯥꯔꯥ ꯍꯥꯏꯕꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯇꯪꯈꯥꯏ ꯂꯦꯝꯂꯩ ꯉꯥ ꯇꯪꯈꯥꯏ ꯍꯥꯏꯕꯅꯤ
ꯑꯩꯈꯣꯏꯗꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯌꯨꯝ ꯑꯣꯏ ꯏꯔꯝ ꯈꯣꯡꯂꯝ ꯁꯨꯅ ꯀꯣꯏꯅ ꯆꯠꯂꯤ ꯂꯦꯝꯂꯩ ꯉꯥꯒꯤ ꯃꯕꯦꯝꯃ ꯂꯥꯏꯔꯦꯝꯃ ꯉꯥꯔꯩꯃꯒꯤ ꯊꯧꯗꯥꯄꯨ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯤ ꯈꯣꯏꯅꯧ ꯏꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯏꯌꯨꯝ ꯀꯩꯒꯤ ꯂꯣꯛꯇꯥꯛ ꯋꯥꯡꯈꯨꯔꯦꯜꯗꯒꯤ ꯅꯝꯕꯨꯜ ꯃꯥꯒꯤ ꯃꯔꯤꯜ ꯇꯣꯔꯩ ꯇꯨꯊꯨꯞ ꯇꯨꯡꯏꯟꯅ ꯂꯥꯛꯂꯒ ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯍꯤꯌꯥꯡꯊꯥꯡꯁꯤꯗ ꯈꯨꯕꯝ ꯌꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯨꯕꯝ ꯌꯥꯔꯤꯕꯁꯦ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯏꯔꯩ ꯏꯔꯥꯎꯈꯨꯟ ꯀꯟꯕ ꯅꯝꯕꯨꯜ ꯃꯥꯒꯤ ꯏꯆꯦꯜꯅ ꯉꯁꯤꯗꯤ ꯈꯣꯏꯅꯧ ꯏꯇꯥꯁꯤꯡꯗꯨꯒ ꯑꯩꯒ ꯁꯝꯖꯤ ꯈꯥꯏꯅꯔꯦ ꯌꯥꯡꯒꯣꯏ ꯇꯨꯔꯦꯜ ꯃꯔꯤꯜꯗ ꯃꯣꯏꯅ ꯏꯔꯣꯏꯔꯒ ꯑꯩꯅ ꯅꯥꯏꯇꯣꯝ ꯑꯀꯟꯕ ꯏꯔꯩꯂꯛꯇ ꯃꯐꯝꯁꯤ ꯑꯣꯏꯅ ꯌꯧꯔꯛꯄꯅꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯅꯪꯒꯤ ꯏꯟꯗ ꯑꯣꯏꯅ ꯊꯨꯔꯦ ꯏꯟꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄꯗ ꯁꯥꯃꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯦ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯏꯟꯁꯦ ꯂꯧꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯀꯨꯏꯅ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯅꯐꯝꯗꯒꯤ ꯁꯤꯃꯇꯪꯗ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯦ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯗꯅ ꯂꯪꯁꯥꯕꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯞꯄꯛꯂꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯤꯅꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯏꯟꯗꯣ ꯂꯧꯊꯣꯛꯏ ꯑꯍꯥꯟꯕꯗꯗꯤ ꯍꯦꯛ ꯂꯪꯁꯥꯕꯤꯒꯤ ꯃꯁꯥꯗꯣ ꯁꯣꯛꯄ ꯊꯦꯡꯕ ꯃꯇꯝꯗ ꯇꯅꯤꯛ ꯇꯅꯤꯛꯄꯗꯤ ꯐꯥꯎꯏ ꯂꯦꯝꯂꯩ ꯉꯥꯒꯤ ꯑꯣꯏꯕ ꯁꯔꯨꯛꯇꯣ ꯃꯀꯨꯁꯤꯡꯗꯨꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯏ ꯃꯃꯩꯗꯨꯁꯨ ꯀꯣꯟꯅ ꯍꯨꯃꯥꯏꯗꯧꯅ ꯄꯥꯛꯏ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯅ ꯐꯖꯩ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯖꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯇꯨꯡꯗꯨꯅ ꯂꯩꯒꯨꯝꯁꯨ ꯇꯧꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯏꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯄꯤꯔꯦ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯔꯛꯂꯦ ꯂꯪꯁꯥꯕꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯀꯞꯂꯝꯕꯗꯒꯤ ꯀꯞꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯆꯤꯟꯊꯔꯝꯕ ꯃꯤꯠꯀꯤ ꯄꯤꯁꯨ ꯆꯤꯟꯊꯈꯤꯗ꯭ꯔꯦ ꯑꯑꯣꯏꯅꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯥꯎꯏ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯀꯨꯝ ꯇꯧꯅꯩ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯅꯪꯒ ꯉꯥꯔꯥ ꯑꯣꯏꯕꯤ ꯑꯩꯒ ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯁꯤ ꯏꯇꯥ ꯉꯁꯤꯗꯤ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯦꯔꯣ ꯀꯔꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯏꯟ ꯅꯠꯇ꯭ꯔꯒ ꯂꯥꯡꯗ ꯊꯨꯔꯝꯂꯕꯗꯤ ꯅꯇꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯁꯦ ꯃꯥꯡꯂꯝꯕ ꯌꯥꯏ ꯏꯇꯤꯛ ꯏꯌꯥꯏ ꯄꯨꯝꯅꯃꯛ ꯃꯥꯡꯂꯝꯒꯗꯕꯗꯒꯤꯁꯨ ꯈꯣꯏꯅꯧ ꯏꯇꯥ ꯅꯪ ꯀꯟꯕꯤꯔꯦꯔꯣ ꯑꯩꯕꯨ ꯏꯇꯥꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯈꯣꯏꯅꯧ ꯂꯃꯟ ꯍꯥꯏꯕꯗꯣ ꯍꯥꯏꯌꯩꯗꯦ ꯉꯁꯤ ꯀꯣꯔꯧꯅ ꯂꯦꯝꯂꯩ ꯉꯥꯔꯥ ꯑꯣꯏꯕꯤ ꯅꯪꯒ ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯖꯕ ꯐꯪꯕꯗꯤ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯒꯤꯗꯤ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯒꯤꯁꯨ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯃꯨ ꯄꯣꯡ ꯑꯣꯏꯕꯤ ꯅꯪꯒ ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯖꯕ ꯐꯪꯕꯗꯤ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯇꯠꯅꯔꯣꯏꯁꯤꯀꯣ ꯍꯣꯏ ꯏꯇꯥ ꯇꯠꯅꯔꯣꯏꯁꯤ ꯑꯗꯣ ꯏꯇꯥ ꯀꯩꯗꯧꯔꯕ ꯏꯇꯥ ꯍꯥꯏꯌꯣ ꯈꯣꯏꯅꯧ ꯏꯇꯥꯗꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯕꯨ ꯈꯣꯏꯅꯧꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯇꯥ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯄꯨ ꯄꯥꯡ ꯁꯨꯗꯦꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯄꯥ ꯑꯩꯒꯤꯅ ꯏꯄꯨꯅ ꯅꯥꯎꯀꯣꯜꯂꯤꯗꯣ ꯅꯇꯥ ꯑꯩꯗꯤ ꯂꯩꯔꯤꯅꯨ ꯀꯧꯏꯗꯣ ꯈꯣꯏꯅꯧ ꯏꯇꯥ ꯂꯥꯏꯔꯕꯕꯨ ꯀꯅꯥꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯈꯣꯏꯅꯧ ꯁꯨꯕ ꯅꯣꯝꯕꯕꯨ ꯀꯜꯂꯕ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯏꯇꯥ ꯍꯧꯖꯤꯛꯇꯤ ꯅꯇꯥꯁꯨ ꯂꯩꯔꯦ ꯀꯔꯤꯒꯤ ꯏꯇꯥꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯤ ꯉꯁꯤꯗꯒꯤ ꯏꯇꯥ ꯅꯇꯥ ꯑꯩ ꯂꯩꯔꯤ ꯀꯥꯎꯒꯅꯨ ꯅꯇꯥ ꯑꯩꯅꯅꯦ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯤ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯈꯣꯏꯅꯧ ꯑꯗꯣ ꯈꯣꯏꯅꯧ ꯃꯥꯂꯦꯝꯁꯦ ꯃꯝꯒꯦ ꯍꯥꯏꯔꯛꯂꯦ ꯑꯩꯁꯨ ꯏꯌꯨꯝ ꯀꯩꯒꯦ ꯂꯣꯛꯇꯥꯛ ꯋꯥꯡꯈꯨꯔꯦꯜ ꯄꯥꯡꯒꯗꯕꯅꯤ ꯍꯜꯋꯥꯏꯅꯕ ꯇꯧꯔꯒꯦ ꯅꯇꯥ ꯑꯩꯗꯤ ꯅꯝꯕꯨꯜ ꯃꯥꯒꯤ ꯏꯔꯤꯜꯗ ꯏꯔꯣꯏꯗꯨꯅ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯏꯇꯥ ꯍꯜꯋꯥꯏꯅꯕ ꯇꯧꯔꯣ
ꯑꯗꯣ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯈꯣꯏꯅꯧ? ꯅꯪꯒꯤ ꯏꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯒꯤ ꯑꯣꯟꯈꯤꯕ ꯇꯝꯐꯥ ꯌꯥꯏꯔꯣꯝ ꯆꯥꯝꯅꯤꯄꯥꯜꯒꯨꯝ ꯂꯪꯂꯕ ꯁꯅꯥ ꯃꯇꯨꯝꯁꯤꯡꯁꯦ ꯈꯣꯏꯅꯧ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯒꯦ꯫ ꯃꯁꯤꯅꯅꯦ ꯈꯣꯏꯅꯧ ꯅꯪꯒꯤ ꯍꯧꯗꯣꯛꯅꯖꯍꯧ꯫ ꯅꯇꯥꯏꯅ ꯏꯇꯥ ꯅꯪꯒꯤ ꯅꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯇꯥ, ꯅꯇꯥꯏꯗꯤ ꯂꯧꯕ ꯉꯝꯃꯣꯏ꯫ ꯌꯥꯝꯂꯕ ꯏꯇꯥꯒꯤ ꯄꯤ ꯏꯔꯤꯛꯁꯤꯡꯅ ꯑꯣꯟꯈꯤꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯅꯇꯥꯏꯅ ꯀꯔꯝꯅ ꯂꯧꯒꯅꯤ? ꯏꯇꯥꯅ ꯅꯌꯨꯝ ꯀꯩꯒꯦꯜꯂꯣꯛꯇ ꯋꯥꯡꯈꯨꯔꯦꯜ ꯃꯥꯏꯀꯩꯗ ꯄꯨꯖꯈꯣ꯫ ꯅꯠꯇꯦ ꯏꯇꯥ, ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨ꯫ ꯅꯇꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯅꯤ꯫ ꯏꯇꯥꯕꯨ ꯑꯩꯅ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯅ ꯂꯧꯕ, ꯍꯟꯊꯅ ꯈꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯇꯥꯕꯨ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯣꯏꯅꯧ ꯅꯇꯥꯅꯤ ꯈꯜꯂꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯇꯥꯏꯅ ꯄꯤꯔꯤꯕꯁꯦ ꯂꯧꯁꯤꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯇꯥꯏꯕꯨ ꯑꯁꯦꯡꯕ ꯅꯇꯥ ꯑꯣꯏꯅ ꯂꯧꯗꯔꯦ, ꯆꯤꯟꯕꯥꯜ ꯈꯛꯇꯒꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯏꯇꯥ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗ ꯅꯇꯥꯏꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯋꯥꯔꯧꯗ꯭ꯔꯗꯤ ꯏꯇꯥ? ꯐꯔꯦ, ꯏꯇꯥꯅ ꯋꯥꯔꯧꯗꯅꯕ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯤꯕꯁꯦ ꯅꯇꯥꯏꯅ ꯂꯧꯁꯤꯜꯂꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯇꯥ, ꯀꯣꯔꯧꯁꯨ ꯅꯥꯔꯜ ꯋꯥꯏꯗꯣꯔꯦ, ꯍꯟꯅꯕ ꯇꯧꯔꯣ ꯈꯣꯏꯅꯧ꯫ ꯏꯇꯥꯅ ꯍꯔꯥꯎꯅ ꯂꯧꯔꯕꯅꯤꯅ ꯅꯇꯥꯏꯁꯨ ꯎꯟꯕꯤ ꯄꯨꯛꯅꯤꯡꯁꯦ ꯍꯔꯥꯎꯅ ꯍꯟꯈꯤꯕ ꯌꯥꯔꯦꯗꯅ꯫ ꯍꯣꯏ ꯏꯇꯥ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯩ꯫ ꯑꯗꯣ ꯏꯇꯥ, ꯋꯥꯐꯝ ꯑꯃꯒ, ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯔꯥꯏ ꯍꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯗꯨꯅꯕꯨ ꯂꯥꯛꯂꯕ ꯉꯁꯤ ꯅꯇꯥ ꯑꯩꯒ ꯊꯦꯡꯅꯔꯤꯕ ꯍꯤꯗꯦꯟ ꯃꯇꯥ ꯐꯕꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯃꯐꯝꯁꯤꯗ ꯏꯇꯥꯅ ꯅꯇꯥꯏꯕꯨ ꯉꯥꯏꯕꯤꯔꯝꯃꯤ꯫ ꯏꯇꯥꯕꯨ ꯎꯅꯕ ꯅꯇꯥꯏꯅ ꯁꯣꯏꯗꯅ ꯈꯣꯡꯗꯣꯏꯔꯛꯀꯅꯤ꯫ ꯍꯣꯏ ꯏꯇꯥ, ꯈꯣꯏꯅꯧꯅ ꯏꯔꯥꯏ ꯈꯨꯗꯤꯡ ꯅꯇꯥꯏꯒ ꯎꯅꯁꯤꯀꯣ꯫ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯁꯥꯏꯀꯣ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯜ ꯃꯇꯥ ꯐꯕꯁꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯉꯔꯥ ꯑꯣꯏꯕꯤ ꯂꯪꯁꯥꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯣꯟꯅ ꯊꯨꯞꯅ ꯅꯝꯕꯨꯜ ꯃꯄꯥꯜꯗ ꯍꯧꯕ ꯇꯧ ꯄꯥꯝꯕꯤ ꯃꯔꯛꯇꯒꯤ ꯂꯩꯔꯤꯅꯨ ꯍꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯀꯦꯊꯕꯤꯅ ꯎꯍꯧꯏ꯫ ꯀꯦꯊꯕꯤꯗꯤ ꯊꯕꯥꯛ ꯌꯥꯏ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯒ ꯂꯥꯏꯒ ꯀꯔꯝꯅ ꯃꯔꯨꯞ ꯑꯣꯏꯒꯅꯤ? ꯈꯣꯏꯅꯧ ꯃꯇꯥ ꯀꯔꯝꯅ ꯁꯥꯟꯅꯒꯅꯤ? ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯀꯨꯝ ꯇꯥꯏꯕꯪꯗ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯕꯨ ꯀꯔꯝꯅ ꯊꯥꯖꯅꯤ? ꯃꯪꯂꯥꯟ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯀꯔꯝꯅ ꯇꯥꯏꯕꯪꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ? ꯑꯣꯏꯊꯣꯛꯄꯗ ꯋꯥꯔꯒꯗꯕ ꯃꯗꯨꯁꯨ ꯇꯔꯦꯠꯀꯤ ꯃꯪꯂꯥꯟ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯦꯝꯂꯩ ꯉꯔꯥ ꯑꯣꯏꯕꯤꯗꯨꯅ ꯍꯦꯛ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯨꯞꯈꯤꯗꯨꯅ ꯃꯌꯨꯝ ꯀꯩꯒꯤ ꯂꯣꯛꯇꯥꯛ ꯋꯥꯡꯈꯨꯔꯦꯜ ꯌꯧꯅꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯟ ꯃꯅꯨꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥ ꯌꯥꯏꯔꯣꯝꯒꯨꯝ ꯂꯪꯅ ꯐꯖꯔꯕ ꯁꯅꯥ ꯃꯇꯨꯝꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯤ ꯂꯩꯔꯤꯅꯨ ꯃꯥꯒꯤ ꯆꯔꯩ ꯐꯤꯖꯤ ꯑꯃꯗ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯌꯥꯟ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯂꯩꯔꯥꯏ ꯇꯝꯅ ꯀꯥꯈꯠꯈꯤꯕꯒ ꯇꯧ ꯄꯥꯝꯕꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯤ ꯀꯦꯊꯕꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯜꯂꯛ ꯋꯥꯈꯜꯅ ꯃꯥꯡ ꯊꯥ ꯈ꯭ꯋꯥꯡꯗꯨ ꯃꯦꯠ ꯂꯩꯔꯤꯅꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯥꯏꯔꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯍꯧꯅꯕ ꯅꯠꯇꯦ, ꯅꯝꯗꯨꯅ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯧꯒꯅꯤ꯫ ꯂꯥꯏꯔꯕꯤ ꯆꯔꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗꯕꯤ ꯅꯪꯅ ꯌꯥꯝꯈ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯛ ꯑꯣꯏꯕꯤꯗꯨꯅ ꯄꯤꯔꯝꯕ ꯁꯅꯥꯁꯤꯡꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯗꯧ ꯍꯅꯨꯕꯗꯨꯅ ꯀꯕꯣꯛ ꯈꯔ ꯄꯣꯛꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯅꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯗꯤ ꯅꯈꯣꯏꯒꯤ ꯅꯔꯥꯏꯕꯛꯇ ꯈꯛ ꯇꯝꯃꯜꯂꯣꯏ, ꯈꯪꯒꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯀꯦꯊꯕꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕ ꯅꯁꯨ ꯅꯄꯨ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯣ ꯀꯥꯡ ꯀꯣꯡ ꯆꯥꯏꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯥꯁꯨ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯅ
ꯃꯌꯨꯝꯗ ꯀꯥꯔꯛꯂꯦ꯫ ꯐꯅ ꯂꯦꯝꯂꯩ ꯉꯥꯗꯣ ꯐꯥꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯗ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯃꯤꯠꯇ ꯎꯍꯧꯔꯦ꯫ ꯆꯠꯅ ꯆꯠꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯄꯣꯊꯥꯕ ꯍꯩꯖꯗꯦ꯫ ꯆꯠꯅ ꯆꯠꯅ ꯐꯠꯇꯕ ꯋꯥꯈꯜꯇꯅꯤ ꯈꯜꯂꯤꯕ ꯑꯁꯦꯡꯕ ꯁꯅꯥꯁꯤꯡꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯍꯧꯖꯤꯛꯃꯛ ꯃꯁꯨ ꯃꯄꯨꯒꯤ ꯂꯥꯏꯔ ꯈꯥꯡꯕꯣꯛꯁꯪꯗꯨꯗ ꯆꯪꯁꯤꯜꯂꯒ ꯅꯝꯗꯨꯅ ꯁꯅꯥꯗꯣ ꯂꯧꯁꯤꯔ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯈꯪꯏ꯫ ꯂꯧꯕ ꯇꯥꯔꯕꯁꯨ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯠꯅ ꯊꯨꯞꯅ ꯂꯧꯕ ꯇꯥꯏ ꯈꯜꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯀꯕꯣꯛ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯄ꯫ ꯃꯗꯧꯒꯤ ꯃꯐꯝꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯍꯤꯗꯦꯟ ꯃꯇꯥ ꯐꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯩꯔꯤꯅꯨꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯂꯩꯔꯤꯅꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯗꯧꯗꯤ ꯃꯁꯥꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯏ꯫ ꯃꯃꯤꯠꯅ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯇꯨꯝꯁꯤꯡ ꯑꯗꯣ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯆꯤꯉꯨ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯉꯥꯔꯥꯗꯨꯒ ꯀꯔꯝꯅ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯣ ꯈꯜꯂꯨꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯏ꯫ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ꯫ ꯁꯅꯥꯗꯣ ꯃꯗꯧꯅ ꯃꯐꯝ ꯆꯥꯅ ꯀꯥꯒꯣꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯠꯅ ꯊꯝꯃꯤ꯫ ꯇꯝꯐꯥ ꯌꯥꯏꯒꯨꯝ ꯂꯪꯇꯤꯛ ꯂꯪꯕ ꯁꯅꯥ ꯃꯇꯨꯝꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯤꯟꯊꯥ ꯂꯥꯡꯕꯒꯤ ꯋꯥꯔꯗꯨꯅ ꯃꯁꯨ ꯃꯄꯨꯗꯣ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯕꯤ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕ ꯇꯣꯅꯥꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯍꯧꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯇꯣꯅꯥꯁꯨ ꯁꯅꯥꯁꯤꯡꯗꯨꯒꯤ ꯈꯟꯕꯗ ꯅꯨꯃꯤꯗꯥꯡꯗꯣ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯆꯨꯝꯗꯤ ꯆꯨꯝꯃꯦꯀꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ꯫ ꯑꯩꯅ ꯑꯃꯨꯛ ꯃꯤꯅꯝꯕ ꯉꯥꯡꯈꯤꯗ꯭ꯔꯥ? ꯅꯪꯗꯤ ꯉꯥꯡꯂꯤꯗꯨꯅꯤ ꯃꯇꯝ ꯑꯌꯥꯝꯕꯗ꯫ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯖꯧ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯃꯤꯅꯝꯕ ꯅꯠꯇꯦ꯫ ꯃꯤꯅꯝꯕ ꯅꯠꯇꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯁꯨ ꯃꯄꯨꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯆꯪꯂꯒ ꯁꯅꯥꯗꯣ ꯍꯨꯔꯥꯜꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯅꯨꯄꯤ? ꯅꯨꯄꯥ ꯐꯪꯅꯕ ꯊꯤꯌꯨ, ꯃꯐꯝ ꯆꯥꯕ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯐꯔꯦ ꯅꯨꯄꯤ, ꯇꯥꯡꯂꯧꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯔꯒꯦ꯫ ꯑꯍꯤꯡ ꯍꯦꯛ ꯑꯣꯏꯕꯒ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯆꯪꯁꯤꯜꯂꯒ ꯍꯨꯔꯥꯜꯂꯒꯦ꯫ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯁꯨ ꯃꯄꯨ ꯑꯅꯤꯒꯤ ꯇꯥꯕꯣꯅꯨꯡꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯂꯧꯒꯅꯤ꯫ ꯁꯅꯥꯁꯤꯡꯗꯨꯅ ꯈꯨꯗꯣꯞ ꯁꯥꯁꯤꯀꯣ? ꯍꯣꯏ, ꯑꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ꯫ ꯀꯣꯟꯅ ꯈꯟꯅꯕꯒ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯁꯅꯥꯗꯣ ꯏꯈꯨꯠꯄꯨ ꯆꯜꯂꯕꯗꯤ ꯁꯅꯥꯗꯣ ꯁꯥꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯨꯄꯤꯅꯦꯅ ꯁꯅꯥꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯁꯅꯥꯗ ꯉꯥꯎꯖꯕꯅꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯅꯤꯗꯣ ꯇꯥꯡꯂꯧꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯡꯂꯧꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯨꯅ ꯇꯣꯅꯥ ꯑꯗꯨ ꯂꯥꯛꯏ꯫ ꯈꯥꯡꯄꯣꯛꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯊꯧꯔꯥꯡ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡ ꯊꯣꯡꯁꯨ ꯃꯅꯤꯡ ꯊꯣꯡꯁꯨ ꯅꯝꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯌꯦꯡꯂꯕꯁꯨ ꯑꯔꯦꯝꯕꯅꯤ꯫ ꯆꯥꯒꯤ ꯄꯨꯔ ꯆꯦꯠꯅ ꯂꯣꯜꯂꯝꯃꯤ꯫ ꯁꯥꯎꯅꯤꯡꯏ꯫ ꯂꯥꯏꯔꯕꯁꯨ ꯊꯣꯡ ꯐꯥꯎꯕꯗꯤ ꯆꯦꯠꯅ ꯂꯣꯜꯂꯤ꯫ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯤ, ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯆꯔꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗꯕ, ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯇꯧꯅꯕ ꯆꯐꯨ ꯈꯔ, ꯆꯥꯅꯕ ꯀꯝꯕꯤ, ꯄꯨꯈꯝ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯠꯅ ꯊꯣꯡ ꯂꯣꯜꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯈꯣꯏꯁꯥꯎꯅꯩ ꯇꯣꯅꯥ꯫ ꯇꯣꯅꯥꯅ ꯀꯌꯥꯗ ꯆꯦꯠꯅ ꯂꯣꯜꯂꯤꯕ ꯄꯨꯔꯣꯅꯣꯅꯦ? ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤꯁꯤꯕꯨ꯫ ꯐꯩ, ꯊꯣꯡ ꯐꯅ ꯆꯦꯠꯅ ꯂꯣꯜꯂꯕꯁꯨ ꯑꯩꯅ ꯉꯝꯅꯕ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯆꯪꯗꯗꯤ ꯆꯪꯂꯅꯤ꯫ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ
ꯁꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯗꯨꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯌꯨꯝꯊꯛꯇ ꯀꯥꯗꯨꯅ ꯏ ꯑꯃꯗꯤ ꯇꯨꯝꯅꯧ ꯀꯨꯞꯂꯤꯕꯁꯦ ꯍꯣꯒꯥꯏꯔꯒ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯒ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯇꯣꯟꯅ ꯌꯨꯝꯊꯛ ꯀꯥꯗꯨꯒꯤ ꯊꯧꯔꯥꯡꯉꯤ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯛꯄꯗ ꯀꯗꯥꯏꯗ ꯀꯥꯁꯤꯒꯦ ꯈꯜꯂꯛꯄꯗ ꯌꯨꯝꯗꯨꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯃꯁꯥ ꯑꯃꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯂꯩꯕꯗꯣꯝꯗ ꯏꯟꯊꯣꯛꯇꯨꯅ ꯂꯩ ꯃꯁꯥꯁꯤꯗ ꯌꯧꯔꯨꯕꯗꯤ ꯌꯨꯝꯊꯛꯁꯤꯗꯗꯤ ꯁꯣꯏꯗꯅ ꯌꯧꯕ ꯉꯝꯂꯅꯤ ꯋꯥꯈꯜꯗ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯜꯂꯛꯂꯦ ꯑꯍꯤꯡꯒꯤ ꯆꯤꯛꯍꯨꯟꯕ ꯃꯇꯝꯗꯨꯗ ꯑꯐꯕꯗ ꯈꯟꯊꯗ ꯇꯧꯍꯩ ꯇꯧꯍꯩꯗꯦ ꯍꯥꯏꯕꯒꯤ ꯈꯜꯂꯨꯕꯁꯨ ꯇꯧꯗꯅ ꯇꯥꯏꯔꯦꯟꯗꯣ ꯀꯥꯗꯨꯒꯤ ꯊꯧꯔꯥꯡꯉꯤ ꯌꯣꯡꯅ ꯅꯞ ꯅꯞꯇꯨꯅ ꯀꯥꯕꯒꯨꯝ ꯆꯥꯎꯔꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯣ ꯀꯣꯟꯕ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ ꯌꯥꯝ ꯍꯩꯅ ꯌꯣꯡꯗꯧꯅ ꯃꯁꯥꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯉꯛꯄꯅꯤ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯁꯤꯠ ꯁꯤꯠꯇꯨꯅ ꯀꯥꯔꯤꯉꯩ ꯀꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯖꯔ ꯖꯔ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯇꯦꯝꯁꯤꯡꯅꯅ ꯋꯥꯡꯈꯠꯂꯛꯄꯒꯨꯝꯅ ꯇꯧꯏ ꯀꯥꯕꯗ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯥꯕꯒꯤ ꯌꯧꯕ ꯂꯣꯏꯅꯥꯏꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯥꯗ ꯌꯦꯡꯊꯔꯕꯁꯨ ꯃꯝꯒ ꯃꯝꯂꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯈꯠꯂꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯂꯩꯃꯥꯏꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯊꯥꯁꯨ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯃꯁꯛ ꯑꯃꯠꯇ ꯎꯗꯦ ꯇꯥꯡꯅꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯃꯝꯕ ꯃꯥꯒꯤ ꯃꯊꯥꯗ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯕꯨ ꯃꯊꯥꯗ ꯁꯨꯝꯈ꯭ꯔꯦ ꯉꯁꯥꯏ ꯂꯩꯃꯥꯏꯗ ꯂꯩꯔꯤꯉꯩꯗꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯒ ꯇꯥꯏꯅꯅ ꯎꯈꯤꯕ ꯎꯁꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕꯁꯤꯗ ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ ꯃꯁꯥꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯥꯎꯏ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯇꯞꯇꯥꯏ ꯌꯥꯡ ꯐꯥꯎꯕ ꯅꯥꯔꯦ ꯉꯁꯤꯗꯤ ꯁꯌꯦꯡꯁꯦ ꯄꯥꯝꯕꯣꯝ ꯈꯨ ꯈꯨꯔꯥꯡ ꯃꯊꯤꯕꯣꯡ ꯊꯣꯛꯄꯗꯧꯅ ꯇꯧꯏ ꯀꯨꯏꯅ ꯎꯗꯨꯗ ꯀꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯟꯗꯣ ꯃꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯋꯥꯕꯅ ꯃꯁꯥꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯏ ꯂꯣꯏꯕꯤ ꯆꯤꯡꯗꯣꯜ ꯑꯋꯥꯡꯕ ꯀꯥꯕꯗ ꯁꯗꯧ ꯊꯨꯡꯕꯒꯨꯝ ꯃꯁꯥꯗꯣ ꯁꯗꯧ ꯊꯨꯡꯂꯦ ꯅꯤꯡꯁꯥꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯇꯣꯅꯥꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯅꯠꯇꯦ ꯁꯤꯕꯨ ꯀꯔꯝꯅ ꯑꯩꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯒꯅꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯃꯛ ꯇꯥꯏꯔꯦꯜꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯎꯇꯣꯜꯂꯣꯝꯅ ꯌꯧꯅꯕ ꯀꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯁꯤꯕꯨ ꯑꯉꯛꯄ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯉꯛꯆꯥꯅꯩ ꯎꯁꯥ ꯑꯝꯇ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯕ ꯌꯥꯔꯕꯅꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯃꯥꯂꯦꯝ ꯂꯩꯗ ꯏꯔꯥꯏ ꯂꯥꯏꯅ ꯎꯈꯤꯕ ꯎꯁꯥꯗꯣ ꯃꯊꯛ ꯌꯧꯔꯛꯄꯁꯤꯗꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯗꯥꯏꯅ ꯎꯁꯥꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛꯁꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯋꯥ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯍꯤꯡꯁꯤꯗ ꯑꯋꯥꯐꯝꯗ ꯇꯥꯔꯗ꯭ꯔꯥ ꯀꯥꯔꯤꯈꯩꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯐꯛꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯆꯪꯕꯁꯨ ꯑꯣꯏꯊꯣꯛꯇꯦ ꯎ ꯃꯁꯥꯁꯤꯗꯒꯤ ꯆꯣꯡꯊꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯒꯗꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯂꯥꯜꯂꯗ꯭ꯔꯥ ꯑꯩꯒꯤ ꯈꯣꯡꯐꯝ ꯍꯟꯇꯣꯛꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯑꯩꯅ ꯁꯅꯥꯗꯣ ꯌꯨꯝꯗ ꯄꯨꯁꯤꯟꯗ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯤꯡꯅ ꯌꯣꯠꯂꯒꯦ ꯍꯥꯏꯔꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯃꯑꯣꯟ ꯃꯣꯟ ꯈꯜꯂꯤꯕꯁꯤꯡ ꯑꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯆꯥꯎꯈ꯭ꯔꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯨꯗ ꯎ ꯀꯥꯛꯐꯩꯒꯨꯝ ꯅꯞꯁꯤꯟꯗꯨꯅ ꯌꯥꯝ ꯍꯩꯅꯗꯤ ꯂꯩ ꯅꯨꯄꯥꯅꯤ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯦ ꯍꯟꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯅꯗꯤ ꯈꯟꯗꯨꯅ ꯉꯁꯥꯏ ꯎꯈꯤꯕ ꯎꯁꯥꯗꯨꯕꯨ ꯂꯥꯝꯕ ꯐꯪꯂꯕ ꯃꯗꯨꯕꯨ ꯌꯧꯔꯕꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯋꯥꯈꯜ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ
ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯔꯤꯅꯨ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗꯣ ꯌꯦꯅꯈꯥ ꯑꯣꯏꯔꯞꯅ ꯍꯧꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯃꯁꯥ ꯃꯔꯦꯜ ꯂꯣꯡꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤ ꯑꯆꯝꯕꯗꯤ ꯅꯠꯇꯦ, ꯂꯥꯏ ꯀꯩꯗꯣꯡꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯅꯤ꯫ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯁꯤꯗ ꯄꯥꯜꯂꯤꯕ ꯇꯥꯏꯔꯦꯜ ꯃꯁꯥꯁꯨ ꯃꯅꯥꯁꯤꯡꯗꯨꯁꯨ ꯑꯍꯨꯝ ꯑꯍꯨꯝ ꯂꯣꯡꯏ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯍꯨꯔꯥꯜ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯄꯅ ꯑꯐꯕꯇ ꯈꯟꯊꯕ ꯉꯝꯗꯅ ꯇꯥꯏꯔꯦꯟꯁꯤꯗ ꯀꯥꯔꯨꯔꯦ꯫ ꯑꯊꯦꯡꯕꯁꯤꯗ ꯆꯤꯡꯉꯨ ꯂꯥꯏ ꯀꯥꯏꯗꯣꯡꯕ ꯑꯣꯏꯕꯅ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯨꯁꯨ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯛꯏ, ꯃꯁꯥ ꯑꯃꯇ ꯐꯪꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯇꯣꯅꯥꯗꯤ ꯑꯆꯦꯠꯄ ꯋꯥꯈꯜꯅ ꯃꯁꯥ ꯑꯃꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯗꯣ ꯊꯤꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯉꯩ ꯃꯤ ꯂꯥꯡꯕꯒꯤ, ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯅꯥꯞꯄꯗ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤꯅꯣ, ꯀꯅꯥꯅꯣ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯏꯔꯣꯏꯅꯅ ꯈꯣꯟꯖꯦꯜꯗꯨꯁꯨ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯈꯨꯗꯤꯡꯃꯛ ꯆꯩꯈꯥꯏꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯇꯥꯏꯔꯦꯟ ꯃꯁꯥ ꯈꯨꯗꯤꯡꯗ ꯃꯤ ꯈꯔ ꯍꯨꯡꯅꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯕ ꯃꯥꯟꯕꯒꯤ ꯏꯊꯤꯜꯁꯨ ꯃꯁꯥꯗ ꯐꯥꯎꯏ꯫ ꯐꯥꯎꯔꯤꯕ ꯏꯊꯤꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯁꯥꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯥꯔꯒ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯇꯨꯅ ꯐꯝꯂꯒꯗꯧꯔꯤꯕꯅꯣ? ꯑꯣꯏꯗꯕ ꯋꯥꯅꯤ, ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯅꯗꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯤ꯫ ꯃꯁꯥꯗꯣ ꯆꯤꯡꯅꯕꯅ ꯍꯦꯟꯅ ꯂꯥꯛꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯀꯦꯊꯕꯤꯗꯣ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯊꯪꯅꯕꯗ ꯍꯨꯔꯥꯟꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯅꯗꯤ ꯀꯨꯏꯔꯦ, ꯍꯜꯂꯛꯄꯗꯤ ꯉꯁꯥꯏꯅ ꯌꯥꯔꯕꯅꯤ ꯈꯜꯂꯤ꯫ ꯍꯜꯂꯛꯃꯟꯗ꯭ꯔꯕꯁꯨ ꯊꯋꯥꯏ ꯋꯥꯏ, ꯃꯑꯣꯟ ꯈꯜꯂꯤ꯫ ꯍꯨꯅꯤꯅ ꯆꯪꯂꯒ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯂꯣꯠꯈꯤꯕꯅ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯁꯅꯥꯗꯣ ꯐꯪꯕꯒꯤ ꯋꯥ꯫ ꯑꯃꯨꯛꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯁꯨ ꯃꯄꯨ ꯑꯅꯤꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯕ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕꯅꯤ ꯍꯦꯛ ꯈꯪꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ? ꯀꯔꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯉꯁꯥꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯒ ꯃꯁꯥꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒ ꯏꯔꯣꯏꯅꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯐꯅ ꯀꯨꯏꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ, ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯃꯣꯟ ꯈꯟꯗꯨꯅ ꯅꯨꯄꯥꯅꯤ, ꯁꯣꯏꯗꯅ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯁꯅꯥ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯐꯅꯗꯤ ꯀꯨꯏꯔꯦ, ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯜꯂꯛꯄ ꯌꯥꯔꯦꯁꯦ, ꯍꯜꯂꯛꯄꯒ ꯊꯣꯡ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯤꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯏꯆꯥꯁꯤꯡꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯏꯆꯥꯁꯤꯡꯁꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯑꯣ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯣ, ꯊꯋꯥꯏ ꯃꯥꯡꯂꯣꯏꯗ꯭ꯔꯥ? ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ, ꯏꯆꯥꯁꯤꯡꯁꯦ ꯄꯤꯛꯂꯤ꯫ ꯏꯄꯨꯔꯣꯏꯕꯒꯤꯗꯤ ꯑꯩ ꯋꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯋꯥꯐꯝꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯃꯁꯥꯗ ꯄꯣꯠꯁꯛ ꯀꯌꯥ ꯅꯞꯄꯤ, ꯂꯣꯏꯅꯔꯤ꯫ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯏꯆꯪ ꯊꯧꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ꯫
ꯀꯦꯊꯕꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯇꯨꯝꯁꯤꯡꯒꯤ ꯃꯄꯨ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯋꯥꯈꯜ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜ ꯑꯉꯧꯕ ꯂꯩꯆꯤꯜꯒꯨꯝ ꯁꯛꯂꯣꯜ ꯍꯣꯡꯕ ꯊꯨꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯗ ꯑꯣꯏꯔꯝꯕ ꯁꯛꯂꯣꯜ ꯑꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯁꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯕꯗꯨꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯄꯨꯛꯅꯤꯡꯗꯣ ꯇꯠꯇꯅ ꯅꯨꯡꯅꯥꯡꯕ ꯐꯥꯎꯏ꯫ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯕꯅꯣ ꯈꯜꯂꯨꯕꯗ ꯅꯨꯡꯁꯥ ꯊꯤꯗꯕ ꯉꯝꯂꯛꯇꯦ, ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯄꯥꯟ ꯊꯣꯛꯎꯒꯦꯁꯨ ꯑꯃꯨꯛ ꯍꯦꯛ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯈꯜꯂꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯥꯏꯔꯦꯟꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯎꯁꯥ ꯑꯝꯇꯕꯨ ꯐꯪꯂꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯆꯥꯡꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯎꯅꯥ ꯋꯥꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯟꯖꯥꯗꯨꯗ ꯇꯥꯏꯔꯦꯟ ꯃꯁꯥꯗ ꯆꯥꯎꯈ꯭ꯔꯕ ꯑꯃꯨꯕ ꯂꯤꯟ ꯑꯃ ꯃꯌꯥ ꯐꯤ ꯀꯥꯝꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯂꯤꯟꯗꯣ ꯃꯨꯁꯨꯛ ꯃꯨꯔꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯏ꯫ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃꯗꯒꯤ ꯇꯞꯅ ꯃꯌꯥꯗꯣ ꯐꯤ ꯃꯔꯩꯗꯣ ꯀꯥꯝꯗꯨꯅ ꯎꯁꯥꯗꯨꯗ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯇꯞꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯝꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗꯣ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯞꯅ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯟꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯎꯗꯨꯗ ꯉꯁꯥꯏ ꯋꯥꯏ ꯃꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯁꯨ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯈꯔ ꯍꯧꯅꯗꯨꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯃꯌꯦꯛ ꯇꯞꯅ ꯁꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯁꯨꯝꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯃꯝꯒ ꯃꯝꯕꯅ ꯃꯁꯛ ꯃꯁꯥꯁꯦ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯇꯧꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯅꯣꯡ ꯍꯣ ꯆꯨꯔꯣ, ꯍꯅꯨꯕ ꯍꯅꯨꯕꯤ ꯇꯥꯎꯊꯔꯣ, ꯂꯥꯡꯖꯤꯡ ꯃꯇꯣꯟ ꯊꯨꯝꯃꯠꯂꯣ, ꯄꯥꯁꯣꯏ ꯅꯨꯔꯥꯕꯤ ꯆꯥꯎꯊꯔꯣ, ꯎꯅꯝ ꯄꯥꯈꯪ ꯈꯨꯟꯖꯔꯣ, ꯀꯧꯕ ꯀꯧꯅꯨ ꯅꯣꯡ ꯍꯣ, ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯅꯣꯡ ꯍꯣ, ꯏꯔꯪ ꯏꯊꯝ ꯅꯣꯡ ꯍꯣ, ꯊꯥꯡꯖꯤꯡ ꯀꯣꯏꯔꯧ ꯅꯣꯡ ꯍꯣ, ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯅꯣꯡ ꯍꯣ, ꯁꯝꯕꯨꯝ ꯃꯍꯥꯔꯥꯕ ꯅꯣꯡ ꯍꯣ, ꯆꯤꯡꯈꯩ ꯅꯣꯡꯄꯣꯛ ꯅꯣꯡ ꯍꯣ, ꯍꯧꯈꯞ ꯆꯤꯡꯁꯥꯡ ꯅꯣꯡ ꯍꯣ, ꯈꯨꯟꯐꯝ ꯉꯥꯡꯆꯦꯡ ꯅꯣꯡ ꯍꯣ, ꯂꯩꯔꯤ ꯅꯣꯡꯂꯤ ꯍꯧꯔꯣ, ꯂꯩꯈꯣꯡ ꯅꯨꯡꯈꯣꯡ ꯅꯝꯃꯣ, ꯀꯣꯔꯧ ꯈꯣꯡꯗꯨꯝ ꯈꯣꯡꯂꯛꯑꯣ, ꯃꯥꯂꯦꯝ ꯂꯩꯕꯨ ꯂꯨꯝꯕꯤ ꯂꯨꯝꯈꯠꯂꯣ, ꯂꯥꯏ ꯆꯤꯊꯤꯕꯤ ꯅꯪꯊꯕꯤꯔꯛꯑꯣ, ꯂꯥꯏ ꯌꯦꯛꯈꯥꯏꯕ ꯅꯪꯈꯥꯏꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯁꯦꯟꯗꯣ ꯍꯥꯏꯅꯔꯛꯄ ꯉꯁꯥꯏꯒꯤ ꯑꯃꯝꯕꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯕ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯂꯦ꯫ ꯑꯃꯝꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯨꯞꯁꯤꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯥꯡ ꯀꯨꯞꯂꯕꯅꯤꯅ ꯑꯉꯥꯟꯕ ꯃꯁꯛ ꯎꯕ ꯐꯪꯂꯛꯂꯦ꯫ ꯇꯣꯏꯅ ꯇꯠꯇꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯂꯛꯇ ꯉꯁꯥꯏꯋꯥꯏ ꯑꯃꯝꯕꯗꯨꯗ ꯀꯔꯤꯝꯇ ꯎꯕ ꯐꯪꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥ ꯄꯨꯟꯅ 8ꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯂꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯃꯤꯠꯅ ꯎꯔꯦ ꯇꯣꯅꯥ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯈꯟꯕꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯑꯀꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯝꯗꯕꯗꯣ ꯉꯁꯤꯗꯤ ꯑꯀꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯒꯨꯝꯅ ꯇꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯃꯨꯕ ꯂꯤꯜ ꯑꯃꯅ ꯇꯥꯏꯔꯦꯟ ꯃꯇꯣꯟꯗꯒꯤ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯃꯔꯩꯗꯨ ꯇꯞ ꯃꯁꯥꯗꯣ ꯃꯔꯩ ꯇꯥꯁꯤꯟꯅ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯤꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯟꯊꯕꯒ ꯅꯪꯍꯧꯗꯦ꯫ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯜꯂꯤꯟꯗꯨꯅ ꯆꯤꯛꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯏꯕꯤ ꯊꯋꯥꯏ
ꯃꯥꯡꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯃꯁꯥ ꯀꯟꯖꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯦ ꯇꯂꯥ ꯄꯥꯃꯦꯟ ꯀꯥꯔꯤꯒꯥꯗꯣ ꯃꯥꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯗꯗꯤ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯈꯨꯠꯇꯣ ꯎꯗꯒꯤ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯗꯕꯒꯨꯝ ꯃꯁꯥꯗꯣ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗꯨꯗ ꯄꯥꯏꯊꯈꯤ ꯐꯅꯁꯨ ꯋꯥꯡꯉꯤ ꯃꯥꯅ ꯀꯥꯔꯝꯂꯤꯕꯗꯣ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯇꯥꯏ ꯃꯤꯠꯀꯨꯞꯇꯨꯗ ꯃꯁꯥꯗꯣ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗ ꯅꯠꯇꯅ ꯃꯈ꯭ꯋꯥꯡꯁꯨ ꯇꯦꯛꯂꯦ ꯇꯣꯅꯥꯗꯣ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ ꯏꯃꯨꯡꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯤ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯔꯛꯏ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯔꯥ ꯃꯉꯥꯜꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯌꯦꯅꯈꯥꯗ ꯍꯧꯕ ꯇꯥꯏꯔꯟ ꯃꯈꯣꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯌꯥꯏꯕꯤ ꯊꯋꯥꯏꯒ ꯃꯥꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯣ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯃꯤꯍꯨꯜꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯃꯥꯡꯗ꯭ꯔꯤ ꯈꯪꯂꯦ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯑꯗꯨꯃ ꯊꯧꯗꯨ ꯅꯨꯡꯅ ꯇꯥꯗꯨꯅ ꯂꯩꯕꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ ꯑꯃꯝꯕ ꯑꯍꯤꯡꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯃꯄꯥꯟꯗ ꯑꯗꯨꯝꯅ ꯊꯝꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯊꯟꯇꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯥꯡ ꯑꯅꯤꯗꯨ ꯄꯥꯏ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯒꯤ ꯄꯨꯔꯣꯟꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯄꯥꯟꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯥꯎ ꯏꯁꯩ ꯁꯛꯇꯨꯅ ꯀꯥꯏꯍꯧꯔꯨꯕꯅ ꯀꯨꯝꯒꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗꯅ ꯏꯃꯨꯡꯗ ꯇꯣꯅꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯀꯦꯊꯕꯤꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯦꯊꯕꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯇꯣꯅꯥꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯈꯜ ꯂꯦꯛ ꯇꯥꯕꯒ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯀꯦꯊꯕꯤ ꯏꯄꯥꯏ ꯍꯧꯏ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯁꯤꯒꯦ ꯉꯥꯌꯥꯛꯇꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥ ꯈꯪꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯂꯣꯏ ꯍꯥꯏꯕꯁꯨ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯅꯨꯄꯥ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯔꯦ ꯎꯊꯛꯇꯒꯤ ꯋꯥꯡꯅ ꯇꯥꯔꯛꯄꯅ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯂ ꯃꯥꯜꯂꯦ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯆꯣ ꯅꯈ꯭ꯋꯥꯡꯗ ꯇꯦꯛꯂꯒ ꯇꯣꯛꯂꯤꯕꯗꯣ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯍꯧꯗ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯀꯧꯔꯨꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯥ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯑꯃ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯅꯤ ꯅꯁꯥꯅ ꯁꯤꯟꯖꯔꯨꯔꯕꯅꯤꯅ ꯅꯁꯥꯅ ꯃꯍꯩꯗꯣ ꯐꯪꯖꯕ ꯇꯥꯕ ꯀꯔꯤ ꯇꯧꯒꯦꯅ ꯑꯍꯤꯡꯁꯤꯗ ꯎ ꯀꯥꯕꯤꯔꯨꯔꯤꯅꯣ ꯑꯋꯣꯏꯕ ꯅꯪꯁꯤꯗꯤꯕ ꯍꯥꯏ ꯅꯪꯕꯨ ꯁꯅꯥ ꯂꯧꯔꯨꯆꯣ ꯍꯥꯏꯕꯗꯥꯏꯅꯦ ꯁꯅꯥ ꯂꯧꯔꯨꯆꯣ ꯍꯥꯏꯕꯅꯤ ꯎ ꯀꯥꯎ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗꯦ ꯑꯩꯗꯤ ꯇꯣꯅꯥꯗꯣ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯑꯌꯣ ꯆꯩꯅꯥꯗꯣ ꯈꯥꯡꯕꯗ ꯃꯁꯥꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯗꯣꯏꯅꯣ ꯃꯥꯁꯨ ꯈꯪꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯟꯅꯕꯁꯨ ꯇꯜꯂꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯈ꯭ꯋꯥꯡ ꯅꯥꯔꯕꯁꯨ ꯇꯦꯛꯂꯕꯁꯨ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯀꯦꯊꯕꯤꯗꯤ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯏꯌꯣꯟꯅꯅ ꯂꯥꯏꯕꯛꯅ ꯇꯝꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯏꯗ ꯊꯤꯠꯂꯤ ꯈꯜꯂꯨꯕꯅ ꯑꯃ ꯅꯤꯡꯂꯨꯕꯅ ꯑꯃ ꯇꯥꯏꯌꯣꯟꯅꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯂꯋꯥꯏ ꯁꯝꯗꯣ ꯑꯍꯤꯡꯗꯨꯗ ꯂꯣꯏꯅ ꯀꯦꯟꯈꯤꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ ꯌꯥꯝꯈ꯭ꯔꯕ ꯏꯟ ꯃꯅꯨꯡꯗ ꯌꯥꯎꯕ ꯎꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯑꯃꯨꯛ
ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯁꯣꯏꯕꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨ ꯍꯦꯛ ꯑꯣꯏꯕ ꯉꯝꯗꯦꯗ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ꯫ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯈꯨꯠ ꯆꯟꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯅꯥꯁꯤꯡꯗꯨꯒꯤ ꯃꯄꯨꯗꯤ ꯀꯦꯊꯕꯤ ꯑꯩꯅ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯆꯔꯥ ꯅꯥꯝꯃ ꯆꯥꯕ ꯃꯁꯨ ꯃꯄꯨꯗꯨꯒꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯂꯛꯇ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯆꯥꯛꯊꯦꯛꯆꯗꯨꯅ ꯋꯥꯅ ꯈꯥꯡꯂꯒ ꯂꯩ꯫ ꯇꯣꯅꯥꯅ "ꯑꯩ ꯏꯁꯥ ꯐꯠꯇ꯭ꯔꯤꯀꯣ, ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯨꯔꯥꯟꯕ ꯆꯪꯕꯒ ꯉꯝꯈꯤꯔꯣꯏ"꯫ ꯇꯣꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯦꯊꯕꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ "ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯏꯁꯥ ꯑꯣꯏꯅ ꯆꯠꯂꯒ ꯍꯨꯔꯨꯒꯦ꯫ ꯃꯗꯨꯒꯤ ꯅꯪ ꯊꯣꯏꯅ ꯋꯥꯔꯨꯅꯨ꯫ ꯑꯩꯅ ꯄꯥꯝꯕꯩ 1000 ꯇꯧꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯈꯨꯕꯥꯝ ꯅꯨꯡꯁꯤꯗ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯗꯨ ꯉꯝꯗꯕ ꯊꯣꯛꯂꯕ ꯍꯦ ꯀꯦꯊꯕꯤ ꯏꯃꯤꯡ ꯍꯣꯡꯕꯤꯒꯦ"꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯇꯔꯦꯟꯗꯨꯗ ꯁꯥꯊꯣꯛꯂꯝꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯍꯨ ꯄꯨꯕ ꯇꯥꯡꯖꯂꯤꯟꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡ ꯑꯗꯨꯇ ꯃꯉꯥꯏꯔꯦ꯫ ꯑꯍꯤꯡꯗꯣ ꯑꯗꯨꯃꯛ ꯇꯨꯝꯗꯅ ꯇꯣꯅꯥ ꯑꯃꯗꯤ ꯀꯦꯊꯕꯤꯗꯤ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯔꯤꯅꯣ ꯃꯁꯨ ꯃꯄꯨꯗꯣ ꯑꯌꯨꯛꯇꯨꯗ ꯀꯕꯣꯛ ꯄꯣꯛꯏ꯫ ꯃꯩ ꯊꯥꯗꯨꯅ ꯋꯥꯅ ꯁꯥꯕ ꯈꯥꯕꯩꯗꯨꯅ ꯐꯧꯗꯣ ꯑꯣꯠꯂꯤ꯫ ꯀꯕꯣꯛꯇꯣ ꯀꯟꯅ ꯄꯣꯛꯂꯤ꯫ ꯀꯕꯣꯛ ꯍꯦꯛ ꯄꯣꯛꯄ ꯂꯣꯏꯔꯛꯄꯗ ꯃꯄꯨ ꯄꯥꯃꯦꯜꯗ "ꯂꯩꯔꯤꯅꯨ ꯌꯦꯡꯉꯣꯏ, ꯏꯄꯨ ꯆꯨꯍꯤꯡ ꯂꯧꯔꯨꯒꯦ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯐꯧ ꯌꯥꯎꯔꯤꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯑꯝꯃꯨ꯫ ꯏꯄꯨ ꯍꯜꯂꯛꯄꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯥꯅꯕ ꯊꯧꯔꯥꯡꯁꯤ"꯫ ꯂꯩꯔꯤꯅꯨꯅ "ꯍꯣꯏ, ꯑꯗꯣ ꯅꯣꯡꯒ ꯆꯨꯕꯅꯦ, ꯂꯝꯕꯤꯁꯨ ꯅꯥꯜꯂꯤ, ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯄꯨ"꯫ "ꯍꯣꯏ ꯍꯣꯏ"꯫ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯂꯩꯔꯤꯅꯣ ꯌꯥꯡꯀꯣꯛꯇꯣ ꯀꯕꯣꯛꯁꯤꯡꯗꯣ ꯍꯥꯞ ꯈꯟꯗꯣꯛꯏ꯫ ꯌꯦꯝꯄꯥꯛ ꯑꯃ ꯇꯨꯞ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯄꯥꯃꯦꯜꯗꯣ ꯆꯨꯍꯤꯡ ꯂꯩꯕ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯠꯈꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯗꯤ ꯃꯊꯟꯇ ꯁꯤꯟꯊꯥ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯂꯥꯡꯂꯤꯉꯩ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯍꯥꯎꯅꯨꯕꯤ ꯑꯃ ꯁꯦꯀꯧ ꯃꯈ꯭ꯋꯥꯡꯗꯣ ꯀꯣꯜꯂꯤ ꯆꯪꯉꯛꯂꯦ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ, ꯑꯗꯨꯒ ꯏꯆꯨꯝ ꯇꯥꯐꯝꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯕꯣꯛꯇ ꯃꯥꯏꯆꯪꯂꯤꯕꯤ ꯂꯩꯔꯤꯅꯨꯗꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯍꯥꯎꯅꯨꯕꯤꯗꯣ ꯃꯁꯥꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯩꯔꯤꯅꯨꯅ "ꯏꯕꯦꯟ, ꯀꯥꯈꯠꯂꯣ, ꯅꯁꯥꯗꯣ ꯅꯣꯡꯂꯤꯡꯗ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯇꯥꯔꯦ"꯫ ꯍꯥꯎꯅꯨꯕꯤꯅ "ꯍꯣꯏ ꯏꯁꯨ ꯅꯨꯄꯤ"꯫ ꯐꯤ ꯑꯀꯪꯕ ꯑꯃ ꯄꯤ꯫ ꯂꯩꯔꯤꯅꯨꯅ ꯃꯀꯣꯛ ꯆꯣꯠꯂꯤꯕꯗꯣ ꯇꯩꯊꯣꯛꯅꯕ ꯃꯔꯤꯡꯅ ꯁꯍꯨꯟ ꯇꯤꯡꯗꯨꯅ ꯁꯥꯕ ꯃꯣꯔꯥ ꯑꯃꯗ ꯐꯝꯍꯜꯂꯤ꯫ ꯍꯥꯎꯅꯨꯕꯤꯒ ꯂꯩꯔꯤꯅꯨꯒ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯏꯕꯦꯟ, ꯀꯔꯤ ꯂꯝꯗꯒꯤꯅꯣ"꯫ "ꯏꯁꯨ ꯅꯨꯄꯤ, ꯅꯕꯦꯟꯇꯤ ꯑꯊꯥꯞꯄ ꯆꯤꯡꯒꯤ ꯂꯝꯗꯅꯤ, ꯄꯣꯏꯔꯩ ꯇꯝꯄꯥꯛ ꯂꯝꯗ ꯑꯩꯒꯤ ꯏꯉꯥꯏ ꯑꯃ ꯂꯩꯕꯀꯣ, ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯦ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯃꯦꯔꯥ ꯊꯥ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯅꯨꯃꯤꯠꯇꯤ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗ ꯑꯩꯗꯤ ꯀꯨꯝꯂꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯅ ꯏꯉꯥꯏ ꯑꯣꯏꯕꯤꯗꯣ ꯆꯤꯡꯂꯩꯕꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯕ ꯂꯥꯛꯄꯤꯕꯅꯦ ꯏꯁꯨ ꯅꯨꯄꯤ"꯫ "ꯑꯣ, ꯏꯕꯦꯟꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯡꯁꯤ꯫ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ, ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ, ꯀꯥꯎꯐꯗꯦꯀꯣ ꯏꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯉꯥ ꯊꯥꯅꯤ, ꯃꯦꯔꯥꯗꯤ ꯋꯥꯠꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯦꯟ ꯃꯥꯡꯖꯧꯅꯅ ꯂꯥꯛꯄꯗꯤ"꯫ "ꯅꯕꯦꯜꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯛꯆꯥꯡꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯦ, ꯄꯥꯎ ꯄꯤꯅꯕ ꯏꯆꯥ ꯏꯁꯨꯁꯨ ꯂꯩꯖꯗꯦ,
ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯏꯕꯦꯟ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯅꯛꯁꯤꯜꯂꯒ ꯄꯥꯎ ꯍꯥꯏꯕꯤꯕꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯕꯒꯤ ꯂꯥꯞꯂꯤꯉꯩꯗ ꯂꯥꯛꯄꯤꯕꯅꯦ꯫ ꯏꯁꯨ ꯄꯥꯎ ꯍꯥꯏꯕ ꯂꯥꯞꯄꯤꯗꯅ ꯏꯕꯦꯟꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯝꯁꯤꯗꯤ ꯑꯉꯥꯡ ꯅꯠꯇꯦꯗꯅ꯫ ꯅꯪꯕꯨ ꯈꯪꯕ꯭ꯔꯅꯦ? ꯊꯥꯡꯖꯤꯡ ꯃꯃꯤꯡꯗꯤ ꯇꯥꯔꯦ, ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯤꯌꯦ ꯏꯕꯦꯟ꯫ ꯈꯪꯂꯕꯗꯤ ꯏꯕꯦꯟꯅ ꯅꯁꯨꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ꯫ ꯂꯤꯕꯤꯒꯦ ꯏꯁꯨ ꯅꯨꯄꯤ꯫ ꯑꯗꯣ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩ ꯏꯕꯦꯟ ꯅꯉꯣꯟꯗ ꯀꯔꯤꯅꯣꯃꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯕꯦꯟ꯫ ꯅꯕꯦꯟꯁꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯗꯨꯅ ꯆꯪꯉꯛꯄꯅꯦ꯫ ꯅꯪꯕꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯕꯗꯤ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯄꯤꯌꯨ꯫ ꯏꯕꯦꯟ, ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯐꯝꯃꯝꯃꯨ ꯏꯕꯦꯟ, ꯑꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯂꯩꯔꯤꯅꯨ ꯆꯥꯛꯈꯨꯝꯗ ꯄꯟꯊꯗꯅ ꯆꯪꯈꯤ꯫ ꯍꯥꯎꯅꯨꯕꯤꯗꯨꯅ ꯃꯣꯔꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯨꯡꯗꯒꯤ ꯂꯥ ꯑꯃꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯔ ꯍꯥꯞꯂꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯛꯂꯦ ꯂꯩꯔꯤꯅꯨ꯫ ꯑꯗꯨꯒ ꯍꯥꯎꯅꯨꯕꯤꯗꯨꯗ ꯈꯨꯠꯁꯤꯟꯅꯩ꯫ ꯍꯥꯎꯅꯨꯕꯤꯗꯨꯅ ꯀꯕꯣꯛꯇꯣ ꯇꯥꯞ ꯂꯥꯎꯅ ꯂꯧꯏ꯫ ꯊꯋꯥꯏꯅ ꯇꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯀꯕꯣꯛꯇꯨ ꯆꯥꯏ꯫ ꯀꯕꯣꯛꯇ ꯅꯠꯇꯅ ꯊꯣꯏꯗꯤꯡꯅ ꯁꯨꯕ ꯀꯥꯡꯁꯨꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯀꯥꯡꯁꯨꯕꯤꯗꯨꯁꯨ ꯌꯥꯝ ꯄꯥꯝꯅ ꯆꯥꯏ꯫ ꯍꯥꯎꯅꯨꯕꯤꯗꯣ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯄꯤꯛ ꯊꯟꯕ ꯑꯃ ꯊꯛꯆꯤꯜꯂꯤ꯫ ꯃꯗꯨ ꯍꯦꯛ ꯆꯥꯕꯗꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯝꯕ ꯐꯔꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯕꯒꯤ ꯆꯣꯛꯊꯔꯝꯕꯗꯨꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯀꯥꯡꯁꯨꯕꯤ ꯈꯔꯗꯨꯅ ꯆꯈꯥꯎꯒꯤ ꯑꯍꯥꯡꯕ ꯃꯐꯝꯗꯣ ꯃꯦꯟꯁꯤꯟꯈꯤ꯫ ꯑꯁꯨꯛ ꯍꯥꯎꯕ ꯀꯕꯣꯛꯇꯤ ꯑꯃꯨꯛꯇꯁꯨ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ꯫ ꯑꯩꯅ ꯁꯥꯕꯅꯤ ꯆꯤꯡꯒꯤ ꯏꯕꯦꯟ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯅꯕꯦꯟꯗꯤ ꯀꯕꯣꯛ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯟ ꯑꯩꯒꯤ ꯏꯒꯥꯏꯐꯝꯗ ꯋꯥꯂꯣꯡ ꯀꯕꯣꯛ ꯄꯣꯛꯑꯦ꯫ ꯋꯥꯛꯆꯤꯡ ꯍꯥꯏꯕ ꯊꯥꯗꯨꯒꯤ ꯏꯁꯨꯁꯨ ꯅꯕꯦꯟ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯡꯃ ꯂꯥꯛꯂꯒ ꯀꯕꯣꯛ ꯄꯣꯛꯄ ꯌꯥꯎꯔꯨ ꯂꯥꯎꯑꯣ꯫ ꯂꯥꯏꯕꯛꯅ ꯇꯝꯂꯕꯗꯤ ꯅꯁꯨꯅ ꯁꯣꯏꯗꯅ ꯏꯕꯦꯟꯒꯤ ꯃꯀꯥꯏꯐꯝꯗ ꯂꯥꯛꯂꯒ ꯀꯕꯣꯛ ꯄꯣꯛꯄ ꯌꯥꯎꯖꯈꯤ꯫ ꯂꯥꯏꯕꯛꯅ ꯁꯣꯏꯗꯅ ꯇꯝꯃꯛꯀꯅꯤ, ꯃꯗꯨꯒꯤ ꯊꯣꯏꯅ ꯋꯥꯀꯅꯣ꯫ ꯑꯗꯣ ꯏꯕꯦꯟ, ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯋꯥꯔꯤ ꯂꯤꯕꯤꯅꯦ ꯍꯥꯏꯕꯗꯥꯏ? ꯂꯤꯕꯤꯔꯣ, ꯅꯁꯨ ꯇꯥꯅꯤꯡꯉꯦ꯫ ꯋꯥꯔꯤꯗꯣ ꯈꯪꯂꯕꯗꯤ ꯆꯤꯡꯒꯤ ꯏꯕꯦꯟ, ꯅꯪꯒꯤ ꯅꯈꯨꯟꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯈꯪꯂꯅꯤ꯫ ꯈꯪꯂꯕꯗꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯏꯕꯦꯟꯒꯤ ꯈꯨꯟꯗ ꯀꯕꯣꯛ ꯄꯣꯛꯄ ꯌꯥꯎꯕ ꯉꯝꯂꯒꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯁꯨꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯅꯕꯦꯟ ꯂꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯅ ꯅꯍꯥꯟꯅꯣꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ꯫ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤꯅ ꯅꯥꯄꯣꯝ ꯑꯃꯗ ꯂꯣꯏꯕꯤ ꯍꯥꯎꯕ ꯀꯕꯨꯏ ꯑꯍꯜ ꯑꯃꯗꯣꯅ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯥꯔꯒ ꯅꯣꯡꯒꯥꯏ ꯍꯦꯛꯂꯝꯃꯤ꯫ ꯈꯨꯠꯅ ꯈꯖꯤꯛ ꯁꯣꯛꯄ ꯊꯦꯡꯕꯗ ꯄꯠꯊꯒꯟꯕ ꯍꯩꯔꯥꯡꯗꯣ ꯄꯠꯊꯗꯅꯕ ꯈꯨꯏꯊꯗꯅꯕ ꯆꯦꯛꯁꯤꯟꯅ ꯑꯗꯨꯒ ꯋꯥꯅ ꯁꯥꯕ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯒꯥꯍꯩꯗꯣ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄꯤ꯫ ꯍꯩꯔꯥꯡ ꯍꯦꯛꯄ ꯂꯣꯏꯕꯒ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯍꯥꯏꯊꯕꯗ ꯍꯧꯕ ꯇꯂꯥ ꯄꯥꯃꯦꯟ ꯅꯥꯆꯨꯝꯕꯗ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯗꯨꯅ ꯍꯧꯕ ꯃꯩꯂꯩ ꯂꯩꯁꯅꯥ ꯆꯔꯣꯡ ꯑꯃꯁꯨ ꯍꯦꯛꯏ꯫ ꯑꯁꯤꯅꯁꯨ ꯃꯗꯣꯝꯗꯤ ꯂꯨꯛꯅꯨꯡꯗ ꯍꯧꯕ ꯊꯥꯡꯇꯨꯞ ꯆꯔꯣꯡ ꯈꯔꯁꯨ ꯍꯦꯛꯏ꯫ ꯊꯥꯡꯇꯨꯞ ꯍꯦꯛꯄ ꯂꯣꯏꯔꯛꯄꯗ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯎ ꯊꯝꯕꯥꯜ ꯍꯦꯛꯏ꯫ ꯄꯣꯠꯂꯝ ꯁꯨꯅ ꯃꯥꯒꯤ ꯅꯤꯡꯖꯕꯗꯣ ꯍꯦꯛꯂꯕ ꯃꯇꯨꯡ ꯀꯕꯨꯏ ꯑꯍꯜꯗꯨꯅ ꯊꯥꯡꯖꯤꯡꯒꯤ ꯆꯤꯡꯗꯣꯜ ꯑꯋꯥꯡꯕꯗ ꯂꯩꯕ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝ ꯌꯧꯅꯕ ꯆꯤꯡꯒꯤ ꯑꯉꯝꯕꯗꯨꯗ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯨꯙꯧ ꯃꯥꯒꯤ ꯈꯨꯕꯝ ꯌꯧꯅꯤꯡꯕꯅ ꯃꯁꯥꯗꯣ ꯁꯣꯟꯊꯕꯁꯨ ꯐꯥꯎꯗꯦ꯫ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯗꯤ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ꯫ ꯁꯦꯡꯂꯕ ꯏꯕꯨꯙꯧ ꯃꯥꯒꯤ ꯍꯧꯔꯛꯐꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯝꯁꯨ ꯉꯝꯈ꯭ꯔꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯑꯋꯥꯡꯕ ꯃꯃꯥꯏ 4 ꯐꯥꯡꯕ ꯆꯤꯡꯗꯣ
ꯇꯂꯥ ꯄꯥꯃꯦꯟ ꯅꯥꯆꯨꯝꯕ ꯀꯌꯥ ꯂꯣꯛ ꯑꯃꯗꯤ ꯆꯤꯡꯃꯥꯏ ꯈꯨꯗꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ꯫ ꯑꯁꯪꯕ ꯃꯆꯨꯅ ꯆꯤꯡꯃꯥꯏꯗꯨꯗ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯁꯪꯕ ꯃꯆꯨꯅꯣ? ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯐꯤꯖꯪꯗ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥ ꯃꯥꯁꯨ ꯀꯜꯂꯛꯄ ꯐꯥꯎꯏ꯫ ꯊꯥꯡꯖꯤꯡ ꯃꯥꯒꯤ ꯆꯤꯡꯃꯥꯏ ꯎꯔꯒ ꯂꯣꯛꯆꯞ ꯀꯌꯥ ꯆꯤꯡꯃꯥꯏꯗ ꯆꯦꯟꯕ ꯏꯔꯝ ꯈꯣꯡꯂꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯆꯤꯡꯖꯥꯎꯗꯨꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯏꯕꯨꯙꯧ ꯃꯥꯒꯤ ꯈꯨꯕꯝꯂꯦꯟꯗꯣ꯫ ꯏꯁꯤꯡ ꯇꯨꯡꯐꯝ ꯃꯐꯝ ꯑꯃ ꯏꯕꯨꯙꯧ ꯃꯥꯒꯤ ꯈꯨꯕꯝꯂꯦꯟꯗꯨꯗ ꯆꯥꯎꯔꯕ ꯂꯐꯨ ꯀꯌꯥꯅ ꯍꯧꯗꯨꯅ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝꯗꯣ ꯁꯪꯉꯨ ꯂꯩ ꯀꯧꯏ꯫ ꯅꯨꯡꯐꯝ ꯑꯍꯨꯝꯁꯨ ꯂꯩ꯫ ꯅꯨꯡ ꯑꯃꯗꯤ ꯍꯤꯌꯥꯏ ꯅꯟꯕ ꯅꯨꯡꯅꯤ, ꯑꯃꯅ ꯁꯅꯥꯒꯤ ꯀꯥꯡꯆꯨꯞ ꯁꯅꯥꯒꯤ ꯆꯩꯁꯨ ꯅꯜꯂꯤ, ꯑꯇꯣꯞꯄ ꯑꯃꯅ ꯁꯅꯥ ꯂꯨꯄꯥ ꯄꯣꯛꯄ ꯅꯨꯡꯅꯤ꯫ ꯃꯅꯥꯛꯇ ꯎꯄꯥꯜ ꯑꯃ ꯍꯧꯔꯤ, ꯁꯅꯥ ꯈꯣꯡꯅꯥꯡꯁꯨ ꯍꯧꯏ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ ꯂꯥꯏꯀꯣꯝ ꯑꯃꯁꯨ ꯂꯩ, ꯃꯗꯨꯗꯁꯨ ꯏꯁꯤꯡ ꯊꯣꯛꯏ꯫ ꯁꯤꯗꯕ ꯎꯄꯥꯜꯒꯤ ꯃꯆꯨꯝꯅꯤ, ꯃꯆꯨꯝ ꯇꯥꯕ ꯃꯥꯏꯀꯩꯗ ꯃꯁꯥ ꯂꯣꯡꯏ꯫ ꯃꯅꯥ 8 ꯄꯥꯟꯕ ꯃꯁꯥ ꯃꯅꯥꯛꯇ ꯅꯨꯡꯉꯧ ꯑꯃ ꯂꯩ, ꯅꯨꯡꯉꯥꯡ ꯑꯃꯁꯨ ꯂꯩ꯫ ꯃꯐꯝꯁꯦ ꯁꯂꯥꯏꯔꯦꯟ ꯏꯄꯥꯒꯤ ꯈꯨꯕꯝꯅꯤ, ꯁꯥꯃꯨ ꯑꯉꯧꯕ ꯄꯣꯛꯄ ꯅꯨꯡꯅꯤ꯫ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯥꯏꯃꯛꯅꯤ꯫ ꯃꯃꯤꯡꯗꯤ ꯆꯤꯉꯨ ꯅꯣꯡꯗ꯭ꯔꯤꯟ ꯈꯣꯝꯕ ꯀꯧꯏ꯫ ꯑꯉꯥꯡꯕ ꯅꯨꯡꯁꯤꯅ ꯊꯣꯡꯅꯥꯡ ꯅꯤꯡꯊꯧꯒꯤ ꯅꯨꯡꯅꯤ, ꯅꯣꯡꯁꯥ ꯄꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡ ꯈꯔꯁꯨ ꯄꯨꯟꯅ 8ꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯄꯤꯊ꯭ꯔꯥꯏ ꯇꯝꯐꯥ ꯊꯣꯛꯏ꯫ ꯅꯨꯡꯁꯤꯠꯀꯤ ꯊꯣꯡ 3ꯁꯨ ꯂꯩ꯫ ꯆꯤꯡꯈꯩ ꯊꯥꯡꯕ ꯅꯨꯡꯁꯤꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯃꯥꯟꯕ ꯅꯨꯡꯅ ꯀꯨꯞꯇꯨꯅ ꯂꯩ꯫ ꯃꯊꯪꯗꯅ ꯄꯨꯈꯝ ꯃꯥꯟꯕ ꯅꯨꯡ ꯑꯃ, ꯑꯔꯣꯏꯕꯗꯅ ꯊꯨꯃꯣꯛ ꯃꯥꯟꯕ ꯅꯨꯡ ꯑꯃ꯫ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ, ꯀꯣꯏꯔꯦꯜ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯤ ꯃꯆꯥ 2 ꯑꯃꯁꯨ ꯂꯩ꯫ ꯑꯃꯒꯤ ꯏꯁꯤꯡ ꯊꯛꯂꯒ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕ, ꯑꯃꯒꯤ ꯏꯁꯤꯡ ꯊꯛꯂꯒ ꯇꯥꯏꯕꯪ ꯃꯤꯔꯦꯜ ꯑꯣꯏꯕ꯫ ꯆꯤꯡꯗꯣꯜ ꯈꯨꯕꯝ ꯑꯗꯨꯗ ꯅꯨꯡꯒꯤ ꯇꯥꯡꯕꯜ ꯑꯃ ꯂꯩ, ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯃꯃꯥꯏ ꯅꯣꯡꯆꯨꯞ ꯂꯥꯏꯆꯤ ꯄꯥꯡꯅ ꯐꯝꯗꯨꯅ ꯂꯩ ꯊꯥꯖꯅꯩ꯫ ꯇꯥꯡꯕꯜꯒꯤ ꯃꯃꯥꯡꯗ ꯎꯊꯨꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯆꯤꯉꯨ ꯃꯥꯒꯤ ꯈꯨꯕꯝ ꯂꯥꯏꯀꯣꯏꯅꯨꯡ ꯑꯁꯤꯗ ꯊꯣꯡ 3 ꯂꯩ꯫ ꯑꯋꯥꯡꯒꯤ ꯊꯣꯡꯁꯤꯅ ꯁꯅꯊꯣꯡ ꯃꯄꯤ ꯀꯧꯏ, ꯅꯨꯡꯊꯣꯡꯅꯤ꯫ ꯅꯨꯡꯁꯨꯛ ꯄꯥꯏꯗꯨꯅ ꯂꯥꯏꯅ ꯉꯥꯛꯏ꯫ ꯆꯪꯒꯅꯨ ꯍꯥꯏꯅꯩ꯫ ꯍꯥꯎꯔꯩ ꯈꯥ ꯊꯥꯡꯕꯁꯨ ꯆꯪꯒꯅꯨ ꯍꯥꯏ, ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯊꯥꯡꯕꯁꯨ ꯆꯪꯒꯅꯨ꯫ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯊꯥꯡꯕ ꯊꯣꯡꯗ ꯆꯪꯂꯕꯗꯤ ꯆꯤꯉꯨ ꯌꯥꯀꯥꯏ ꯅꯨꯡ ꯂꯦꯞꯅ ꯐꯪꯖꯩ ꯊꯥꯖꯅꯩ꯫ ꯀꯕꯨꯏ ꯆꯥꯗꯤ ꯑꯍꯜꯗꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯀꯣꯏꯕꯒꯤ ꯈꯨꯕꯝꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯏ꯫ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯉꯨ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯂꯦꯟ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯆꯤꯡꯗꯣꯜ 9 ꯆꯞ ꯆꯥꯟꯅꯅ ꯃꯥꯟꯅꯕꯅꯤ, ꯑꯗꯨꯒ ꯈꯣꯌꯨꯝ ꯂꯥꯏ ꯃꯁꯛ ꯍꯣꯡꯇꯕꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏ 9 ꯂꯩꯕꯅꯤ꯫ ꯆꯤꯡꯒꯤ ꯅꯝꯈꯥꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯦ, ꯅꯨꯡꯒꯤ ꯃꯩ ꯅꯨꯡꯃꯩꯁꯨ ꯂꯩꯕꯅꯤ꯫ ꯈꯣꯌꯨꯝ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯂꯥꯏꯔꯨꯞ ꯂꯦꯡꯅ ꯇꯤꯟꯅ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯕꯨ ꯂꯩꯁꯤ ꯂꯩꯊꯣꯟꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥ꯫ ꯆꯥꯀꯣꯏ ꯂꯦꯝꯂꯧ ꯁꯥꯅ ꯈꯣꯌꯨꯝ ꯂꯩꯌꯥꯝꯅ ꯍꯔꯥꯎ ꯃꯈꯩ ꯂꯥꯡꯅꯩꯌꯦ꯫ ꯆꯥ ꯀꯧꯄ ꯃꯤꯍꯤꯡ ꯃꯤꯁꯥ ꯆꯥꯕ ꯍꯤꯡꯆꯥꯄꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯆꯥꯅꯨꯡ ꯅꯤꯡꯊꯧꯁꯨ ꯀꯣꯂꯣꯏ ꯄꯤꯌꯦ꯫ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯅꯤꯡꯊꯧꯄ ꯆꯥꯅꯨꯡ ꯅꯤꯡꯊꯧ ꯇꯔꯦꯡꯕ꯫ ꯆꯤꯉꯨ ꯃꯥꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯨꯝ ꯀꯨꯞꯄ, ꯆꯨꯝꯊꯥꯡ ꯈꯟꯕꯒꯨꯝ ꯈꯟꯕ, ꯊꯕꯩ ꯃꯌꯨꯝ ꯁꯥꯕꯒꯨꯝ ꯇꯒꯨꯞ ꯇꯔꯦꯡꯕ꯫ ꯑꯆꯪꯕ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ
ꯇꯤꯃꯨ ꯂꯥꯏꯃꯨꯛ ꯈꯤꯕꯤꯛꯅ ꯃꯃꯥꯡꯗ ꯈꯥꯡꯉꯗꯕ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯕꯨ ꯑꯁꯤ ꯑꯆꯪ ꯅꯣꯡꯈꯥꯏ ꯅꯣꯡꯗꯝꯈꯤꯕ ꯌꯥꯏꯕꯤ ꯄꯜꯂꯣꯏ ꯇꯥꯟꯕ ꯂꯥꯏꯅꯤꯡꯊꯧꯅꯦ ꯀꯥꯎꯀꯅꯣ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯊꯣꯏꯅ ꯂꯨꯝꯅ ꯂꯧꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯉꯩ ꯑꯃꯨꯛꯇꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯗꯗꯤ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯆꯤꯡꯉꯨ ꯃꯥꯒꯤ ꯈꯨꯕꯝꯂꯦꯟ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯔꯛꯏ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤ ꯇꯥꯡꯀꯛꯀꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯍꯧꯔꯕ ꯃꯇꯝꯁꯤꯗ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯃꯒꯤ ꯆꯤꯡꯖꯥꯎ ꯑꯁꯦ ꯀꯥꯔꯛꯄꯅꯤ꯫ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯀꯥꯔꯝꯂꯕꯗꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤꯕꯁꯦ ꯐꯥꯎꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯕꯨꯏꯆꯥꯗꯨꯅ ꯈꯜꯂꯤ꯫ ꯅꯨꯡꯅ ꯇꯥꯡꯕꯜ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯇꯣꯜ ꯑꯃꯗ ꯃꯥꯅ ꯄꯨꯔꯛꯄ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯣ ꯐꯖꯅ ꯍꯥꯞꯄꯦ꯫ ꯊꯥꯡꯇꯨꯞ ꯆꯔꯣꯡ ꯅꯤꯡꯊꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯈꯣꯏꯗꯥꯕ ꯍꯩꯔꯥꯡꯅꯤ꯫ ꯊꯥꯡꯇꯨꯞꯀꯤ ꯃꯊꯪꯗ ꯅꯣꯡꯒꯥꯍꯩ ꯊꯋꯥꯏꯅ ꯇꯥꯖꯕ ꯁꯤꯡꯉꯦꯜ ꯂꯩꯔ ꯎ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯦꯂꯩꯂꯦꯁꯅ ꯅꯣꯡꯖꯨꯝꯄꯥꯜ ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯤꯗꯣ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯣ ꯊꯝꯕ ꯂꯣꯏꯕꯒ ꯀꯕꯨꯏꯆꯥ ꯑꯍꯜꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯅ ꯈꯨꯕꯥꯡ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯍꯦ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯣꯏꯕꯤ ꯍꯥꯎꯕ ꯑꯩꯅ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯗꯪ ꯆꯤꯡꯉꯨ ꯉꯥꯛꯂꯧꯈꯥꯗ ꯀꯠꯆꯕ ꯍꯔꯥꯎꯅ ꯂꯧꯕꯤꯌꯨꯀꯣ ꯆꯤꯡꯗ ꯇꯣꯡꯕ ꯅꯆꯥ ꯅꯅꯥꯏꯅꯤ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕꯤꯒꯅꯨ ꯍꯩꯔꯥꯡ ꯑꯃꯅ ꯍꯩꯔꯥꯡ ꯆꯥꯝꯃ ꯆꯤꯡꯈꯠꯄꯤꯔꯝꯃꯨ ꯂꯩꯔꯥꯡ ꯑꯃꯅ ꯂꯩꯔꯥꯡ ꯆꯥꯝꯃ ꯆꯤꯡꯈꯠꯄꯤꯔꯝꯃꯨ ꯅꯨꯡꯕꯤ ꯁꯤꯗꯕ ꯈꯨꯅꯦꯠꯅꯕ ꯅꯨꯡꯅꯥꯡꯅꯗꯕ ꯈꯨꯟꯗꯥꯅꯕ ꯂꯥꯏꯅꯤꯡꯊꯧ ꯁꯟꯗꯣꯡ ꯇꯥꯟꯗꯣꯡ ꯃꯄꯨ ꯅꯤꯡꯊꯧ ꯁꯔꯝ ꯀꯥꯝꯕ ꯃꯍꯥꯔꯥꯕ ꯈꯣꯌꯨꯝ ꯂꯤꯊꯤꯛ ꯀꯣꯟꯗꯤ ꯀꯣꯟꯁꯦꯟꯕ ꯆꯤꯡꯉꯨ ꯂꯤꯔꯦꯟ ꯀꯣꯟꯗꯤ ꯀꯣꯟꯈꯥꯕ ꯀꯛꯑꯦꯜ ꯃꯤꯔꯦꯟ ꯀꯣꯟꯁꯤꯟꯕꯤ ꯉꯥꯅꯨ ꯈꯨꯅꯨ ꯀꯣꯂꯣꯏꯕ ꯌꯥꯔꯧ ꯁꯥꯗꯣꯡꯄꯣꯛ ꯁꯔꯧ ꯍꯩꯕ ꯀꯣꯟꯃꯥ ꯇꯩꯅ ꯀꯣꯟꯃꯥꯕꯣ ꯄꯥꯃꯦꯜ ꯎ ꯊꯝꯕꯥꯜ ꯅꯝꯉꯥꯟꯕ ꯅꯁꯥꯅꯧ ꯇꯝꯐꯥ ꯂꯩꯔꯤꯃ ꯍꯥꯎꯔꯩ ꯈꯥ ꯊꯥꯡꯕꯗ ꯋꯥꯉꯝꯕꯤ ꯏꯔꯤꯛ ꯀꯣꯡꯕꯥꯜ ꯅꯤꯡꯊꯧ ꯆꯅꯨ ꯉꯈꯥ ꯂꯝꯃꯤꯠ ꯆꯨꯝꯕꯤ ꯐꯣꯏꯗꯤꯡ ꯅꯋꯥ ꯑꯍꯦꯟꯕꯤ ꯀꯣꯂꯣꯏ ꯁꯤꯕꯅ ꯌꯥꯡꯕ ꯂꯪꯍꯩ ꯁꯤꯂꯪꯅ ꯑꯌꯥꯡꯂꯝꯒ ꯍꯧꯔꯛꯄꯤ ꯃꯥꯂꯦꯝ ꯁꯤꯛꯅꯤꯡ ꯂꯩꯈꯥꯏ ꯈꯥꯏꯕꯤ ꯂꯩꯕꯥꯛ ꯈꯣꯡꯁꯥꯕꯤ ꯍꯥꯎꯁꯝ ꯁꯤꯛꯅꯤꯡ ꯃꯥꯟꯕꯤ ꯂꯩꯕꯥꯛ ꯍꯤꯡꯒꯥꯏ ꯅꯝꯕ ꯇꯤꯡꯒꯣꯡ ꯂꯩꯁꯥꯅꯕꯤꯅ ꯃꯗꯣꯝ ꯌꯥꯍꯤꯞꯄꯤ ꯂꯨꯄꯥꯒꯤ ꯀꯖꯤꯡꯂꯩ ꯌꯥꯡꯂꯩ ꯍꯥꯃꯣꯏꯕꯤꯅ ꯌꯨꯕꯅ ꯈꯣꯡꯁꯦꯠꯅ ꯁꯅꯥ ꯀꯖꯦ ꯋꯥꯌꯝ ꯌꯨꯕꯅ ꯉꯥꯟꯊꯣꯏꯅꯕꯤ ꯈꯨꯒꯥ ꯆꯪꯕꯤ ꯂꯩꯇꯥꯟꯄꯣ ꯑꯔꯦꯡ ꯀꯥꯏꯕ ꯂꯦꯡꯀꯥꯏꯕ ꯂꯦꯡꯅ ꯀꯧꯕ ꯎꯃꯩꯔꯣꯡꯒꯤ ꯂꯥꯏꯇꯣꯡꯕꯅ ꯁꯦꯡꯖꯤꯜꯂꯝ ꯈꯨꯒꯥꯕꯅ ꯂꯩꯍꯣꯠꯂꯝꯗꯒꯤ ꯂꯝꯒꯥ ꯍꯥꯟꯕꯤ ꯅꯣꯡꯕꯥ ꯂꯩꯌꯥ ꯂꯩꯃ ꯂꯩꯆꯟ ꯊꯥꯟꯕꯤ ꯐꯟꯕꯤ ꯃꯩꯃꯥꯡ ꯐꯝꯕꯤ ꯄꯁꯣꯠ ꯂꯦꯝꯂꯩ ꯇꯥꯡꯕꯤꯒ ꯆꯤꯡꯉꯨ ꯅꯁꯥꯅ ꯅꯇꯩꯅ ꯅꯥꯎ ꯑꯅꯤꯃꯛꯅ ꯁꯨꯡ ꯃꯨꯝꯅꯨ ꯁꯨꯅ ꯊꯥꯡꯖꯤꯟ ꯂꯪꯒꯨꯝꯅ ꯁꯨꯡꯖꯤꯟꯅ ꯊꯧꯊꯥꯕ ꯄꯥꯃꯦꯜ ꯀꯦꯀ꯭ꯔꯨ ꯃꯔꯨꯒꯨꯝ ꯊꯥꯡꯒꯣꯟꯕ ꯀꯨꯝꯖꯤꯡ ꯀꯣꯔꯤ ꯐꯥꯕ ꯂꯥꯏꯅꯤꯡꯊꯧ ꯈꯣꯌꯨꯝ ꯁꯅꯥ ꯅꯈꯣꯡꯈꯥꯗ ꯍꯟꯅ ꯍꯟꯅ ꯂꯣꯏꯕꯤ ꯍꯥꯎꯕ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯆꯤꯡꯉꯨ ꯅꯀꯨꯡꯒꯤ ꯈꯣꯌꯨꯝ ꯅꯊꯥꯒꯤ ꯀꯣꯡꯕꯤ ꯀꯣꯡꯌꯥꯡꯄꯥꯟ ꯀꯥꯛꯂꯩ ꯆꯣꯝꯂꯩ ꯄꯥꯟꯒꯤꯕꯨ ꯃꯦꯂꯩ ꯁꯔꯥꯡꯄꯥꯟ ꯂꯩꯀꯣꯛ ꯊꯥꯡꯗꯨꯝꯄꯥꯟ ꯂꯩꯔꯤ ꯊꯥꯡꯕꯨꯝꯄꯥꯟ ꯆꯤꯡꯍꯥꯎ ꯂꯝꯁꯥꯡꯄꯥꯟ ꯂꯥꯡꯅ ꯂꯥꯡꯗꯣꯟꯄꯥꯟ ꯀꯥꯛꯂꯩ ꯆꯣꯝꯂꯩ ꯄꯥꯟꯒꯤꯕ ꯅꯇꯩꯂꯝ ꯈꯨꯟꯖꯥꯅ ꯄꯨꯟꯅ ꯍꯧ ꯅꯥꯏꯖ ꯄꯛꯅ ꯇꯥꯏꯅ ꯈꯣꯌꯨꯝ ꯁꯅꯥ ꯅꯈꯣꯡꯈꯥꯗ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯆꯤꯡꯉꯨ ꯃꯥꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯩ ꯎꯟꯔꯤ ꯄꯨꯛꯅꯤꯡ ꯌꯥꯏ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯕꯗꯣ ꯀꯣꯏꯔꯦꯜ ꯂꯥꯏꯅ ꯎꯔꯕꯣꯏ
ꯄꯦꯟꯕꯤꯔꯕꯣꯏ ꯂꯣꯏꯕꯤ ꯆꯤꯡꯗ ꯇꯣꯡꯕ ꯍꯥꯎꯕꯗꯨꯅ ꯀꯠꯂꯤꯕ ꯃꯦꯂꯩ ꯆꯔꯣꯡ ꯑꯃꯗꯤ ꯎ ꯊꯝꯕꯥꯜ ꯑꯗꯣ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯅꯥꯇꯣꯟ ꯑꯗꯨꯗꯒꯤ ꯎꯔꯨ ꯎꯔꯨ ꯂꯩ ꯄꯥꯏꯈꯠꯂꯒ ꯅꯨꯡꯒꯤ ꯇꯥꯡꯕꯜ ꯃꯊꯛ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯇꯥꯔꯦ꯫ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫